ꯉꯁꯤ ꯉꯥꯏꯍꯥꯛ ꯋꯥꯟꯊꯈꯤꯒꯦ ꯑꯩ ꯍꯧꯒꯠꯂꯣꯏ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯝꯃꯣꯏ ꯉꯁꯤꯁꯦ ꯃꯤꯠꯀꯁꯦ ꯆꯥꯗ꯭ꯔꯦ ꯑꯁ ꯃꯥꯏꯄꯦꯝꯃ ꯔꯣꯃꯤꯇꯥ ꯗꯦꯕꯤ ꯀꯅꯥ ꯀꯅꯥꯅ ꯑꯦꯜꯕꯤꯁꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕꯤꯗꯅꯤ ꯏꯃꯥꯏ ꯁꯦꯀꯦꯟ ꯅꯕꯥꯅꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯟꯅꯩꯔꯣ ꯈꯨꯃꯟꯅ ꯂꯣꯏꯁꯤꯜꯂꯕꯅꯦ ꯈꯨꯃꯟ ꯀꯩꯒꯤ ꯂꯣꯏꯁꯤꯜꯂꯤꯕ ꯔꯣꯖꯤ ꯃꯉꯥꯡ ꯏꯇꯩꯁꯦ ꯆꯤꯆꯦꯗꯤ ꯔꯣꯖꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯍꯤꯞꯄꯤ ꯑꯉꯥꯡ ꯁꯨꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯑꯉꯥꯡꯁꯦ ꯃꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯌꯥꯎꯗꯕꯤꯗ ꯇꯨꯝꯕꯗꯣ ꯃꯥ ꯁꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯃꯥꯒ ꯀꯣꯟꯅꯅ ꯀꯩꯅꯣ ꯇꯧꯔꯔꯁꯤ ꯔꯣꯖꯤ ꯅꯪꯅ ꯉꯔꯥꯡ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯀꯔꯝꯕ ꯑꯦꯀꯥꯎꯟ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟꯗꯔꯣ ꯀꯔꯤꯗꯅꯣ ꯅꯪꯒꯤ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯅꯆꯦꯒꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯦꯐ ꯕꯤꯗ ꯑꯗꯨꯗ ꯆꯪꯉꯣ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯤꯀꯣ ꯆꯝꯅ ꯀꯨꯏꯅ ꯊꯥꯕ ꯇꯜꯂꯦ ꯑꯗꯨꯅꯦ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯕ꯭ꯔꯗꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯣꯏꯗ ꯁꯨꯝ ꯑꯩ ꯊꯣꯡꯉꯒ ꯆꯥꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯊꯨꯡꯉꯕꯇ ꯉꯥꯏꯔꯤ ꯁꯥꯐꯝ ꯈꯨꯃꯅ 18 ꯃꯤꯅꯤꯠꯁ ꯇꯧꯕꯗ 1 ꯑꯋꯥꯔ ꯐꯪꯉꯦ ꯑꯣꯀꯦ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯌꯨꯁꯤꯒ ꯇꯨꯝꯈ꯭ꯔꯕꯣ ꯏꯅꯝꯃꯗꯣ ꯉꯔꯥꯡꯁꯨ ꯁꯥꯎꯋꯦ ꯍꯥꯏꯕꯅꯦ ꯑꯌꯨꯁꯤꯗꯣ ꯑꯗꯨꯅꯦ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯕꯒꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯁꯨꯝꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯁꯨꯝꯕꯗ ꯃꯃꯥꯁꯨ ꯌꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯕꯕ꯭ꯂꯤ ꯁꯔꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯒ ꯕ꯭ꯔꯗꯔꯒ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯀꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯕꯕ꯭ꯂꯤ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯁꯤꯡꯍ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯂꯥꯏꯛ ꯗꯟ ꯆꯦ ꯅꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯕꯨ ꯅꯪ ꯀꯥꯏꯋꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯗꯨꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯦ ꯁꯅꯥ ꯋꯥꯗ꯭ꯔꯤꯕꯣ ꯅꯕꯥꯏꯃꯨꯡ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯉꯒꯦ ꯅꯆꯦ ꯑꯉꯥꯡ ꯁꯨꯝꯃꯤ ꯑꯉꯥꯡ ꯁꯨꯝꯕ꯭ꯔ ꯃꯥ ꯌꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯍꯧꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯕꯨꯡꯅ ꯊꯥꯔꯁꯨ ꯑꯗꯨꯅꯦ ꯁꯨꯝ ꯑꯩ ꯅꯆꯦ ꯍꯪꯉꯛꯄꯁꯨ ꯁꯨꯝ ꯌꯥꯎꯏꯅ ꯏꯃꯥ ꯍꯅꯨꯕ ꯖꯣꯡ ꯏꯕꯥꯏ ꯍꯅꯨꯕ ꯖꯣꯡ ꯍꯥꯏꯔ ꯏꯕ ꯍꯅꯨꯕ ꯖꯣꯡ ꯏꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯃꯆꯤꯠꯁꯤꯡꯅ ꯊꯦꯡꯂꯐꯥꯎ ꯂꯩꯔꯝꯃꯨ ꯑꯩ ꯆꯪꯂꯛꯀꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯆꯪꯕꯤꯔꯛꯑꯣ ꯆꯠꯐꯝ ꯈꯨꯃꯟ ꯁꯅꯥ ꯀꯧꯈ꯭ꯔꯦ ꯔꯅꯤꯇꯥ ꯗꯦꯕꯤꯅ ꯂꯥꯏꯛꯀ ꯇꯧꯔꯣꯏꯗ ꯀꯩꯒꯤꯅꯣ ꯂꯥꯏꯛ ꯇꯧꯔꯣꯏ ꯁꯤꯕꯨ ꯍꯣꯏꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯗꯥꯕꯨꯡ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤ ꯗꯥꯕꯨꯡ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯔꯣ ꯉꯁꯤꯁꯦ ꯑꯩꯅ ꯊꯕꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯉꯁꯤ ꯗꯦꯂꯤꯚꯔꯤ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯑꯃꯃꯨꯛ ꯄꯥꯏꯈꯠꯇꯕ ꯑꯅꯧꯕ ꯄꯥꯏꯈꯠꯄꯗꯣ ꯉꯁꯤ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯌꯦꯡꯗꯨꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯗꯅꯀꯣ ꯁꯅꯥꯅ ꯏꯕꯥꯏ ꯉꯁꯤ ꯃꯤ ꯌꯥꯝꯃꯤꯍꯦ ꯁꯤ ꯉꯥꯏꯍꯥꯛꯀꯤꯅꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯃꯥꯡꯗ ꯂꯤꯂꯥ ꯄꯥꯔꯇꯤ ꯊꯣꯛꯂꯛꯑꯦ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯤ ꯌꯥꯝꯃꯤꯍꯦ ꯑꯣ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯗ ꯃꯃꯤ ꯀꯟꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯊꯣꯏꯕꯤ ꯂꯥꯏꯛ ꯇꯧ ꯏꯕꯥꯏꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯤꯅ ꯅꯣꯏ ꯅꯪ ꯅꯠꯇꯦꯗꯕꯨꯡ ꯑꯇꯣꯞꯄ ꯃꯔꯝꯒꯤꯅꯤ ꯍꯦꯠ ꯑꯣ ꯅꯪ ꯍꯔꯥꯎꯔꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪ ꯍꯔꯥꯎꯔꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯁꯅꯥ ꯈꯗꯥꯡ ꯅꯥꯗ꯭ꯔꯥ ꯁꯅꯥꯁꯨ ꯑꯦꯜꯕꯤ ꯄꯨꯡ 2 ꯇꯧꯅꯦ ꯇꯧꯔꯒ ꯄꯨꯡ 2 ꯐꯥꯍꯟꯕ ꯉꯝꯗ꯭ꯔꯦ ꯆꯨꯔꯣꯜ ꯂꯣꯟꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯆꯪꯉꯛꯇꯅ ꯃꯥ ꯑꯦꯜꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯐꯝ ꯈꯨꯃꯟ ꯊꯣꯏꯕꯤ ꯉꯁꯤꯒꯤ ꯔꯤꯖꯜꯠ
Ngasi kari rizal hagrege Resmi Sinha hello Resmi kuire laktaba welcome Thanoi KGS nang crush dum chat bara nang church dum chat pra kana ai roi se ai church ke dabi chatuino Resmina kuire adune thobichana na Manipur gi results Manipur result kari lauthokrage thobichana amta haibirone taning mana loire Yumnam Babita Devi Kenyang Chage ngasi che chicken oina taure sabang sana ibema sakto kuina ngangbang ngamdong mande Resmi na chedi ude ato se sange ma sange hoje ibai khare LB ka mi ka lagde kay no ko tu handa gre da sai soilo lama me anda handa Ay gre tumure khangro mayam hello mayam ay tumure koidana comment babadane mikap thoklaiba cha Thabana thobi aisu tumura lakani tumdharure noi leiramuko oke lakpiu Ronita na pung kaya bu padaino pung kaya bu padaino akoi se khangdre pung kaya bu ꯊꯦꯡꯉꯦ leideno ꯌꯥꯝꯅ tabisana ina ma lakre dane dabung ina madang asigi result pumba loina thajagrabani nangonda result loi thagra ne ai padriye daidi thanoina yang ingbra yam ingbra inge sida inge sapam kumana sana nasa duga kadang kaiba khadang kanba ngamro ꯈꯜꯂꯦ ꯐꯖꯅ ꯏꯁꯥꯁꯦꯕꯣ to bichana inama hello guys welcome back my dear sister nungsibi Resmi Singana che ꯅꯪ ubada ꯊꯥꯎꯗꯨꯗꯤ iwat wa che udaba iwat watle de ꯆꯦ manas ꯂꯥꯛꯑꯦ ꯆꯦ pram ꯂꯥꯛꯑꯦ bermagna kwa se ꯎꯝ mangal guru mai iche hai sapam ꯍꯦꯜꯂꯣ na ꯃꯉꯥꯜ live ta ai leibase kaubi de da ko kai lukram basantana sana ꯈꯨꯃꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ sana kya pirige 72 abema nungmaithemna kaiba hi hello abema anauba male abema se mayam anauba itaragidi like kena to biramo daga noi kuki nungsi bara kai kanano kuki bukadawi nungsi doino hangai do jam sitaba mali ne kuki nungsi bara kai ne kuki bukana nungsi doino kuki bu miro tuibisana dabung horen yengo mapungdi phadri ado isu kharadi nokpa ngamle okay good news thank you ꯁꯤꯗꯤ mangalna ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯕꯤꯗ ꯍꯥꯏꯕ iche ꯌꯥꯗꯦ hakchang nungaitabro ꯀꯩꯁꯨ ꯇꯧꯗꯦ ꯃꯉꯥꯜ ꯑꯩꯗꯣ ꯉꯁꯤꯗꯣ ꯏꯆꯥꯊꯣꯏꯕꯤ ꯁꯨꯝꯕꯗꯅꯦ ꯑꯩꯁꯨ ꯆꯥꯎ ꯇꯨꯝꯊꯔꯨꯔꯕ abe manu mai ꯑꯗꯨꯒꯤ chak sarabo che brother anibo ꯆꯥꯔꯦ chare ꯆꯥꯔꯦ ꯅꯣꯏ ꯆꯥꯅꯔꯛꯑꯕꯣ dei sandes ke samna kaiba love ke sign pisale thank you dei di kaiba Venom Stazer, yeah. Sapam naga siya no khuman si Kobide chatlora. ꯃꯥꯗꯤ Haure. ꯈꯨꯃꯟꯗꯤ ꯃꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒ ꯆꯠꯂꯣꯔ ꯍꯥꯏꯅ ꯅꯪ ꯀꯥꯗ Adaydi ꯍꯧꯔꯛꯑꯅꯤ ꯌꯦꯡꯉꯨ Tobisanana inama nang nachanupi kibay tumurabo ay. ꯑꯗꯨꯅꯦ Dayananda Thokchonma kari mathil ꯇꯨꯝꯊꯔꯨꯔꯦ sarage itay ma en iyamba ngasi chicken no chare ibe mana kareba kay mathin sarage hay. ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯆꯥꯔꯦ ꯑꯕꯦꯝꯃ Chicken oin sare ꯅꯪꯗꯤ ꯀꯩ Resmina ꯏꯟꯖꯥꯡ kenyang ꯆꯥꯔꯛꯀꯦ sage Resmi ngasi chicken oin taure you so happy ha Sandes na kaiba Arambai ro Arambai budi kaino taude adu dargasu Arambai gi kaino da ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯄꯤꯀꯣ ꯑꯔꯥꯝꯕꯥꯏꯕꯨꯗꯤ ꯑꯩꯈꯣꯏ ꯆꯪꯗ꯭ꯔꯒꯁꯨ ꯑꯔꯥꯝꯕꯥꯏꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ ꯗꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯩꯕ ꯌꯥꯛꯄ ꯖꯥꯠꯅꯤ ꯏꯅꯃꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏꯁꯦ ꯔꯦꯁꯃꯤꯁꯤꯡꯅ ꯌꯥꯝ ꯉꯁꯤꯗꯤ ꯆꯦ ꯍꯣꯏ ꯁꯣꯝꯗ ꯌꯥꯝ ꯏꯪꯉꯦ ꯆꯦ ꯍꯣꯏ ꯁꯣꯝꯗ ꯌꯥꯝ ꯏꯪꯉꯦ हाय जेम्स हाय रोजी ने कहा हाय हमने आपको कल दूधा बट आप लाइव ही नहीं आज आज आए हमको
अच्छा लगा, पता नहीं क्या बोल रहा है। कनानो मणिपुरी सो हैप्पी तो बिसना इनमा तुम्बई मित सिंहन लो अदुगा इसई मचा अमता प्लीज है संदेश न कहबा आई सपोर्ट अरामबाई na yaifare arambai na yaifare kanglipang na yaifare ko nick na kay ba si ay la mic nga hero okay okay welcome welcome Rajasmi kijang sarake maminga khangnare ko na moi ki kena gase रोजी रोजीना के आज आप लाइव आए हमको अच्छा लगा ये कह रहे था अच्छा अच्छा ओके ओके थैंक यू थैंक यू वेलकम रोजी वेलकम थैंक यू सपोर्ट सो कीजिए मच मेरे चैनल पे आने के सुचित्रा लिए मेरे सुचित्रा एफबी पे लेमना आने के कहबा लिए हाय चे इबाई नुंगाइरिबो कइंजंग चारगे नुंगाइरिए सुचित्रा कोइ ngasi चिकन चाए खुमन ना कहबा कनानोम आई कौबिदे कनाना कौद्रगे ने खुमन नंगबो अदि अबे मना कहबा कई लमदैनो चे ब्रदर अनीसे सेबो कोइ कसादैने अबेमा अदैदी जने ये सो हैप्पी टुडे ओके ओके मंगाल ना कहबा इचे ब्रदर नोंमगी लाइव याहौद्रदि नुंगाइतबा अमा फावरे अखोइसु लाइव से तौररोगे न खनबदो पुंग मापन हेक तारकपदा मयामगो सुं वारी सानानिंगबा फावरे मसे एदि अचौबा एडिक अमनि खो थैंक यू नुंसीबिबेगी दमकता दैदी नंग बैक चैनल ना कहबा नुंग बैक चैनल ना कहबा व्हाट इज अरामबाई टेंगोल गाय व्हाट इज अरामबाई टेंगोल से कारण मी माले दैदी yerzem ni hi Arambai is back people. Day Mangal Guru Mem ne iche brother tumninge good night Mangal Sundays na why Sundays kaisam why English ka lola kanuda Sundays kaisam maitei ronda sungang na sin nang kaisam hai sin ade maitei mali koi English khangje de ko adona maitei ronda sungang biro thank you so much aigi keno sena tabi ragadi sapam khuman thoibi na mi ama laiye kobide lady Jangir Besyan mayum na kaiba nungairibo nungairiye Tebi sanana kaiba surok dasu yam launabani swaidasu yai kaino arambai na yai fare ima leibak na yai fare kaino kayum kaide kaino laugudam ni kaino natra ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯥꯎ ꯇꯥꯕꯅꯤꯅ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯐ꯭ꯔꯦꯟ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯕꯤꯖꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯪꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯆꯤꯀꯦꯟ ꯆꯥꯔꯦ ꯉꯁꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯅꯥꯅ ꯀꯧꯕꯤꯗ꯭ꯔꯒꯦ ꯗꯩꯗꯤ ꯔꯦꯁꯦꯜ ꯄꯥꯔ ꯆꯔꯥꯅ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯑꯅꯨꯞ मैम प्लीज लाइक तसनबियो को लाइक तब याम वाले लाइक ꯑꯗꯩꯗꯤ तसनबियो ꯌꯥꯏ ꯖꯔꯃꯤꯟ ꯑꯩꯁꯦ ꯀꯨꯀꯤ ꯒꯥꯏ ꯖꯦꯃꯤ ꯌꯔꯖꯝ ꯀꯣꯃꯦ ꯑꯗꯩꯗꯤ ꯊꯨꯈ꯭ꯔꯖꯥꯠꯅꯤ ꯊꯣꯏꯕꯤꯁꯅꯥ मम्मी पलक पलक बन बनने वाली थोड़ी सना कुतू दो then next not here cookie they this sapam na kay ba che nu khuman nang maru pan ba taradi nga maru pan ba taradi aingonda call tawro aigi mama nga maru son ba hi okay आई okay खंगे कुमन ममा है भाई खंगी छोड़ देना थोबिसनाना पन बता अदोने जा है कनी लाउगदा मी पेन ना विजन कुमार ना आईसु चिकन चारी ओके विजन थैंक यू सेम ओइरे को हा कुइरे उनदबा सुति लागतारगदी हाइरो नसी थेंगनसी नोमा कुइरे ने विजन दei थोबिसनाना कय कुछ तो उधरे हाँ दाबुंग मसक से जे जेंगनिंग बगीनी ककली सेरा जन हुजिगी बस कई दो जनिंग ꯑꯣ बगिनी ꯗꯥꯕꯨꯡ है ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤ ꯀꯛꯂꯤꯁꯦ ꯑꯗꯨꯅꯤ ꯇꯧꯒꯗꯝꯃꯤ ꯂꯨꯀ꯭ꯔꯥꯝ ꯕꯁꯟꯇ इचानुपीदी तुम्ख꯭ꯔꯕꯣ अमता उtlao तुम्खरे मा बसंत मा दई उतुंगरेबको वेनसना हाय अंकल हेलो बिजंग होय सोइदना उनसी फ्रेंड अदुनेबा आइडी हन ओइरे हे यादरे हे बिजोन angang amane ngona pupu ko reido ro video da kaka ka kौरक्त्रे पुपु है डायरेक्ट थोमई लुखमदा जी मंगी गिनो गुजा थौरु कना आइरो नंगो दम उंगिनी उंगा नुंगाय कइनो हुन ए ungnu ngai ji
ꯋꯥꯔꯤꯒꯗꯤ ꯁꯟꯗꯦꯁ ꯀꯩꯁꯟꯅ ꯄꯨꯄꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯃꯥꯏꯅ ꯀꯧꯔꯧꯅꯦ ꯑꯗꯨꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯄꯨꯄꯨ ꯍꯥꯏꯁꯤꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯃꯤ ꯑꯃꯁꯦ ꯀꯧꯅꯤꯡꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯣꯔꯥ ꯒꯥꯏ ꯋꯥꯎ ꯃꯥꯒꯤ ꯙꯝꯀꯥ ꯍꯧꯔꯛꯑꯦ ꯃꯤ ꯑꯃ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯅꯥꯗ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯀꯅꯥꯗꯅꯣ ꯍꯥꯏꯔ ꯊꯣꯏꯕꯤꯁꯅꯥꯗ ꯀꯅꯥꯗꯅꯣ ꯍꯥꯏꯔ ꯌꯣꯔ ꯕꯦꯕꯤ ꯁ꯭ꯂꯤꯞ ꯌꯦꯁ ꯄꯨꯁꯄꯥ ꯀꯦ ꯆꯦꯅꯨ ꯄꯨꯁꯄꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯆꯦ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯀꯅꯥꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯀꯧꯗ꯭ꯔꯤꯁꯦ ꯄꯨꯁꯄꯥ ꯃꯁꯤ ꯑꯗꯩꯗꯤ ꯄꯨꯄꯤꯒꯥꯏ ꯁꯥꯄꯝ ꯈꯨꯃꯟꯅ ꯄꯨꯄꯤꯒꯥꯏ ꯎꯃ ꯄꯨꯄꯨꯗꯒꯤ ꯄꯨꯄꯤ ꯀꯥꯏ ꯀꯧꯈꯠꯂꯦ ꯄꯨꯄꯤ ꯄꯨꯄꯤ ꯀꯤꯖꯔꯤꯔꯣ ꯄꯨꯄꯤ ꯈꯨꯃꯟꯅ ꯀꯧꯗꯣꯏꯅꯤ ꯄꯨꯄꯤ ꯈꯨꯃꯟꯅ ꯀꯧꯔꯛꯄꯗꯤ ꯀꯃꯥꯏꯅ ꯀꯧꯔꯛꯀꯅꯤ ꯄꯨꯄꯤ ꯍꯥꯎꯅ ꯑꯩꯅ ꯉꯥꯡ ꯈꯨꯝꯗꯣꯏꯔꯣ ꯁꯨꯔꯖ ꯁꯤꯡꯅ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯁꯥꯔꯗꯩꯅꯦ ꯁꯨꯔꯖ ꯁꯥꯄꯝꯅ ꯗꯥꯃꯦꯒꯥ ꯂꯥꯛꯑꯦ ꯃꯤ ꯂꯩ ꯀꯧꯅꯤꯡꯗꯕ ꯂꯩ ꯃꯌꯥꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯗꯥ ꯃꯦꯒꯥ ꯋꯦꯜꯀꯝ ꯑꯣꯖꯥ ꯋꯦꯜꯀꯝ ꯈꯨꯃꯟꯅ ꯏꯕꯥꯏ ꯄꯨꯄꯤꯌꯦ ꯑꯣꯏꯃꯥ ꯏꯕꯦꯝꯃ ꯀꯥꯏꯁꯤꯒ ꯄꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯥ ꯀꯧꯔꯛꯏꯁꯦ ꯏꯁ ꯊꯃꯣꯏꯗꯒꯗꯤ ꯊꯤꯒꯨꯟꯗ ꯄꯥꯜꯂꯤꯅꯦ ꯃꯥ ꯇꯜꯂꯦ ꯂꯩꯇ ꯃꯌꯥꯝ ꯕꯦꯅꯣꯛꯁꯤ ꯂꯥꯏꯛꯇ ꯆꯤꯟꯕꯤꯌꯣ ꯏꯌꯔ ꯕꯦꯕꯤ ꯏꯁ ꯄ꯭ꯂꯤꯖ ꯀ꯭ꯌꯨꯠ ꯍꯤꯌꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯈꯛ ꯆꯥꯔꯦ ꯆꯦ ꯋꯥꯃꯟꯗꯅ ꯅꯪ ꯐꯣꯟꯗꯣ ꯋꯥꯃꯟꯗꯅ ꯆꯝꯐꯨꯠ ꯈꯔ ꯆꯥꯔꯦ ꯍꯥꯎꯕꯅꯤ ꯑꯣ ꯀꯩꯅꯣ ꯆꯝꯐꯨꯠ ꯍꯥꯎꯕꯅꯤꯀꯣ ꯏꯃꯥ ꯅꯪ ꯀꯅꯥꯅꯣꯅꯦ ꯉꯁꯥꯏ ꯄꯨꯁꯄꯥ ꯅꯪ ꯉꯁꯥꯏ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯂꯨꯔꯕꯣ ꯅꯪ ꯉꯁꯥꯏ ꯆꯠꯀꯅꯤꯅ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯏꯅꯝꯃ ꯏꯁꯩ ꯈꯟꯒꯦ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯜꯂꯛꯑꯣ ꯈꯜꯂꯛꯑꯣ ꯁꯥꯄꯝꯅ ꯉꯁꯤꯗꯤ ꯃꯦꯒꯥ ꯕ꯭ꯔꯣ ꯀꯧꯔꯛꯂꯣꯏꯀꯣ ꯂꯥꯏꯛꯗꯅ ꯍꯥꯏ ꯃꯦꯒꯥꯅ ꯃꯦꯒꯥꯆꯟꯗ꯭ꯔ ꯂꯥꯏꯛꯗꯟ ꯊꯦꯡꯀ꯭ꯌꯨ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯊꯥꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯁꯟꯗꯦꯁ ꯀꯩꯁꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯅ ꯌꯥꯝ ꯂꯦꯝꯗꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯂꯥꯛꯑꯦꯕꯀꯣ ꯀꯛꯄꯨꯗꯤ ꯀꯛꯈ꯭ꯔꯦ ꯑꯩ ꯄꯥꯍꯧꯔꯦ ꯃꯥꯏ ꯃꯦꯁꯦꯖꯇꯣ ꯁꯥꯊꯤꯅ ꯂꯦꯝꯗꯕ ꯃꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯉꯝꯃꯣꯏꯕ ꯅꯪ ꯌꯦꯡꯉꯝ ꯇꯥꯔꯒꯗꯤꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯥ ꯃꯁꯦꯟ ꯈꯠꯅꯕ ꯃꯥ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯉꯝꯃꯣꯏ ꯃꯥ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯝꯕ ꯌꯥꯏ ꯃꯥ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯒꯁꯨꯀꯣ ꯅꯃꯥꯏꯗꯨ ꯇꯤꯟ ꯁꯤꯠꯀꯅꯤ ꯑꯩꯅ ꯁꯥꯊꯨ ꯅꯃꯥꯏꯗꯨ ꯊꯤꯕ ꯍꯥꯏꯖꯜꯂꯨꯔ ꯅꯪ ꯂꯥꯏꯐꯇ ꯆꯪꯉꯒ ꯅꯪ ꯀꯔꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯅꯪ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯕ ꯅꯪ ꯉꯥꯡꯉꯨꯅꯨ ꯀꯩꯗꯧꯕꯩ ꯉꯥꯡꯉꯣꯏꯗꯣꯏꯅꯣꯅꯦ ꯁꯥꯊꯨ ꯇꯣꯛꯑꯣ ꯂꯣꯏꯁꯜꯂꯣ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯔꯣ ꯅꯪ ꯁꯟꯗꯦꯁ ꯀꯩꯁꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯗꯒꯤꯗꯤ ꯍꯥꯏ ꯑꯪꯀꯜ ꯀꯝ ꯃꯥꯏ ꯍꯥꯎꯁ ꯑꯣꯀꯦ ꯁꯥꯎꯒꯠꯂꯒ ꯀꯩ ꯀꯥꯟꯅꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜ ꯃꯣꯏꯅ ꯖꯍꯥ ꯇꯧꯕꯗ ꯇꯧꯖꯁꯅꯨ ꯖꯍꯥ ꯇꯧꯔꯁꯨ ꯃꯩꯇꯩ ꯃꯁꯦꯜ ꯍꯥꯏꯅ ꯕ꯭ꯔꯦꯛ ꯐꯥꯗꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯡꯅꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯟꯅꯕ ꯉꯝꯗꯕꯒꯤꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯒꯤ ꯁꯣꯊꯔꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯣꯏꯗꯤ ꯇꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤ ꯆꯠꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯃꯅꯤꯄꯨꯔꯤ ꯆꯦꯅꯨ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯈꯨꯃꯟꯅ ꯁꯔꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯣꯀꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯂꯦꯛꯁ ꯍꯥꯏ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯔꯣꯀꯤ ꯔꯣꯛꯀꯤ ꯋꯦꯜꯀꯝ ꯍꯥꯏꯅꯤꯡꯉꯥꯏ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯛ ꯍꯩꯅꯗꯕ ꯍꯩꯅꯗꯕ ꯋꯥꯍꯩ ꯑꯩꯁꯨ ꯋꯥꯍꯩꯁꯦ ꯄꯥꯍꯧꯗ꯭ꯔꯦꯅꯦ ꯍꯥꯏꯒꯦ ꯅꯪꯗꯤ ꯅꯃꯥ ꯅꯄꯥ ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯣꯛꯄ ꯃꯆꯥ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯍꯩꯅꯗꯕ ꯋꯥꯍꯩ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯁꯤꯖꯈ꯭ꯔꯣꯍꯦ ꯑꯗꯨꯅꯤ ꯁꯤꯔꯁꯨꯅꯦ ꯃꯃꯥꯏꯗ ꯊꯤꯕ ꯍꯥꯏꯖꯟꯒꯅꯤ ꯑꯩꯅ ꯑꯁꯤꯕ ꯗꯦꯠ ꯕꯣꯗꯤꯗꯨꯒ ꯑꯩꯅ ꯑꯪꯀꯜ ꯍ꯭ꯋꯥꯠ ꯍꯦꯄꯦꯟ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯌꯥꯝ ꯃꯤ ꯃꯥꯟꯗꯕ ꯑꯃ ꯆꯪꯉꯛꯄ ꯅꯥꯊꯤꯡ ꯑꯗꯩ ꯀꯜꯆꯔꯁꯦ ꯀꯩꯕ ꯀꯜꯆꯔ ꯆꯦ ꯑꯗꯣ ꯆꯦ ꯉꯁꯤ ꯌꯨꯇꯨꯕꯇ ꯀꯩꯅꯣꯃ ꯊꯦꯡꯅꯩ ꯀꯨꯀꯤꯅ ꯑꯁꯥꯝ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯨꯀꯤ ꯍꯨꯜꯂꯒ ꯉꯥꯡꯂꯛꯂꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯅ ꯇꯧꯏ ꯃꯣꯏꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦ ꯃꯣꯏ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯅꯦ ꯃꯣꯏ ꯅꯤꯡꯊꯧꯔꯣ ꯃꯣꯏ ꯀꯩꯗꯧꯕꯩ ꯀꯤꯅ ꯆꯠꯇꯣꯏꯅꯣ
ꯕꯦꯅꯣꯁꯨ ꯃꯤꯅ ꯀꯁꯨꯕꯤ ꯀꯨꯀꯤ ꯍꯥꯏ ꯑꯗꯨꯅꯤ ꯑꯗꯨꯃ ꯍꯥꯏꯃꯟ ꯊꯣꯛꯇ꯭ꯔꯕꯅꯤ ꯈꯨꯃꯟꯅ ꯏꯕꯥꯏ ꯄꯨꯄꯤ ꯁꯥꯎꯔꯒ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦ ꯀꯥꯏ ꯏꯁ ꯁꯥꯎꯔꯛꯑꯁꯤꯔ ꯑꯃꯨꯛꯇꯣꯏꯗꯤ ꯁꯥꯎꯔꯒ ꯐꯖꯔꯕ ꯃꯥꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯉꯥꯡꯍꯟꯅꯕ ꯍꯧꯅꯗꯦ ꯁꯥꯎꯕ ꯍꯧꯅꯗꯦ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯣ ꯑꯗꯨꯅ ꯑꯇꯩ ꯌꯥꯗꯦ ꯋꯥꯍꯩꯗꯣ ꯃꯥꯏ ꯋꯥꯍꯩꯗꯣ ꯃꯆꯤꯟ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨꯅ ꯀꯃꯦꯟꯗ ꯗꯣꯒꯤ ꯀꯃꯦꯟꯗ ꯏꯔꯛꯄ ꯉꯝꯃꯤꯗꯣ ꯑꯗꯨꯒꯤꯅꯤꯗ ꯊꯤ ꯂꯨꯞꯄ ꯀꯜꯂꯕ ꯄꯦꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯀꯩ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯄꯨꯁꯄꯥ ꯀꯩ ꯍꯥꯏꯕ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯀꯁꯥꯔꯗ ꯀꯨꯀꯤ ꯍꯨꯟꯅ ꯉꯥꯡ ꯇꯥꯔꯒꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯀꯁꯥꯔ ꯃꯆꯥꯗ ꯑꯃꯨꯛ ꯇꯥꯔꯛꯏꯕ ꯑꯣ ꯑꯗꯩꯗꯤ ꯀꯩ ꯁꯥꯎꯔꯒ ꯍꯦꯟꯅ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ ꯌꯥꯏ ꯑꯗꯨꯅꯤꯅꯦ ꯁꯥꯎꯔꯕꯨꯗꯤ ꯀꯅꯥ ꯐꯖꯕ ꯀꯨꯀꯤ ꯌꯥꯎꯒꯦꯅꯦ ꯃꯁꯛꯇ ꯃꯒ ꯆꯠꯈ꯭ꯔꯦ ꯀꯨꯀꯤ ꯑꯣꯏꯔꯝꯒꯅꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯦꯀꯥꯎꯟ ꯑꯣꯏꯔꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯩꯗꯤ ꯑꯗꯨꯅ ꯁꯥꯎꯒꯠꯄ ꯌꯥꯗꯦꯕ ꯊꯣꯏꯕꯤ ꯆꯅꯥꯅ ꯀꯩꯕ ꯁꯤꯔꯁꯨ ꯃꯔꯨꯅ ꯆꯨꯕ ꯃꯣꯏꯗꯣ ꯑꯣꯏꯗꯣꯏꯅꯤ ꯏꯅꯃ ꯑꯗꯣ ꯑꯗꯣ ꯏꯁꯩꯁꯦ ꯏꯅꯝꯃꯅꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯀꯩꯕ ꯈꯣꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯇꯝꯄꯥꯛꯇꯅꯤ ꯁꯛꯑꯣ ꯉꯁꯤ ꯁꯛꯄꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯦ ꯑꯗꯩꯗꯤ ꯏꯟ ꯇꯥꯖꯤꯀꯤꯌꯥꯅꯦ ꯀꯩꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯅꯝꯃ ꯍꯥꯏ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯆꯥꯔꯦ ꯄꯨꯁꯄꯥꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯅꯣꯡꯁꯥꯅꯤ ꯀꯨꯀꯤꯁꯤꯡ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯀꯨꯀꯤꯁꯤꯡ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯑꯗꯨꯅꯦꯕ ꯁꯨꯝ ꯎꯪꯉꯒ ꯂꯩꯅꯦꯕꯀꯣ ꯃꯃꯥꯡꯗ ꯆꯠꯂꯁꯨ ꯀꯩꯝ ꯇꯧꯕꯤꯗꯕꯗꯣ ꯁꯥꯎꯔꯛꯑꯒꯗꯤ ꯐꯔꯛ ꯇꯥꯎꯗꯅ ꯔꯣꯀꯦ ꯑꯦꯂꯦꯛꯁꯅ ꯑꯩꯒꯤ ꯃꯤꯡ ꯀꯩꯕ ꯁꯨꯃꯤꯂꯥ ꯊꯤꯌꯥꯝ ꯏꯅꯥꯎ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯆ ꯏꯅꯥꯎ ꯀꯧꯔꯣꯃꯤꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯏꯇꯩꯃ ꯍꯥꯏꯗꯣꯏꯔꯥ ꯁꯨꯝ ꯀꯧꯖꯔꯒꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯕꯦꯅꯣꯝꯁ ꯑꯪꯀꯜ ꯃꯅꯤꯄꯨꯔ ꯋꯦꯟ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯈꯪꯗꯦꯅꯦ ꯁꯟꯗꯦꯁ ꯀꯩꯁꯥꯝ ꯋꯥꯍꯪ ꯄꯔꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯆꯦꯒꯤ ꯋꯥꯆꯞꯇ ꯂꯤꯡ ꯊꯥꯔꯛꯀꯦ ꯌꯦꯡꯉꯨ ꯆꯦ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯁꯄꯥ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯑꯗꯩ ꯁꯥꯄꯝ ꯈꯨꯃꯟ ꯊꯣꯏꯕꯤꯅ ꯏꯕꯥꯏ ꯅꯣꯏꯁꯦ ꯅꯍꯥꯟꯗꯩ ꯈꯪꯗ꯭ꯔꯦ ꯉꯁꯤꯇꯪ ꯎꯅꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯏ ꯍꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯃꯥꯏ ꯈꯔ ꯐꯖꯅꯕ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯪꯒꯦ ꯊꯦꯡꯒꯨꯅ ꯁꯣꯏꯗꯅ ꯊꯣꯝꯖꯒꯦ ꯅꯀꯣꯛꯇꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯀꯩꯗ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯒꯅ ꯉꯥꯡꯉꯤꯁꯦ ꯎꯅꯅꯤꯡꯉꯤ ꯈꯨꯃꯟ ꯅꯨꯃꯤꯠ ꯅꯤꯡꯊꯧ ꯅꯥꯀꯟ ꯑꯃ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯥꯗꯤ ꯅꯥꯀꯜ ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯅ ꯎꯔꯗꯤ ꯅꯥꯄꯜ ꯀꯥꯕꯅꯤ ꯍꯥꯏꯅꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯅꯣꯡꯁꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯩꯔꯤꯉꯩ ꯑꯋꯥꯕ ꯐꯅ ꯇꯥꯔꯁꯨ ꯂꯥꯟꯉꯝ ꯐꯤꯔꯥꯜꯗꯤ ꯑꯩꯈꯣꯏꯅ ꯊꯦꯠꯀꯅꯤ ꯑꯣꯀꯦ ꯁꯣꯔꯤ ꯑꯪꯀꯜ ꯃꯅꯤꯄꯨꯔ ꯋꯤꯟ ꯌꯦ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯅ ꯉꯝꯗꯣꯏꯅꯤꯀꯣ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯃꯥꯡꯗꯁꯨ ꯀꯌꯥ ꯂꯥꯟꯊꯦꯡꯅꯔꯒꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯥꯛꯑꯕꯅꯤꯀꯣ ꯌꯩꯊꯕ ꯉꯝꯃꯔꯣꯏꯗꯕ ꯃꯩꯇꯩ ꯃꯆꯥꯗꯤ ꯃꯣꯏꯗꯤ ꯆꯒꯠ ꯇꯧꯔ ꯌꯥꯄꯣꯟꯇꯦꯗ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯏ ꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯔꯤꯜ ꯈꯥꯕꯅꯦꯕ ꯃꯣꯏꯒꯤ ꯊꯣꯛ ꯊꯥꯛꯇꯨꯅꯒ ꯌꯥꯄꯣꯟꯇꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯁꯣꯔꯤ ꯑꯪꯀꯜ ꯃꯅꯤꯄꯨꯔꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯅꯝꯃ ꯏꯁꯩ ꯄꯦꯜꯀꯦꯅ ꯍꯥꯏ ꯑꯩꯁꯨ ꯄꯥꯏꯁꯤꯟꯕꯤꯔꯣ ꯄꯤꯌꯜꯀꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩ ꯁꯥꯟꯅꯕꯅ ꯑꯩꯗꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯄꯨꯁꯄꯥ ꯍꯣꯏ ꯀꯩꯁꯨꯝ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦ ꯋꯥꯈꯜ ꯄꯨꯁꯄꯥ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯤꯔꯛꯑꯣ ꯇꯧꯔꯛꯑꯣ ꯀꯩꯁꯨꯝ ꯇꯧꯔꯛꯑꯣ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯁꯨꯝ ꯇꯧꯔꯛꯑꯣ ꯆꯥꯄꯝ ꯈꯨꯃꯟꯅ ꯀꯩꯕ ꯏꯕꯥꯏ ꯏꯕꯥꯏꯅ ꯏꯕꯥꯏꯅ ꯍꯦꯔꯣꯏꯟꯅꯦ ꯍꯦꯔꯣꯏꯟ ꯁꯥꯕꯩ ꯑꯦꯜꯕꯝ ꯀꯨꯝꯗꯣꯏꯔꯣ ꯅꯪꯒꯤꯗꯨ ꯇ ꯍꯥꯏ ꯂꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯐꯔꯤꯉꯩ ꯐꯔꯤꯉꯩ ꯌꯥꯝ ꯐꯕꯅꯤ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯀꯣ ꯅꯣꯡꯁꯥꯅꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯣ ꯄꯛꯅ ꯆꯦ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯄꯦꯜꯀꯦ ꯉꯁꯤꯁꯦ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ
ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯄꯦꯜꯀꯦ ꯅꯪ ꯂꯥꯏꯛ ꯇꯧꯔꯕꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯅꯤꯄꯨꯔ ꯐꯣꯛ ꯋꯤꯟ ꯊꯣꯏꯕꯤꯁꯅꯥ ꯑꯣꯟꯗ ꯂꯩ ꯎꯪꯉꯤ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯅꯪ ꯑꯣꯟ ꯀꯥꯏ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯣꯟ ꯀꯥꯏꯔꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯣ ꯑꯣ ꯃꯥꯏ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯤꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯈꯣꯏꯔꯤ ꯅꯣꯐꯝ ꯇꯥꯈꯤꯕꯅ ꯇꯝꯕꯥꯛꯇꯅꯤ ꯑꯩ ꯏ ꯀꯥꯔꯛꯄ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯁꯥꯔꯣꯏ ꯑꯩ ꯁꯥꯔꯣꯏ ꯁꯥꯐꯝꯅ ꯀꯩꯒꯤꯅꯣꯅꯦ ꯊꯣꯏꯕꯤ ꯑꯣꯟꯗ ꯏꯔꯣꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅ ꯑꯣꯟ ꯍꯥꯏ ꯁꯥꯐꯝ ꯀꯃꯦꯟ ꯏꯔꯛꯕ ꯑꯪꯀꯜ ꯀꯝ ꯃꯥꯏ ꯍꯥꯎꯁ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯟ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣꯟ ꯇ꯭ꯔꯥꯏ ꯇꯧ ꯂꯩꯌꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯗꯧꯔꯦ ꯑꯣꯟ ꯂꯩꯔꯗꯤ ꯃꯥꯁꯨ ꯈꯨꯃꯟꯒꯤ ꯃꯇꯧ ꯇꯝꯕ ꯀꯩꯅꯣ ꯏꯃꯥꯏ ꯀꯣꯛ ꯆꯤꯛꯑꯦ ꯀꯣꯛꯄꯨ ꯅꯨꯡꯉꯥꯏꯇꯦꯕꯣ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯑꯗꯨꯝ ꯄꯥꯏ ꯂꯩ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯅ ꯈꯪꯗꯦꯅꯦ ꯀꯩꯅꯣꯁꯤꯅ ꯃꯊꯛꯁꯤ ꯅꯣꯡꯊꯛꯁꯤꯒꯤꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯅ ꯄꯥꯏꯈꯤꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯄꯥꯏꯁꯤꯜꯂꯤꯁꯦ ꯈꯖꯤꯛꯀꯤ ꯄꯥꯏꯁꯜꯂ ꯄꯥꯏꯁꯜꯂ ꯄꯨꯁꯄꯥꯅ ꯀꯩꯕ ꯏꯇꯩ ꯑꯁꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯥꯁꯦ ꯆꯦꯒꯤ ꯑꯣꯏꯕꯁꯦ ꯆꯦꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯀꯣ ꯑꯩ ꯍꯔꯥꯎꯒꯦ ꯇꯧꯏꯌꯦ ꯁꯥꯄꯝ ꯍꯣꯏ ꯍꯣꯏ ꯄꯨꯁꯄꯥ ꯁꯥꯄꯝꯁꯨ ꯑꯣꯟ ꯅꯥꯏ ꯊꯣꯏꯕꯤꯁꯅ ꯏꯕꯥꯏ ꯏꯁꯩ ꯁꯛꯄꯤ ꯁꯛꯇ꯭ꯔꯤꯐꯧ ꯑꯣꯟ ꯉꯥꯛꯇꯅꯤ ꯑꯣꯟ ꯍꯀꯥꯝ ꯊꯣꯏꯕꯤꯁꯅ ꯆꯟꯕꯗꯤ ꯑꯣꯟ ꯁꯥꯐꯝ ꯑꯣꯟ ꯌꯥꯗ꯭ꯔꯦꯕ ꯊꯣꯏꯕꯤ ꯃꯕꯥꯅꯤ ꯑꯣꯟ ꯀꯩꯅꯦ ꯏꯁꯩ ꯁꯛꯂꯣꯏꯗ꯭ꯔꯥ ꯁꯛꯂꯒꯦ ꯁꯛꯂꯒꯦ ꯑꯩꯅ ꯑꯃ ꯉꯁꯤꯁꯦ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ ꯑꯗꯩ ꯅꯥꯇꯣꯟꯁꯤꯁꯨ ꯐꯨꯜꯂꯦꯕ ꯏꯁꯩ ꯁꯛꯄꯗ ꯁꯣꯔꯒ ꯆꯤꯡ ꯉꯝꯗꯕ꯭ꯔꯥ ꯁꯨꯔꯒ ꯆꯤꯡꯕ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯈꯣꯏꯔꯤ ꯅꯥꯎꯕꯝ ꯇꯥꯈꯤꯕꯅ ꯇꯝꯕꯥꯛꯇꯅꯤ ꯈꯣꯏꯔꯤ ꯏꯅꯥꯎꯐꯝ ꯇꯥꯈꯤꯕꯅ ꯇꯝꯕꯥꯛꯇꯅꯤ ꯅꯪ ꯐꯥꯕ꯭ꯔꯥ ꯐꯥꯗꯦꯍꯦ ꯑꯩꯉꯣꯟꯗꯒ ꯍꯪꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯐꯥꯗꯕ꯭ꯔꯥ ꯅꯪ ꯑꯝꯇ ꯁꯛꯂꯛꯎ ꯉꯁꯤ ꯑꯩ ꯐꯥꯗꯦ ꯑꯗꯨꯏ ꯁꯤꯗ ꯃꯌꯦꯛꯄꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯥꯎꯊꯣꯛꯑꯦ ꯁꯛ ꯁꯛꯅ ꯀꯥꯎꯔꯦ ꯍꯥꯏꯕ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯝꯇ ꯏꯔꯧꯅꯦ ꯀꯥꯎꯈ꯭ꯔꯦꯉꯣ ꯁꯤ ꯏꯁꯩꯁꯦ ꯉꯔꯥꯡꯕꯨ ꯁꯛꯏꯅꯤ ꯉꯁꯤꯒꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯣꯛꯇꯦꯕ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕꯅ ꯑꯣ ꯀꯃꯦꯟ ꯂꯦꯞꯄꯤꯗ ꯇꯧꯔꯝꯃꯅꯤ ꯇꯝꯕꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯦꯞꯄꯤ ꯍꯧꯈꯔꯦ ꯆꯤꯟꯗꯝꯕꯤꯈꯤ ꯃꯍꯩ ꯃꯔꯣꯡ ꯅꯪꯒꯤ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯏꯐꯁꯤꯗ ꯏꯔꯣꯏ ꯈꯟꯕ ꯅꯣꯛꯅꯈꯤꯅ ꯑꯣꯟꯁꯦ ꯉꯝꯗꯅ ꯍꯦꯛ ꯁꯥꯟꯅꯈꯤ ꯁꯥꯟꯅꯈꯤ ꯍꯦꯛ ꯑꯩ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯧꯁꯥꯏꯌꯣꯟꯅ ꯄꯨꯁꯄꯥꯅ ꯀꯩꯕ ꯈꯨꯃꯟꯒ ꯁꯥꯟꯅꯈꯤ ꯊꯣꯏꯕꯤꯒ ꯍꯧꯔꯛꯑꯦ ꯁꯥꯟꯅ ꯃꯣꯏ ꯄꯨꯁꯄꯥꯅ ꯅꯨꯡꯁꯤꯕꯗ ꯍꯥꯎꯋꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯆꯥꯡꯗꯝꯅꯤꯉꯥꯏ ꯁꯥꯂꯥꯏ ꯅꯨꯡꯁꯤꯕꯗ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯑꯣꯟꯅꯦ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯊꯣꯏꯕꯤ ꯍꯦꯛ ꯆꯤꯡꯂꯣꯟ ꯂꯤꯔꯤꯛꯁ ꯀꯌꯥ ꯏꯈꯤꯕꯗ ꯅꯨꯄꯥ ꯕꯥꯏ ꯀꯌꯥ ꯑꯣꯏꯗꯣꯏꯕꯅꯤ ꯂꯥꯟꯗꯨꯅꯁꯨ ꯄꯤ ꯑꯦꯜ ꯀꯦꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯎ ꯍꯥꯏꯌꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯃ ꯂꯦꯡꯗꯅ ꯆꯦꯜꯂꯤ ꯏꯆꯦ ꯀꯩꯕ ꯏꯕꯥꯏꯃꯨꯛ ꯑꯝꯇꯪ ꯑꯩꯒꯤ ꯂꯩꯍꯥꯎꯗꯒꯤ ꯆꯦꯡ ꯈꯣꯡꯉꯣ ꯏꯕꯥꯏ ꯃꯀꯨ ꯑꯝꯇ ꯈꯣꯡꯉꯣ ꯑꯁ ꯂꯣꯏꯔꯦ ꯃꯀꯨ ꯑꯝꯇ ꯈꯣꯡꯉꯣ ꯃꯀꯨ ꯀꯃꯥꯏꯅ ꯈꯣꯡꯉꯦ ꯑꯩ ꯈꯪꯗꯦ ꯏꯇꯥꯎꯕꯨꯡ ꯆꯥꯛ ꯆꯥꯔꯕꯣ ꯗꯣꯂꯦꯟ ꯑꯗꯩꯗꯤ ꯍꯥꯏ ꯗꯣꯂꯦꯟ ꯑꯗꯩ ꯄꯨꯁꯄꯥꯅ ꯀꯩꯕ ꯉꯁꯤ ꯁꯥꯏ ꯏꯃꯥꯏ ꯈꯨꯃꯟꯅ ꯃꯔꯣꯜ ꯑꯃ ꯈꯨꯃꯟ ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯤꯟꯗꯤ ꯂꯣꯜꯂꯛꯀꯅꯣ ꯐꯥꯔꯤ ꯍꯥꯏ ꯐꯥꯔꯤꯗꯨꯗꯤ ꯗꯣꯂꯦꯟ ꯑꯗꯣ ꯇꯨꯠ ꯍꯥꯏꯅꯤ ꯗꯣꯂꯦꯟ ꯊꯣꯡ ꯀꯥꯎꯏꯅꯦ ꯏꯇꯥꯎꯕꯨꯡ ꯏꯁꯩ ꯆꯥꯛ ꯁꯛ ꯆꯥꯕ ꯁꯛꯅ ꯀꯥꯎꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯔꯦ ꯏꯇꯥꯎ ꯑꯩꯁꯦ ꯃꯤꯠꯁꯦ ꯐꯥꯛꯇꯣꯛꯅ ꯌꯦꯡꯕꯗ ꯑꯩꯁꯦ ꯎꯗ꯭ꯔꯁꯨꯀꯣ ꯑꯩ ꯁꯣꯝꯗꯩ ꯄꯥꯔꯛꯏꯀꯣ ꯑꯩ ꯁꯛꯁꯦ ꯎꯗ꯭ꯔꯁꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯐꯥꯔꯤꯗꯨꯗꯤ ꯇꯨꯠ ꯆꯤꯡꯗꯝꯕꯤꯈꯤ ꯑꯩꯅꯦ ꯃꯍꯩ ꯃꯔꯣꯡ
ꯅꯪꯒꯤ ꯂꯧꯕꯨꯛꯇꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯅꯈꯦꯅ ꯁꯥꯟꯅꯈꯤ ꯁꯥꯟꯅꯈꯤ ꯅꯥꯁꯥꯏꯒꯣꯟꯗ ꯁꯥꯟꯅꯈꯤ ꯇꯣꯇꯣ ꯁꯥꯟꯅꯈꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯕ ꯆꯦꯅ ꯅꯥꯁꯥꯏꯒꯣꯟꯗ ꯁꯛꯏꯅꯦ ꯏꯁꯩꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ प्रꯖꯥꯁꯤꯡꯗꯣ ꯌꯥꯝ ꯍꯔꯥꯎꯅꯔꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯄꯥꯎꯁꯦ ꯀꯔꯤꯅꯣ ꯆꯥꯄꯝ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯅꯝꯃ ꯅꯨꯡꯁꯤꯌꯨꯀꯣ ꯑꯩ ꯆꯠꯂꯒꯦ ꯀꯥꯏ ꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯉꯁꯤꯗꯤ ꯊꯝꯃꯣꯏ ꯉꯁꯤꯗꯤ ꯇꯨꯝꯃꯣꯏ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯃꯣꯏ ꯑꯩ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯃ ꯑꯣꯟꯒꯦ ꯎꯏꯃꯥ ꯋꯥꯁꯛ ꯄꯔꯩ ꯆꯠꯄ ꯏꯆꯟꯅꯤ ꯋꯥꯁꯩ ꯄꯔꯩ ꯆꯠꯄ ꯃꯩꯇꯩ ꯁꯥꯄꯝꯅ ꯆꯅꯨ ꯀꯩꯕ ꯂꯥꯏꯚ ꯑꯩ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯐꯩ ꯀꯥꯏ ꯎꯏꯃꯥ ꯃꯁꯤꯅ ꯃꯔꯣꯟ ꯑꯃꯕꯨ ꯃꯥꯅ ꯃꯔꯣꯟ ꯑꯃꯅꯤ ꯃꯔꯣꯟ ꯑꯃ ꯇꯧꯏꯁꯦ ꯅꯤꯡꯊꯧꯁꯤ ꯈꯪꯕ꯭ꯔꯥ ꯁꯤ ꯈꯪꯕ꯭ꯔꯥ ꯅꯅꯥꯇꯣꯟꯗꯨꯒ ꯅꯃꯤꯠꯇꯨꯒ ꯃꯐꯝ ꯑꯣꯟꯊꯣꯛꯅꯧꯔꯥ ꯑꯪꯒ꯭ꯔꯨꯉꯣꯁꯣꯟ ꯀꯩꯅꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯣ ꯃꯥꯏ ꯀꯥꯏ ꯒꯣꯠ ꯍꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯅꯥꯇꯣꯟꯒ ꯅꯃꯤꯠꯀ ꯃꯐꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯅꯣꯏꯅ ꯌꯦꯡꯕꯤꯗꯕꯅꯤ ꯑꯩꯅꯗꯤ ꯊꯥꯖꯈꯤꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯊꯃꯣꯏ ꯄꯦꯟꯕ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯉꯛꯇꯅꯤ ꯏꯅꯝꯃꯗ ꯊꯥꯖꯤꯟꯈꯤꯕꯗꯣ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯇꯣ ꯁꯅꯥꯕꯤꯗꯣ ꯇꯥꯇꯣꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯨꯛ ꯃꯆꯦ ꯆꯠꯂꯨꯏꯕꯀꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯗꯨꯗꯨꯒꯤ ꯁꯪꯗꯕ ꯌꯥꯏꯐꯔꯦ ꯑꯗꯨꯒꯤꯅꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯨꯟꯅ ꯏꯇꯩꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔ ꯑꯔꯥꯝꯕꯥꯏꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯑꯔꯥꯝꯕꯥꯏ ꯂꯩꯕꯥꯛꯅ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯕꯅ ꯑꯔꯥꯝꯕꯥꯏ ꯌꯥꯏꯐꯔꯦ ꯇꯦꯡꯒꯣꯜꯅꯦꯕꯀꯣ ꯑꯩꯅ ꯁꯦꯂꯨꯠ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯎꯗꯦꯍꯦ ꯁꯥꯄꯝꯅꯒ ꯑꯝꯇ ꯑꯣꯜꯂꯨ ꯌꯦꯡꯒꯦ ꯑꯣꯜꯂꯨꯖꯦꯡꯒꯦ ꯅꯇꯤꯛ ꯂꯩꯔꯗꯤꯌꯦ ꯄꯨꯁꯄꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯆꯦ ꯂꯥꯏꯐ ꯑꯃꯗꯤ ꯁ꯭ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯦꯟꯖꯕꯅꯦ ꯄꯨꯁꯄꯥꯅ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯏꯅꯝꯃ ꯑꯗꯨꯒ ꯊꯃꯣꯏ ꯀꯌꯥꯝ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯅꯆꯜꯗ ꯇꯝꯕꯤꯔꯛꯑꯣ ꯍꯣꯏ ꯁꯣꯏꯗꯅ ꯍꯣꯏ 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 ꯁꯥꯄꯟ ꯀꯨꯝꯃꯟꯅ ꯊꯣꯏꯕꯤ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯅꯦ ꯀꯥꯏ ꯅꯪꯅꯅꯦ ꯐꯔꯛꯇ ꯇꯥꯎ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯉꯁꯤꯗꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯇꯥꯡ 26 ꯖꯅꯋꯥꯔꯤꯒꯤ ꯄ꯭ꯔꯣꯒꯥꯝꯒꯤ ꯑꯩ ꯐꯤ ꯈꯔ ꯇꯨꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯡ ꯗꯥꯟꯁ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯕ ꯑꯗꯨꯗꯨꯒꯤ ꯐꯤ ꯃꯤ ꯈꯔꯒꯤ ꯐꯤ ꯇꯨꯔꯤꯑꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯆꯤꯟꯕ ꯑꯗꯒꯤ ꯏꯆꯥ ꯊꯣꯏꯕꯤꯃꯨꯛ ꯄꯨꯡ 5ꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯑꯃꯨꯛ ꯄꯨꯅ ꯑꯃꯨꯛ ꯆꯠꯂꯦ ꯗꯥ ꯈꯣꯏꯕꯥꯅꯤ ꯑꯥꯗ ꯑꯃꯨꯛ ꯂꯩꯔꯦ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯆꯪꯉꯒ ꯆꯥꯔ ꯊꯛꯑꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯀꯌꯥꯝ ꯊꯦꯡꯉꯦ ꯉꯁꯤ ꯑꯣꯟꯒꯦ ꯑꯩ ꯃꯤꯡ ꯌꯥꯝ ꯋꯥꯈꯔꯦ ꯉꯁꯤꯁꯦ ꯑꯣꯟ ꯃꯤꯡ ꯑꯣꯟꯗꯣꯏꯅꯤ ꯍꯦꯛ ꯇꯨꯝꯅꯤꯡꯉꯛꯄꯗ ꯑꯗꯩꯗꯤ ꯁꯥꯄꯝꯅ ꯀꯩꯕ ꯑꯩꯒꯤ ꯄꯨꯁꯄꯥ ꯏꯆꯦ ꯄꯨꯁꯄꯥ ꯌꯥꯔꯦ ꯈꯥꯏꯕꯤꯔꯨꯅꯨ ꯀꯣ ꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯀꯥꯏ ꯁꯦꯁ ꯈꯥꯏꯕ ꯅꯠꯇꯦꯍꯦ ꯈꯥꯏꯕ ꯅꯠꯇꯦ ꯑꯋꯣꯏꯕ ꯍꯥꯏꯖꯕꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯈꯨꯃꯟ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯕꯀꯣ ꯀꯩꯅꯣ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯦꯟꯇ ꯃꯌꯥꯝꯁꯦ ꯄꯨꯁꯄꯥ ꯍꯥꯏꯅ ꯄꯥꯔꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯄꯨꯁꯄꯥ ꯍꯥꯏꯅ ꯄꯥꯔꯤꯗꯤ ꯍꯥꯏ ꯑꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯍꯥꯏꯔꯣ ꯄꯥꯗꯦ ꯄꯨꯁꯄꯥ ꯍꯥꯏꯅ ꯀꯥꯏ ꯄꯥꯒꯦ ꯄꯥꯗꯦꯍꯦ ꯅꯪꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯥꯏꯗꯒꯤ ꯍꯪꯗ꯭ꯔꯤꯅꯦ ꯑꯩꯕꯨ ꯏꯆꯟꯅꯨꯄꯤꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯁꯟ ꯃꯨꯛꯕꯥꯡꯅ ꯀꯩꯕ ꯊꯣꯏꯕꯤ ꯎꯔꯕ ꯃꯨꯛꯕꯥꯡꯂꯣ ꯃꯣꯏꯁꯦ ꯀꯩꯕ ꯀꯣꯃꯦꯟꯀꯨꯝꯕ ꯏꯆꯦ ꯄꯥꯗꯕꯅꯤ ꯉꯁꯤ ꯍꯦꯛ ꯍꯥꯏꯔꯒꯦ ꯐꯤꯂꯝꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯉꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯐꯤꯂꯝꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯑꯩ ꯃꯤꯠꯁꯤꯁꯨꯅꯦ ꯑꯗꯩꯗꯤ ꯁꯥꯄꯝꯅ ꯀꯩꯕ ꯊꯣꯏꯕꯤ ꯎꯔꯕ ꯃꯣꯏꯁꯦ ꯀꯃꯦꯟ ꯆꯨꯝꯅ ꯄꯥꯗꯕꯅꯤ ꯃꯟꯖꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝꯅ ꯍꯥꯏ ꯆꯦ ꯗꯗꯥ ꯃꯟꯖꯤꯇꯥ ꯍꯜꯂꯣ ꯋꯦꯜꯀꯝ ꯃꯟꯖꯤꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯇꯣꯇꯣ ꯃꯣꯏꯔꯥꯡꯊꯦꯝꯅ ꯉꯁꯤꯗꯤ ꯑꯔꯥꯝꯕꯥꯏ ꯀꯥꯏꯅꯣ ꯉꯁꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯝ ꯀꯪꯂꯥꯗ ꯀꯧꯔꯒ ꯋꯥꯁꯛ ꯂꯧꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯤꯡꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡꯗꯣ ꯃꯣꯏꯅ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯥꯏꯕ
Okay, yam nungayba pauni. Dolen na kaba aikoidi 26 January di amuba firal thetkani noisu thetlo itaw. Akhoi sida dolen kenom khara laiye problem khara laiye di aikoidi hujik aikoigi hujik keno lairiba akoi migi mi keno da laibani na ko mafam sidadi akoina do tawruba yade akoidadi police ki mafam duga manipur da taw taragadi manipur da hujik keno tawbanina ꯐꯣꯡ ꯐꯣꯡ kanamna kaim phomong ꯁꯥꯔꯤꯕꯅꯤꯅꯀꯣ saribina kanam kaim hairoeba ko ꯎꯝ hainingai haibigedaba mi da mai tema chaatani kana hairtuino ko akoi sigadi akoina endo tawrubada ko ai jail changaneba soidana ai jail changaneba moi kibagi nattaba ai jail da changane ai jail changba ise imungo nungo awana ta doineba aduna moigisu migi mafamda leirabanina ko aduna ꯇꯣꯟꯅ ꯂꯩꯇꯥꯔꯦ tonna ꯇꯣꯟꯅ leiba ꯇꯣꯟꯅ haitar ꯍꯥꯏꯗꯤ ꯏꯅꯤꯡꯇꯝꯅ ꯀꯩꯒꯨꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ aduna handak moigi kenodo haibudi hainingdre ko na mafam mata chaba amta haijarake ai enda kaim celebrate ꯑꯦꯜꯕꯤꯗꯗꯤ tawde ai ꯑꯦꯜꯕꯤꯗꯗꯤ LB da ꯍꯥꯏꯔꯅꯨ hainingdre ko toibisana ꯊꯣꯏꯕꯤꯁꯅꯥ toibisana kare yaugre ama pagre inama kangsoi chai ngasi ꯑꯣ ꯂꯣꯏꯅ nga ꯁꯣꯏꯅ nga ꯄꯥꯏꯕꯗꯤ nga ya ꯑꯣꯏꯔꯝꯒꯅꯤ nga ya ꯃꯌꯥꯝ yaudriye ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯩꯒꯤ Puspana ꯆꯦꯅꯦꯜꯕꯨ ka khuman ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ khuman ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ yare ko yam sai nangna marol ama nangi blog change taubani ꯆꯪꯉꯔꯣꯏ changaroi nang karan yam tai daidi ꯐꯣꯡ ꯌꯥꯝ ꯁꯥꯔꯤꯕꯅꯦ ꯄꯨꯁꯄꯥ ꯍꯣꯏꯁꯨ ꯀꯣ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯁꯤ ꯐꯤꯕꯝꯁꯤꯗ दैदे sana khumana kaiba che puspa kaidaure phagi taubane dei sumila devina anok upil ꯎꯞꯁꯤ ꯚꯥꯏ anugupsi bai sengna unaba adoneba anu una bisa leitre leinaba kunjabati sharma daidi sapam khumana che puspa phagi taubani ko che anu khumanna khangbani hena kunjabatina haisi geser angrungchan makung na kaiba da iche nabani se kari lamdaino kasadaine nganthoi angomna wow nice video thank you so much tolena itau khangdabagi haibani sau binuko ꯁꯥꯎꯗꯦ kasu kaide ꯁꯥꯎꯗꯦ saude ꯗꯣꯂꯦꯟ saude ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ tawboidi tawbam thokpane ko ꯑꯗꯣ maitai machalani ꯑꯗꯣ ꯀꯩꯅꯣ tawbam ꯇꯧꯕ thokpane ba ꯑꯩꯈꯣꯏꯅꯅꯦ ko ꯃꯤꯒꯤ ꯃꯐꯝꯗ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯏꯅꯤꯡ ꯇꯝꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯑꯁꯤꯅꯤ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ Kunjapati Sharma okay bye okay bye daidi Puspana kaiba che hoigi kong kongkwado chaninge kamai tauni ꯀꯣꯡꯀꯥ ꯊꯥꯔꯛꯁꯤꯔꯣ ꯄꯨꯁꯄꯥ kongkwa chaninge ra squad yam laiye na kamai tharakani dudi totona kareba chiche 26 January da kaiba firal theatrasu akhoi manipur gi damakta manipur gi damakta di lai khurambiyo ꯑꯗꯨꯗꯤ lai ꯃꯇꯝ khuramgani ko ꯈꯨꯗꯤꯡꯃꯛꯅꯤꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ matam ꯈꯨꯔꯝꯃꯦ purun ꯍꯥꯏꯕ ꯇꯥꯔꯦ khurame ꯑꯩꯅ ꯁꯟꯗꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯑꯁꯤꯒ ꯁꯨꯝ ꯑꯩ ꯈꯨꯔꯝꯃꯤ ꯅꯨꯃꯤꯠꯀꯤ ꯈꯨꯔꯨꯝꯖꯩꯀꯣ Elena, welcome Elena. Ise ꯑꯦꯂꯤꯅ aigi ꯂꯥꯛꯑꯦ ipuroiba wana ngaijarakpagi mahai yanjare iche aigi Facebook ta amta changaga amta yengbiyo. ꯑꯣꯀꯦ Okay, ꯑꯦꯂꯤꯅꯥ okay, ꯌꯦꯡꯒꯦ soidana ꯌꯦꯡꯒꯦ ꯌꯦꯡꯒꯦ jenge. ꯌꯦꯡꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯕꯗꯣꯀꯣ ꯍꯌꯦꯡꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯒ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯉꯔꯥꯡꯁꯦ ꯑꯩꯗꯤ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯈ꯭ꯔꯦꯕ ꯉꯔꯥꯡꯁꯦ ꯑꯗꯨꯒ ꯉꯁꯤꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯝ Tabisana ꯅꯨꯡꯉꯥꯏꯌꯦ naba ꯉꯁꯤꯁꯦ ngasi kainomadi tauge khanbani adubu nga henba gi yadre mapung kaiba ꯃꯄꯨꯡ mapung ꯐꯥꯅ phana lan ngam kanda oina party taurage aduna farani handakti nga henbaga mapa chanagre ai ma chanagre yam kai jani yam kai ꯑꯣꯀꯦ jani ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯕꯤꯁꯅꯥ okay ꯂꯥꯟ ꯃꯄꯨꯡ ꯐꯥꯅ sapam che ꯉꯝꯃꯀꯥꯟꯗ puspa ꯇꯧꯋꯣ okay phagi taujararoi on kai on iraklege ko ay ngadai ngatoi ngomna wow nice weather is good dai di ko Kujabati Sharma nice video thank you sapun kuman hakam changre kritina kaiba yo bro what's up dai di Anjali Sharma hi Anjali hi che anu ibai nungai ribo nungairi ꯑꯟꯖꯂꯤ dai di ꯀꯨꯏꯔ ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯉꯁꯤ Kujabati Sharma you are good thank you so ꯑꯟꯖꯂꯤ ꯀꯩ much ꯏꯟꯖꯥꯡ ꯆꯥꯔꯒꯦ to bichana inama machal mache aikoina lan yaudrashu wajabagi mahai ꯈꯔꯗꯤ ꯐꯪꯉꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯅꯦꯕ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯔꯛꯇꯣꯏꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥ
ꯑꯆꯨꯝꯕꯅ ꯃꯩꯇꯩꯅ ꯅꯍꯥꯟꯗꯩ ꯉꯥꯏꯔꯛꯏꯁꯦ ꯑꯆꯨꯝꯕꯗꯨꯅꯦꯕ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯆꯤꯟ ꯊꯤꯕꯒ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨꯏꯗꯨꯅ ꯃꯣꯏ ꯁꯨꯝ ꯃꯥꯏ ꯊꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯨꯝꯅꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯉꯔꯥꯡꯗꯤ ꯀꯌꯥꯝ ꯊꯋꯥꯏ ꯋꯥꯏ ꯉꯁꯤ ꯑꯌꯨꯛꯁꯨ ꯀꯌꯥꯝ ꯊꯋꯥꯏ ꯋꯥꯏ ꯁꯟꯖꯤꯠ ꯑꯔꯣꯕꯝꯅ ꯊꯋꯥꯏ ꯀꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯂꯝꯒꯤꯅꯣ ꯏꯆꯦꯒ ꯏꯌꯥꯝꯕꯒꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔꯗꯩꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗꯤ ꯗꯣꯂꯦꯟꯅ ꯗꯣꯂꯦꯟꯅ ꯀꯩꯕ ꯑꯦꯝ ꯑꯥꯏ ꯇꯤ ꯁꯣ ꯏꯗꯣ ꯁꯅꯥ ꯁꯥꯕꯗ ꯃꯤꯠ ꯍꯥꯏꯔꯣ ꯃꯤꯠ ꯃꯤꯠ ꯁꯣꯛꯏꯗꯣ ꯁꯅꯥ ꯁꯥꯕꯗ ꯀꯨꯞꯅ ꯀꯨꯞꯅ ꯌꯦꯡꯕꯒꯤ ꯆꯤꯡꯕꯒꯤꯅꯤ ꯑꯩꯁꯨ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯅꯥ ꯁꯥꯕꯗ ꯄꯧꯅ ꯄꯧꯅ ꯁꯥꯔꯦ ꯑꯣ ꯑꯗꯨꯅꯦ ꯁꯅꯥ ꯁꯥꯕ ꯐꯤ ꯇꯨꯕ ꯐꯤ ꯑꯗꯩꯗꯤ ꯁꯥꯕ ꯉꯥꯟꯊꯣꯏ ꯃꯤꯠ ꯌꯥꯝ ꯁꯣꯛꯑꯦ ꯉꯥꯟꯊꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯆꯤꯆꯦ ꯑꯅꯨ ꯕꯦꯔꯤ ꯅꯥꯏꯁ ꯐꯣꯇꯣ ꯍꯥꯏ ꯐꯣꯇꯣꯗꯇꯔ ꯐꯖꯩꯁꯦ ꯑꯗꯩꯗꯤ ꯄꯤꯝ ꯋꯥꯏꯗꯨꯔ ꯑꯃꯅ ꯅꯦꯅꯦ ꯀꯀꯥ ꯆꯥꯛ ꯆꯥꯔꯕꯨ ꯆꯥꯔꯦ ꯆꯥꯔꯦ ꯄꯤ ꯑꯦꯝ ꯋꯥꯏꯗꯨꯔ ꯑꯗꯩꯗꯤ ꯉꯁꯤꯗꯤ ꯏꯆꯦ ꯀꯨꯟꯖꯕꯇꯤꯅ ꯀꯥꯔꯣꯜ ꯂꯥꯛꯇꯦꯅꯦ ꯗꯥ ꯃꯦꯘꯥꯁꯨ ꯂꯥꯛꯑꯝꯕ ꯌꯨꯔꯥꯏꯠ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯃ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯔꯥꯝꯕꯥꯏ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯔꯥꯝꯕꯥꯏ ꯎꯕꯗꯁꯨ ꯀꯞꯊꯣꯛꯎꯔꯦ ꯊꯣꯛꯎꯔꯦ ꯃꯣꯏ ꯎꯕꯗ ꯍꯤꯛ ꯍꯤꯛꯅ ꯂꯥꯎꯒꯩ ꯀꯞꯄꯨꯔꯦ ꯁꯣꯔꯣꯛꯇ ꯉꯁꯤꯗꯤ ꯑꯗꯨꯅꯦ ꯃꯣꯏ ꯎꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯁꯅꯟꯖꯤꯠ ꯑꯩꯁꯨ ꯑꯅꯧꯕꯝꯅ ꯇꯧꯋꯦ ꯀꯁꯥꯔ ꯑꯩꯗꯤ ꯀꯥꯏꯋꯥꯏꯒꯤꯅꯣ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯀꯁꯥꯔ ꯁꯣꯅꯥꯏ ꯍꯥꯏꯕ ꯖꯒꯥꯗꯨꯗꯒꯤ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯊꯥꯝꯅꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯀꯩꯕ ꯁꯍꯤꯁꯇ ꯖꯣꯏꯅ ꯍꯦꯜꯂꯣ ꯗꯤꯌꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯩ ꯇꯣꯝꯕꯅ ꯇꯧꯆꯝꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯑꯂꯣꯛ ꯀꯨꯃꯥꯔꯅ ꯀꯩꯕ ꯍꯥꯏꯁꯤ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯍꯦ ꯑꯗꯩꯗꯤ ꯉꯥꯟꯊꯣꯏꯅ ꯀꯩꯕ ꯔꯤꯌꯦꯜ ꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯔꯤꯌꯦꯜ ꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯗꯣꯂꯦꯟꯅ ꯊꯦꯡꯀ꯭ꯌꯨ ꯍꯋꯥꯏ ꯍꯋꯥꯏ ꯀꯩꯕ ꯔꯖꯃꯥ ꯈꯔ ꯊꯥꯔꯛꯎ ꯏꯇꯥꯎ ꯑꯅꯨ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯀꯩꯅꯣꯗꯨꯔꯣ ꯀꯣꯂꯤ ꯍꯋꯥꯏꯗꯨꯔꯣ ꯎꯝ ꯔꯥꯖꯃꯥ ꯍꯥꯏꯁꯦ ꯀꯃꯥꯏ ꯊꯥꯔꯛꯀꯅꯤ ꯗꯣꯂꯦꯟ ꯑꯗꯩꯗꯤ ꯏꯁꯃꯥꯏ ꯕ꯭ꯔꯦꯠꯂꯤ ꯆꯥꯎꯕ ꯍꯥꯏꯕꯅ ꯍꯥꯏ ꯄꯤ ꯑꯦꯝꯅ ꯉꯁꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯗꯣꯏꯕ ꯅꯦꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯩꯗꯤ ꯁꯩꯗ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯀꯁꯥꯔꯗ ꯉꯁꯤ ꯄꯨꯡ 8:30 ꯄꯨꯡ 8:30 AM ꯀꯩꯕ ꯍꯧꯒꯠꯂꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯦ ꯄꯥꯎ ꯇꯥꯗ꯭ꯔꯤꯐꯥꯎ ꯀꯩꯝꯇ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯕꯒ ꯆꯥꯛ ꯆꯥꯔꯒ ꯆꯦꯗ ꯄꯥꯎ ꯇꯝꯃꯤꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯆꯥꯛ ꯆꯥꯕꯇ ꯉꯥꯏꯔꯦ ꯍꯥꯏ ꯕꯦꯇꯤꯡꯅ ꯄꯨꯁꯄꯥꯅ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯦ ꯏꯁꯩ ꯏꯆꯦ ꯑꯩꯁꯦ ꯀꯩꯕ ꯉꯔꯥꯡꯗꯒꯤ ꯇꯨꯝꯗ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯇꯨꯝꯗ꯭ꯔꯤ ꯑꯗꯣ ꯇꯨꯝꯗꯕꯒꯤ ꯇꯨꯝꯗꯕꯒꯤ ꯃꯍꯩ ꯐꯪꯕ ꯉꯁꯤꯁꯨ ꯀꯞꯄꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯁꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯍꯔꯥꯎꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯦꯂꯤꯅꯥ ꯑꯩꯈꯣꯏꯁꯨ ꯀꯌꯥꯝ ꯊꯋꯥꯏ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯍꯥꯏꯔꯣ ꯏꯟꯗꯤꯌꯟ ꯌꯦꯁ ꯑꯦꯂꯥꯡꯕꯝꯅ ꯀꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯤ ꯁꯅꯟꯖꯤꯠꯅ ꯀꯩꯕ ꯏꯌꯥꯝꯕ ꯀꯃꯦꯟꯁ ꯑꯃꯠꯇ ꯆꯤꯊꯗ꯭ꯔꯦ ꯊꯦꯡꯁ ꯑꯩꯅ ꯖꯤꯔꯤꯕꯥꯝꯗꯩꯅꯦ ꯏꯌꯥꯝꯕ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯖꯤꯔꯤꯕꯥꯝꯗ ꯀꯃꯥꯏ ꯀꯃꯥꯏ ꯄꯨꯁꯄꯥ ꯇꯧꯔꯤꯒꯦ ꯀꯦꯁꯅ ꯖꯤꯔꯤꯕꯥꯝꯒꯤ 3:30 ꯏꯔꯥꯡꯒꯤ ꯍꯥꯏꯕꯅꯦ ꯑꯣ ꯄꯨꯁꯄꯥꯅ ꯃꯇꯥꯡꯗ ꯈꯔ 3:30 ꯍꯥꯏꯕꯅꯦ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ 3:30ꯗꯅ ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯍꯥꯏꯁꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯨꯟꯖꯕꯇꯤ ꯁꯔꯃꯅ ꯀꯩꯕ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯤ ꯌꯦꯁ ꯑꯌꯨꯛꯀꯤ 3:30ꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯍꯥꯏꯁꯦ ꯊꯣꯏꯕꯤꯆꯅꯥꯅ ꯅꯍꯥꯟ ꯃꯈꯩ ꯊꯋꯥꯏ ꯋꯥꯕꯗ ꯄꯤ ꯉꯁꯤꯅ ꯈꯔ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕ ꯉꯝꯕꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤ ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯗꯣꯂꯦꯟꯅ ꯃꯄꯨꯡ ꯀꯩꯕ ꯐꯥꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯅꯦ ꯀꯛꯋꯥ ꯋꯥꯇꯤꯟ ꯊꯥꯔꯛꯀꯦ ꯀꯟꯇꯦꯛ ꯄꯤꯔꯛꯑꯣ ꯏꯇꯥꯎꯕꯤ ꯍꯣꯏ 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 ꯔꯕꯤꯇꯥꯁꯤꯡꯍꯅ ꯀꯀꯥ ꯕꯤꯁ꯭ꯋꯖꯤꯠ ꯃꯥꯜꯂꯤ ꯀꯀꯥꯁꯦ ꯔꯣꯕꯤꯇꯥꯁꯤꯡꯍ ꯀꯀꯥ ꯕꯤꯁ꯭ꯋꯖꯤꯠ ꯃꯥꯜꯂꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤꯅ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯔꯕꯤꯇꯥꯅ ꯀꯗꯥꯏꯒꯤꯅꯣ ꯑꯗꯩꯗꯤ ꯁꯁꯇꯤꯌꯥ ꯖꯠꯅ ꯀꯩꯕ ꯋꯤꯆ ꯀꯟꯇ꯭ꯔꯤ ꯗꯨ ꯌꯨ ꯂꯩꯚ ꯏꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯤꯁꯇꯔ ꯑꯦꯟ ꯃꯥꯏ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯅꯪꯅ ꯍꯣꯜꯂꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯋꯤ ꯑꯥꯔ ꯑꯁꯥꯝ
ꯂꯤꯡꯖꯦꯜ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯤꯀꯦꯟ ꯆꯥꯔꯦ ꯀꯨꯟꯖꯕꯇꯤ ꯁꯔꯃ ꯅꯣꯛꯈ꯭ꯔꯦ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯍꯥꯏ ꯋꯥꯎ ꯑꯁꯥ ꯋꯦꯜꯀꯝ ꯑꯁꯥ ꯔꯣꯕꯤꯇꯥꯅ ꯋꯦꯜꯀꯝ ꯃꯙꯨꯔꯒ꯭ꯔꯥꯝꯒꯤꯅꯤ ꯑꯣ ꯃꯙꯨꯔꯒ꯭ꯔꯥꯝꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯍꯣ ꯃꯙꯨꯔꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯀꯥꯡꯕꯨ ꯂꯩꯕꯗꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯑꯩꯌꯥ ꯍꯥꯎꯔꯅꯤ ꯍꯥꯎ ꯀꯩꯕ ꯑꯩꯌꯥ ꯍꯔꯥꯎꯔꯤꯀꯥꯟꯗ ꯐꯖꯅ ꯎꯗꯦ ꯏꯅꯝꯃ ꯉꯁꯤꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯂꯤꯠꯂꯝꯃꯦ ꯁꯣ ꯅꯥꯏꯁ ꯍꯥꯏ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯦꯔꯨꯟ ꯀꯂꯔꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯂꯥꯏꯛ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯌꯥꯝꯃꯜꯂꯤꯑꯦ ꯌꯥꯝ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯁꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩ ꯏꯟꯖꯥꯡꯅ ꯍꯧꯔꯛꯀꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯆꯥ ꯑꯆꯥ ꯑꯩꯒꯤ ꯁꯝꯖꯝꯗ ꯇꯤꯡꯍꯟꯒꯦꯅꯦ ꯑꯁꯥꯝꯗ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩ ꯁꯝꯖꯝꯗ ꯇꯤꯡꯍꯟꯒꯦ ꯇꯧꯕ ꯅꯄꯥꯏ ꯁꯝ ꯌꯥꯗ꯭ꯔꯦꯅꯦ ꯑꯗ ꯅꯣꯏꯗꯨꯒ ꯀꯩꯀꯩ ꯂꯩꯒꯦ ꯁꯝ ꯌꯥꯝ ꯊꯨꯅ ꯇꯤꯡꯍꯟꯕ ꯌꯥꯕꯒꯤ ꯆꯜꯖꯅ आई लाइक असमी पीपल ओके मैं असमीज नहीं हूँ मैं मणिपुरी हूँ लिंगजल न मयेक जाम सेंद्रे कहीं मयेक सेंद्रे है ꯁꯦꯡꯗꯤꯌꯦ ꯑꯗꯨ ꯇꯧꯕꯅꯦ ꯑꯃꯨꯛ ꯑꯃꯨꯛ ꯗꯣꯂꯦꯟꯅ ꯀꯩ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯈꯨꯄꯥꯅꯣ ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯗꯦ ꯏꯇꯥꯎ ꯅꯪ ꯑꯣꯀꯦ ꯑꯣꯀꯦ ꯄꯤꯔꯛꯀꯦ ꯁꯤꯗꯗꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯦꯗ꯭ꯔꯦꯁꯇꯣ ꯋꯥꯆꯞꯇ ꯑꯣꯏꯅ ꯄꯤꯔꯛꯑꯒꯦ ꯗꯣꯂꯦꯟꯅ ꯀꯩ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯗꯣꯂꯦꯟ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯩꯇꯖꯤꯠ ꯑꯅꯨꯄ꯭ꯔꯗꯥꯁꯤꯡ ꯑꯗꯨ ꯆꯪꯉꯁꯨ ꯌꯥꯏꯀꯣ ꯍꯨꯌꯥꯝ ꯁꯩꯇꯖꯤꯠꯇ ꯆꯪꯉꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯒ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩꯁꯨ ꯊꯥꯔꯛꯅꯕ ꯇꯧꯒꯦꯀꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯂꯥꯏꯛ ꯇꯨ ꯅꯝꯈ꯭ꯔꯒꯨꯝ ꯇꯧꯕꯅꯦ ꯑꯃꯨꯛꯀ ꯅꯝꯃꯨꯅꯣ ꯑꯇꯩ ꯅꯝꯃꯨꯅꯣ ꯑꯦꯂꯥꯡꯕꯝ ꯖꯤꯕꯟ ꯂꯇꯥꯅ ꯀꯩꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯊꯪ ꯋꯥꯠꯂꯦ ꯍꯥꯏꯒꯅꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕ ꯏꯆꯦꯅ ꯆꯥꯕ ꯌꯦꯡꯕꯁꯤ ꯆꯥꯕ ꯌꯦꯡꯕꯁꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯦ ꯏꯔꯥꯡꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯇꯧꯔꯛꯇꯕꯅꯤ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯑꯗꯩꯗꯤ ꯀꯨꯟꯖꯕꯇꯤꯅ ꯀꯩꯕ ꯀꯩꯅꯣ ꯅꯥꯏꯁ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯅ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯚꯥꯏ ꯑꯣꯀꯦ ꯍꯥꯎꯇꯕ ꯍꯤꯟꯖꯥꯡꯅꯤꯅꯀꯣ ꯑꯗꯨꯗꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯆꯦꯁꯦ ꯏꯇꯩꯗ ꯐꯤꯔꯣꯜ ꯂꯩꯕꯒꯤ ꯅꯤꯉꯥꯏ ꯌꯥꯝ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯆꯤꯆꯦꯒꯤ ꯃꯆꯦꯒꯤ ꯐꯅꯦꯛ ꯀꯔꯤ ꯐꯅꯦꯛ ꯐꯤ ꯁꯨꯠ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯄꯨꯁꯄꯥꯒꯤ ꯄꯨꯁꯄꯥ ꯂꯩꯔꯨꯅꯨꯗ ꯄꯨꯁꯄꯥ ꯍꯥꯏꯗꯨꯅꯁꯨ ꯄꯦꯜꯂꯦꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯔꯣꯖꯤ ꯃꯉꯥꯡ ꯍꯥꯏ ꯔꯣꯖꯤ ꯑꯩꯉꯣꯟꯗ ꯔꯣꯖꯤ ꯑꯩꯉꯣꯟꯗ ꯀꯩꯕ ꯑꯩꯒꯤꯗꯣ ꯔꯣꯖꯤ ꯃꯌꯦꯡꯂꯥꯡꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯣ ꯔꯣꯖꯤ ꯃꯌꯦꯡꯂꯥꯡꯕꯝ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯣ ꯑꯣꯀꯦ ꯑꯣꯀꯦ ꯆꯪꯉꯛꯀꯦ ꯀꯣ ꯆꯪꯉꯛꯀꯦ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯅ ꯁꯝ ꯇꯤꯡꯂꯒ ꯂꯣꯏꯔꯦ ꯏꯕꯥꯏ ꯑꯗꯨꯅꯤꯅꯦ ꯑꯃ ꯇꯤꯡꯒꯦ ꯍꯥꯏꯃꯤꯅꯦ ꯂꯤꯡꯖꯦꯜꯅꯒꯦ ꯏꯕꯥꯏ ꯉꯁꯤꯗꯤ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯑꯩ ꯈꯣꯟꯁꯤꯒ ꯁꯛꯑꯗꯤꯅꯦ ꯁꯟ ꯐꯖꯅ ꯀꯤꯔꯝꯗꯦꯕꯀꯣ ꯁꯣꯏꯗꯅ ꯇꯠꯈꯤ ꯇꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅꯒ ꯗꯥꯕꯨꯡ ꯈꯔ ꯁꯥꯐꯔꯕꯅꯤꯅ ꯈꯔ ꯁꯥꯐꯔꯕꯅꯤꯅ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯃꯨꯛꯇꯗꯤ ꯃꯨꯛꯕꯥꯡꯂꯥ ꯊꯣꯏꯕꯤꯁꯅꯥ ꯃꯨꯛꯕꯥꯡꯂꯣ ꯗꯣꯂꯦꯟ ꯍꯣꯏ ꯍꯣꯏ ꯇꯣꯉꯥꯟꯅꯒ ꯃꯨꯛꯕꯥꯡ ꯇꯧꯕ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ ꯍꯧꯖꯤꯛꯀꯣ ꯍꯥꯡꯕ꯭ꯔꯣ ꯏꯇꯥꯎꯕꯤ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯍꯥꯡꯉꯦ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯀꯣ ꯃꯨꯛꯕꯥꯡꯁꯨ ꯇꯧꯕ ꯍꯧꯔꯛꯑꯒꯦ ꯑꯝꯇ ꯄꯤꯔꯣꯁꯦ ꯑꯝꯇ ꯄꯥꯎꯁꯦ ꯋꯥ ꯆꯜꯂꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯥꯏ ꯉꯁꯤꯗꯤ ꯏꯆꯦꯅ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯈꯔ ꯁꯤ ꯄꯥꯈ꯭ꯔꯦ ꯗꯣꯂꯦꯟ ꯐꯦꯁꯕꯨꯛ ꯍꯥꯡꯕ꯭ꯔꯣ ꯏꯇꯥꯎꯕꯤ ꯍꯥꯏ ꯗꯣꯂꯦꯟ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯁꯩꯇꯖꯤꯠ ꯍꯨꯌꯥꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯁꯠꯇ꯭ꯌꯖꯤꯠ ꯑꯗꯒꯤꯗꯤ ꯍꯨꯌꯥꯝ ꯍꯥꯏꯅ ꯀꯨꯟꯖꯕꯣꯇꯤꯅ ꯑꯥꯏ ꯂꯥꯏꯛ ꯗꯤꯁ ꯚꯤꯗꯤꯑꯣ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯣꯂꯦꯟꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏ ꯗꯣꯂꯦꯟ ꯁꯠꯇ꯭ꯌꯖꯤꯠ ꯍꯨꯌꯥꯝ ꯍꯥꯏꯅ ꯂꯩꯕꯅꯦ SATYAJITHUIYAM ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯒꯦ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯔꯛꯎꯔꯥ ꯑꯃꯨꯛ ꯍꯥꯏꯔꯣꯏ ꯇꯜꯂꯤ ꯍꯥꯏ ꯀꯩ ꯆꯥꯔꯣ ꯍꯥꯏꯔꯛꯀꯦꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯤꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯨꯅꯤꯂꯥ ꯁꯨꯃꯤꯂꯥꯅ ꯆꯦꯅꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯁ ꯀꯥꯏꯗꯩꯅꯣ ꯏꯕꯦꯝꯃ ꯀꯥꯏꯗꯩ ꯐꯖꯕꯅꯣ ꯂꯣꯏꯔꯕꯅꯤꯅ ꯆꯦꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯊꯥꯔꯕꯅꯤꯅ ꯅꯣꯡꯃ ꯌꯥꯍꯧꯗꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯂꯥꯍꯧꯗꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯑꯦꯜꯕꯤꯁꯦ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯊꯥꯕ ꯅꯣꯡꯐꯥꯗꯣꯛꯁꯨ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯕ ꯅꯨꯃꯤꯠꯁꯦ
ꯌꯥꯝ ꯊꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯆꯦ ꯍꯥꯏ ꯑꯗꯨꯅꯦ ꯄꯨꯁꯄꯥ ꯅꯛꯅ ꯂꯩꯃꯤꯟꯅꯔꯝꯃꯗꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯃꯤꯟꯅꯗꯅ ꯑꯋꯥ ꯃꯣꯏ ꯅꯨꯡꯉꯥꯏꯀꯣ ꯑꯥꯔꯃꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯔꯛꯄꯁꯤ ꯌꯥꯎꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯣꯠꯁꯝꯕꯝ ꯆꯦ ꯑꯩ ꯂꯥꯛꯆꯔꯦ ꯍꯥꯏ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯃꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤꯀꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃ ꯎꯝ ꯀꯥꯎꯒꯟꯕꯤ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯋꯥꯗ ꯋꯥꯆꯞꯇ ꯍꯥꯏꯔꯣ ꯍꯥꯏꯔꯛꯑꯒꯦ ꯃꯤ ꯇꯥꯅꯤ ꯃꯤ ꯇꯥꯅꯤ ꯍꯥꯏ ꯍꯣꯏ 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 ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯁꯩꯁꯇ ꯀꯩꯅꯣꯅ ꯍꯥꯏꯕ ꯑꯥꯏ ꯂꯥꯏꯛ ꯕꯣꯠ ꯑꯣꯐ ꯌꯨ ꯅꯣ ꯃꯦꯇꯔ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯥꯏ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯋꯤ ꯑꯥꯔ Indian, we love and respect each other. Allah bless both of you. Bye bye, dears. Thank you so much. We are from Silchar, bro. Thank you so much. ꯑꯗꯒꯤꯗꯤ ꯒ꯭ꯔꯦꯟꯅ ꯍꯥꯏꯕ ꯉꯁꯤ ꯀꯩ ꯍꯥꯏꯕ ꯍꯦꯂꯤꯀꯣꯞꯇꯔ ꯌꯥꯝ ꯄꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯨꯅꯦ ꯌꯥꯝ ꯄꯥꯏꯌꯦ ꯉꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤꯗꯤ ꯒꯤꯠ ꯁꯤꯑꯦꯁꯅ ꯍꯥꯏꯕ ꯕꯥꯜꯖꯨꯔ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏ ꯑꯣ ꯕꯥꯜꯖꯨꯔ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯔꯣ ꯕꯥꯜꯖꯨꯔ ꯂꯩꯁꯥꯡꯊꯦꯝꯗꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯊꯥꯖꯩꯀꯣ ꯕꯥꯜꯖꯨꯔꯗ ꯂꯩꯁꯥꯡꯊꯦꯝ ꯁꯥꯒꯩꯗ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯊꯥꯖꯩ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯒꯤ ꯀꯨꯟꯖꯕꯇꯤꯅ ꯐꯦꯁꯕꯨꯛ ꯅꯝꯕꯔ ꯄ꯭ꯂꯤꯖ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯀꯣꯃꯦꯟꯇꯨꯗꯗꯤ ꯍꯥꯏꯖꯒꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯎꯕꯤꯔꯝꯂꯦ ꯅꯔꯨꯝꯗꯒꯤ ꯀꯔꯤ ꯅꯥꯔꯨꯝꯗꯤ ꯅꯥꯔꯨꯝꯗꯒꯤ ꯄꯤ ꯇꯥꯔꯛꯀꯦ ꯇꯧꯋꯦ ꯍꯥꯏ ꯀꯥꯎꯈꯤ ꯇꯧꯔꯤꯅꯦ ꯍꯟꯗꯛ ꯂꯥꯟꯒꯤ ꯏꯔꯥꯡꯁꯤꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤꯁꯤꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯤꯀꯣ ꯄꯣꯠꯁꯝꯕꯝꯅ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯗꯤ ꯅꯤꯡꯁꯤꯡꯉꯦꯕ ꯑꯇꯩꯗꯤ ꯀꯅꯥꯅꯅꯣ ꯍꯥꯏꯔꯛꯄꯗꯣ ꯊꯔꯣꯏꯒ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯛꯄꯅꯦ ꯊꯔꯣꯏꯒ ꯑꯗꯩꯗꯤ ꯀꯩꯕ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯒ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯣ ꯅꯪꯒꯤꯗꯣ ꯑꯩ ꯅꯪꯒꯤꯗꯣ ꯀꯣꯃꯦꯟꯠꯁꯇꯣ ꯗꯥꯅ ꯄꯥꯈ꯭ꯔꯤꯔꯥ ꯄꯥꯔꯒ ꯗꯥꯗ ꯔꯤꯄ꯭ꯂꯥꯏ ꯍꯟꯈ꯭ꯔꯤꯔꯥ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯗꯣꯂꯦꯟꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯗ꯭ꯔꯦ ꯏꯇꯥꯎꯕꯤ ꯅꯪ ꯑꯩꯒꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯀꯔꯤ ꯃꯤꯡꯗ ꯂꯩꯒꯦ ꯗꯣꯂꯦꯟ ꯐꯦꯁꯕꯨꯛꯇ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯑꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯉꯁꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏ ꯁꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯦ ꯑꯗꯒꯤꯗꯤ ꯒꯟꯗꯥꯐꯅ ꯏꯆꯦꯁꯦ ꯈꯣꯟꯖꯦꯜꯒ ꯁꯛꯀ ꯆꯥꯟꯅꯗꯦ ꯍꯥꯏ ꯀꯩꯒꯤ ꯆꯥꯟꯅꯗ꯭ꯔꯤꯅꯣ ꯈꯣꯟꯖꯦꯜꯅ ꯀꯩ ꯈꯣꯟꯖꯦꯜꯅ ꯀꯔꯤꯃꯥꯏꯅ ꯇꯧꯕ ꯁꯛꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤꯗꯤ ꯀꯨꯟꯖꯕꯇꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯦꯁꯤ ꯏꯁ ꯕꯦꯇꯔ ꯍꯥꯏ ꯑꯗꯒꯤ ꯗꯣꯂꯦꯟꯅ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯗꯣꯂꯦꯟ ꯗꯣꯂꯦꯟ ꯊꯣꯡꯒꯥꯝ ꯍꯥꯏꯅꯀꯣ ꯑꯠꯆꯥ ꯑꯗꯒꯤ ꯁꯨꯃꯤꯂꯥꯅ ꯆꯦꯅꯨ ꯋꯥꯡꯈꯩ ꯐꯤ ꯁꯨꯕ ꯔꯥꯅꯤ ꯃꯆꯨ ꯁꯪꯕꯗꯣ ꯂꯩꯔꯗꯤ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯍꯥꯏꯌꯦ ꯏꯆꯦꯅꯨ ꯋꯥꯡꯈꯩ ꯐꯤ ꯁꯨꯕ ꯔꯥꯅꯤ ꯃꯆꯨ ꯁꯪꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯍꯥꯏꯌꯦ ꯁꯨꯃꯤꯂꯥꯅ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯎꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯣꯡꯐꯥꯗꯣꯛ ꯏꯅꯐꯤꯒ ꯃꯆꯨꯗꯨꯝ ꯂꯧꯅꯤꯡꯕ ꯁꯨꯕ ꯃꯇꯥꯡ ꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯛꯎꯀꯣ ꯅꯣꯏꯗ ꯂꯥꯛꯀꯦ ꯂꯥꯛꯑꯒ ꯅꯣꯡꯃꯁꯨ ꯀꯩꯅꯣꯝꯃ ꯁꯦꯝꯒꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯌꯦ ꯑꯩ ꯁꯥꯎꯕ ꯀꯨꯏꯅ ꯁꯥꯎꯕ ꯍꯩꯇꯦ ꯐꯦꯛꯀꯤ ꯁꯥꯎꯕꯅꯤꯅ ꯑꯁꯦꯡꯕꯒꯤ ꯀꯩꯕ ꯁꯥꯎꯈ꯭ꯔꯗꯤ ꯉꯁꯥꯏ ꯇꯨꯝꯈ꯭ꯔꯅꯤ ꯑꯩꯉꯣꯟꯗ ꯅꯪ ꯁꯥꯎꯕ ꯉꯝꯒꯗ꯭ꯔꯅꯦ ꯀꯨꯟꯖꯕꯇꯤꯅ ꯑꯦꯟ ꯌꯨ ꯕꯦꯇꯔ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯒꯦꯟꯗꯝꯅ ꯁꯛꯇꯒꯤ ꯈꯣꯟꯖꯦꯜꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯁꯤꯕꯅꯤꯗ ꯑꯩꯒꯤ ꯈꯣꯟꯁꯦ ꯀꯗꯥꯏꯗꯩꯅꯣꯗ ꯈꯣꯟꯁꯨ ꯐꯖꯗꯕꯅꯦ ꯆꯤꯟꯁꯨ ꯁꯛꯁꯨ ꯐꯖꯗꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯗꯣꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯁꯩꯇꯖꯤꯠ ꯍꯨꯏꯌꯥꯝ ꯍꯥꯏꯕ꯭ꯔꯣ ꯊꯦꯡꯅꯗꯦ ꯁꯩꯇꯖꯤꯠ ꯏꯁꯄꯦꯂꯤꯡꯁꯨ ꯂꯥꯜꯂꯦ ꯍꯨꯏꯌꯥꯝꯁꯨ ꯂꯥꯜꯂꯦ ꯑꯗꯨꯒꯤꯅꯦ ꯗꯣꯂꯦꯟ
Satyajit haiba nangi spelling se lale dugine. Kaino oh SATYAZIT ledna ade huyam na HUIYAM haiba ko to bichana na ga ba Bidana haiba ngamdabaine leise nungsibi nade nungsibi haibane hingchabi haibane maise hingchabi aina nungsidaba oiradi good night hairakani ngasaina hai ado khange haba do amado kai jakhrage amado sadagi laktene toibisina adagenda animak fazai ado khonjeldi yam nungsiba oi hai. Thank you Gendal, thank you so much. Adagidi Kunjabatina bichar hai. Kaino bichar hai sibo. Talleda संसारसे हिंगनिंगक्त्रे मयाम तंजले हिंगबगा तंजलेदा हिंगबा वारे पुंसीजे असेंगबगीदा हिंगबगासे वासलजानी यामनो तबिसनाना इनामा हिंचाबी हाइबबु नुंसीबी हाइना पाबरो पाबीबो ओनो अदुने अइदि नुंसीबी हाइरै बोय खलिदुगा नंदी हिंचाबी हाइबो ओइरमेबा हिंचाबेसु कछु काइदेदा नुंसीना हाइबनिना को नुंसीना हाइबदी हिंचाबेसु कछु काइदे तबिसनाना हे कइबा हई हे हाय हई को इनामा थम थोमगे दुनी दुम वाखन कसे नुंगारक्तदिने चल्ले हाबा सुमिलाना चे नु अई जारीबोनदगिनी हाय अच्छा ओ सुमिलाना जारीबोन कदाइगी ओइदोइनो ओ जिरीबामदगिनी हाबा ओके जिरीबामगी हाबा को अच्छा होय होय जिरीबामजे अइदे मो लाक्सद्रिने जिरीबामदगिने अखोइगी अइगी इपानिपागी मौद जिरीबामगिनेबको करम्बा लेकाइगिनो कइगिनोदि खंगदेने इसे जिरीबामगिनी अइगी इपानिपाना लौरिदो अइगी इपानिपादा हेक खोइ ककागिने मचानिपाना लौबा तबिसनाना अइना हाइदो नुंसीदना हाइबा ओइरम दी इनमना तौदोइ सप्त्रदो उरे मिता नुंसीदना हाइबा को नुंसीदना हाइबा ओइरमदी इनमना तौदो सप्त्रदो उरे मिता हाय अदुनेबा नंगा नुंसीना हाइबागी अइसे तुमिन्ना लेजबा हिंचाबी एना हाइरगासु नुंसीना हाइरमगदबनी इचन्ना हाइबादी नुंसीना दो हाइरकपनी हाइदनाने अइसे तुमिन्ना लेबनेबा अतोप्पा मीना हाइरमगदी खंगदमनिको अदगदी पोसममना अइगी कमेंट नाथोखरे हे चे कइनो हाय अया नाथोखरबो कदाइनो अइ जाउनबी पोसममगी कमेंट नाथोखरे हाइना लाउरेने जई के हिंजांग जागे अइदी nga thongba chai asisiro asigi makhada posamam leitine nangi comments si makhada nangi comments leite aidudi haiga dudi aidi chicken thongba chai haina haigi dudi thoibisana nuside hai okay nanga nuside aise kain kaide ye adulo jenga no ai jengdre talle batana sidi thoibisana haiba kai नाथोकते चे पोसमबम hai khuman da laktre khuman kai jakhra ge tabisu khuman na kai leige bungo ngogidi kunjabati na ni offer o kunjabati sini khumanje kunjabati se khuman hoide natra pasambamna leidudi blue piba yaroidro haidudi hai leidudi blue piba yaroidro oh blue piba yaroidro hai ta do bibi pasamamgi posamam pirake nang na haigi badai khangau de comment ju leiramdene pirake blue pirake posamam blue pikre bani ko blue la ani posamam blue la ani adai di thoibisana na haima nungsi de su game haide kaim kai de haye kaino sibo haye
ꯑꯗꯣ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯣ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯥꯏꯕꯅꯤꯗ. ꯗꯣꯂꯦꯟꯅ ꯊꯦꯡꯅꯔꯦ 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 ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯕꯅꯤ ꯏꯇꯥꯎꯕꯤ ꯐꯦꯁꯕꯨꯛ ꯄꯥꯏꯌꯣ ꯍꯥꯏ. ꯑꯗꯒꯤ ꯄꯨꯁꯄꯥ ꯀꯦꯁꯅ 이ꯇꯩ ꯑꯩꯈꯣꯏ ꯆꯦ ꯑꯅꯨꯁꯦ ꯌꯥꯝ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯑꯗꯥ ꯑꯝꯇ ꯍꯥꯏꯅꯣ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯅꯨꯡꯁꯤꯌꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯕ. ꯑꯁꯦꯡꯕꯩꯔ ꯅꯪ ꯐꯥꯒꯤꯔꯥ ꯍꯥꯏꯕ ꯅꯪꯒꯤꯗꯣ. ꯑꯁꯦꯡꯕꯩꯅꯦꯕ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯈꯨꯃꯟ ꯂꯩꯕ꯭ꯔꯅꯦ ꯂꯩꯔꯝꯃꯣꯏꯗ ꯍꯥꯏ. ꯀꯩꯒꯤꯅꯣ ꯈꯨꯃꯟ ꯀꯩꯒꯤ ꯆꯠꯈꯤꯅꯣ ꯊꯣꯏꯕꯤꯁꯅꯥ ꯇꯜꯂꯤꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ. ꯄꯣꯠꯁꯝꯕꯝꯅ ꯅꯨꯡꯁꯤ ꯆꯦꯁꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ. ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯑꯗꯨꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯊꯔꯣꯏ ꯁꯣꯏꯕꯨꯝꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯏꯆꯦ ꯍꯥꯏ. ꯑꯣ ꯅꯪꯅ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒꯗ ꯄꯨꯁꯄꯥ ꯅꯪꯅ ꯍꯥꯏꯔꯛꯏꯔꯥ. ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯗꯣ ꯀꯅꯥꯅꯅꯣ ꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩꯁꯦ. ꯑꯗꯨꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯁꯤꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯏꯀꯣ ꯏꯅꯝꯃꯗ ꯗꯥꯕꯨꯡꯅ ꯍꯥꯏ. ꯀꯅꯥ ꯈꯪꯒꯦ ꯏꯕꯦꯝꯃ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯊꯣꯔꯛꯄꯗ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯀꯅꯥꯅ ꯈꯪꯉꯤ ꯅꯠꯇ꯭ꯔ ꯅꯤꯄꯥ ꯍꯥꯏꯁꯦꯀꯣ. ꯑꯗꯒꯤꯗꯤ ꯊꯧꯅꯥꯖꯝ ꯀꯩ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠ ꯁꯤꯡꯅ ꯀꯩ ꯍꯥꯏꯕ ꯏꯌꯥꯝꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ. ꯑꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯦ ꯉꯁꯤ ꯏꯆꯦꯒ ꯏꯕꯥꯏꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯪꯀꯔꯖꯤꯠ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ. ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ. ꯀꯨꯟꯖꯕꯇꯤꯅ ꯁꯤꯡ ꯑꯦ ꯁꯣꯡ ꯍꯥꯏ. ꯏꯁꯩ ꯁꯛꯅꯤꯡꯗꯕꯅ ꯉꯁꯤꯁꯦ. ꯀꯨꯟꯖꯕꯇꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯄ꯭ꯔꯤꯟꯁ. ꯄ꯭ꯔꯤꯟꯁ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ. ꯄ꯭ꯔꯤꯟꯁ ꯅꯪ ꯀꯩꯅꯣ ꯅꯁꯛꯇꯨ ꯂꯣꯜꯂꯒ ꯂꯩꯗꯨꯕꯨ ꯀꯨꯟꯖꯕꯇꯤ ꯀꯥꯏꯅ ꯊꯣꯟꯖꯜꯂꯒ ꯇꯜꯂꯤ. ꯀꯩꯅꯣꯒꯤꯁꯨ ꯄꯨꯁꯄꯥꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯁꯜꯂꯨꯅꯦꯗ. ꯀꯩꯅꯣ ꯄꯨꯁꯄꯥ ꯅꯪꯒꯤꯁꯨꯅꯦ ꯕ꯭ꯂꯨ ꯄꯤꯁꯜꯂꯕꯅꯤꯀꯣ. ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯩꯝ ꯅꯠꯇꯦꯗ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯅꯤ. ꯍꯣꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯄꯋꯥꯔꯗꯣ ꯄꯤꯕꯤꯔꯗꯤ ꯐꯩꯅ ꯃꯣꯏꯗ. ꯑꯗꯒꯤꯗꯤ ꯁꯨꯃꯤꯂꯥꯅ ꯆꯦꯅꯨ ꯀꯩ ꯍꯥꯏꯕ ꯂꯥꯂꯛꯁꯤꯗ ꯇꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯦ. ꯑꯣꯀꯦ ꯑꯣꯀꯦ ꯁꯨꯃꯤꯂꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯪ ꯐꯔꯁꯦꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯇꯨꯝꯃꯣ ꯊꯦꯡꯉꯦꯀꯣ. ꯑꯗꯒꯤꯗꯤ ꯁꯪꯀꯔꯖꯤꯅ ꯏꯆꯦ ꯑꯩꯗꯤ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯣ ꯍꯥꯎꯕꯗꯤ ꯆꯦꯒ ꯏꯕꯥꯏꯒꯅ ꯍꯦꯜꯂꯦ. ꯀꯥꯏꯗꯩꯅꯣ ꯆꯤꯛꯀꯦꯟꯅꯒ ꯀꯩꯁꯨ ꯍꯦꯟꯗꯕꯅꯦ ꯆꯝꯊꯣꯡꯁꯦ. ꯑꯩꯗꯤ ꯆꯝꯊꯣꯡ ꯐꯪꯉꯗꯤ ꯃꯩꯇꯩꯒꯤ ꯌꯦꯟꯁꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯑꯩꯗꯤ ꯄꯥꯝꯖꯕ. ꯏꯔꯣꯝꯕ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯑꯗꯩꯗꯤ ꯀꯩꯕꯥ ꯎꯇꯤ ꯑꯁꯤꯒꯨꯝꯕꯁꯦ ꯃꯩꯇꯩꯒꯤ ꯌꯦꯟꯁꯥꯡꯁꯦ ꯁꯤꯡꯖꯨ ꯑꯁ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤꯀꯣ. ꯑꯗꯨꯒ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯏ ꯀ ꯍꯥꯏꯁꯦ ꯍꯣꯏ ꯍꯥꯎꯕꯨꯗꯤ ꯍꯥꯎꯏ ꯑꯗꯨ ꯑꯣꯏꯒꯁꯨ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯗꯦꯕꯀꯣ. ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯦꯟꯁꯥꯡꯅ ꯍꯦꯜꯂꯦꯕ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯕꯁꯦ. ꯑꯗꯒꯤꯗꯤ ꯀꯨꯟꯖꯕꯇꯤꯅ ꯁꯤꯡ ꯑꯦ ꯁꯣꯡ ꯀꯥꯏꯔꯒ ꯁꯥꯎꯔꯦ. ꯁꯤꯡ ꯑꯦ ꯁꯣꯡ ꯀꯥꯏꯔꯒ ꯁꯥꯎꯔꯦ ꯀꯨꯟꯖꯕꯇꯤꯁꯦ. ꯄ꯭ꯂꯤꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ. ꯅꯪ ꯀꯨꯟꯖꯕꯇꯤꯒ ꯇꯣꯛꯊꯣꯛꯑꯒ ꯅꯪ ꯑꯣꯏꯅ ꯂꯥꯛꯑꯣ. ꯊꯧꯅꯥꯎꯖꯝꯅ ꯆꯦ ꯍꯥꯏꯖꯅꯔꯤꯅꯤꯗ ꯍꯥꯏꯌꯦ. ꯑꯁꯦꯡꯕꯒꯤꯅꯤ ꯁꯪꯀꯔꯖꯤꯠ. ꯑꯩꯗꯤ ꯑꯩꯈꯣꯏ ꯗꯥꯗꯁꯨ ꯍꯪꯉꯨ ꯊꯥꯖꯗ꯭ꯔꯒ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯅꯨꯃꯤꯠꯁꯦ ꯆꯥꯛꯁꯨ ꯈꯇꯪ ꯆꯥꯅꯦꯕ. ꯌꯥꯝ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯒ ꯏꯔꯣꯟꯕꯒ ꯀꯥꯡꯁꯣꯏꯒ ꯇꯧꯔꯕ ꯂꯣꯏꯔꯦ. ꯑꯩ ꯆꯥꯛ ꯃꯌꯥꯝ ꯆꯥꯏ ꯌꯥꯝ ꯆꯥꯏꯑꯕ. ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯕꯦꯝꯃꯁꯨ ꯅꯣꯡꯃ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯑꯦꯜꯕꯤ ꯌꯥꯎꯍꯜꯂꯒꯣ ꯁꯟꯗꯦꯗꯗꯤ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯅꯕ ꯍꯥꯏ. ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗꯤꯅꯦ ꯄꯣꯠꯁꯝꯕꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯍꯥꯏꯕꯨ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ. ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯆꯠꯄꯗꯣ ꯑꯗꯨꯅ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄꯄꯥꯅ ꯊꯤꯜꯂꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯊꯅꯝꯃꯅꯤ. ꯊꯅꯝꯃꯒ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯁꯟꯗꯦꯒꯤ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯈꯣꯏ ꯗꯥꯅ ꯂꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯁꯤꯒ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯂꯥꯏꯞ ꯌꯥꯎꯕꯁꯦ ꯉꯝꯃꯣꯏꯀꯣ.
ꯑꯗꯒꯤꯗꯤ ꯒꯦꯟꯗꯜꯁꯅ ꯃꯩꯇꯩ ꯑꯦꯟꯁꯥꯡꯅ ꯍꯥꯎꯕꯅꯤ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯃꯩꯇꯩ ꯑꯦꯟꯁꯥꯡ ꯌꯥꯝ ꯍꯥꯎꯖꯩꯑꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯊꯥꯎ ꯅꯨꯡꯗꯒꯤ ꯑꯁꯨꯝꯕꯁꯦ ꯑꯩ ꯌꯥꯝꯅꯁꯨ ꯄꯥꯝꯖꯗꯦꯕ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯗꯨꯒꯤ ꯃꯊꯦꯜꯗꯣ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇ ꯍꯥꯏꯕꯅꯦ ꯑꯅꯤꯃꯛꯇꯣ ꯍꯥꯏ ꯀꯔꯝꯕ ꯀꯥꯡꯁꯣꯏꯒ ꯏꯔꯣꯝꯕꯒꯔꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯂꯥꯏꯐ 8ꯗꯒꯤ ꯀꯌꯥ ꯐꯥꯎꯅꯣ ꯍꯥꯏꯌꯦ 8ꯗꯒꯤꯅꯅꯦ ꯀꯩꯅꯣꯐꯧ 11 ꯐꯥꯎ 2 ꯑꯋꯥꯔꯁꯅꯤꯀꯣ 2 ꯑꯋꯥꯔꯁ ꯇꯧꯕ ꯑꯗꯒꯤꯗꯤ ꯁꯪꯀꯔꯖꯤꯠꯅ ꯁꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯅꯅꯝꯃꯅ ꯌꯥꯝ ꯄꯥꯝꯖꯕ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯑꯃ ꯐꯖꯅ ꯇꯧꯔꯒ ꯐꯖꯅ ꯏꯔꯣꯜꯂꯅꯤ ꯑꯗꯩꯗꯤ ꯕꯣꯔꯥ ꯑꯃ ꯐꯖꯅ ꯍꯧꯔꯅꯤ ꯑꯗꯩꯗꯤ ꯑꯇꯩ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯁꯤꯒꯦ ꯑꯇꯩ ꯑꯗꯨꯝ ꯌꯦꯡꯒꯦꯀꯣ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯆꯥꯔꯛꯑꯒꯦ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯗꯨꯒ ꯄꯨꯁꯄꯥꯒꯤ ꯔꯤꯀ꯭ꯋꯦꯁꯁꯨ ꯆꯥꯔꯛꯑꯅꯤ ꯄꯨꯁꯄꯥꯒꯤꯅ ꯊꯔꯣꯏꯒ ꯀꯩꯅꯣꯒ ꯍꯥꯏꯕ ꯁꯣꯏꯕꯨꯝꯒ ꯑꯗꯣ ꯊꯔꯣꯏꯁꯦ ꯐꯪꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯊꯔꯣꯏ ꯐꯪꯗꯦꯅꯦ ꯀꯨꯟꯖꯕꯇꯤ ꯁꯔꯃꯅ ꯁꯤꯡ ꯑꯦ ꯁꯣꯡ ꯐꯣꯔ ꯃꯤ ꯀꯥꯏꯅ ꯑꯣꯏꯃꯥ ꯑꯩ ꯁꯤꯖꯈ꯭ꯔꯒꯦꯅꯦ ꯀꯨꯟꯖꯕꯇꯤ ꯈꯨꯃꯟ ꯀꯨꯟꯖꯕꯇꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯏꯕꯥꯏꯒ ꯆꯦꯒꯁꯦ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯂꯥꯛꯑꯕꯣ ꯂꯥꯛꯑꯝꯃꯦ ꯁꯪꯀꯔꯖꯤ ꯑꯩꯈꯣꯏ 2021ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦꯀꯣ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯑꯗꯒꯤꯗꯤ ꯒꯣꯕꯤꯟꯗ ꯈꯨꯔꯝꯕ ꯒꯣꯕꯤꯟꯗꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯦꯍꯦ ꯌꯥꯝ ꯀꯨꯏꯅ ꯒꯣꯕꯤꯟꯗꯗ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯄꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯥꯈꯤꯕꯀꯣ ꯑꯕꯨꯡꯉꯣꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯒꯣꯕꯤꯟꯗꯁꯤ ꯂꯦꯞꯆꯈꯤꯕꯀꯣ ꯑꯗꯨꯒꯤ ꯑꯕꯨꯡꯉꯣꯅ ꯆꯥꯎꯔꯛꯑꯕꯅꯤꯅ ꯍꯥꯏꯅ ꯃꯤꯅ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯒꯤ ꯂꯃꯟꯗꯣ ꯇꯣꯟꯕ ꯐꯠꯇꯦ ꯀꯣꯛꯊꯨꯆꯣ ꯍꯥꯏꯅ 2021ꯗ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯒ ꯒꯣꯕꯤꯟꯗ ꯈꯨꯔꯝꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯎꯁꯣꯞ ꯑꯃ ꯇꯧꯔꯦ ꯒꯣꯕꯤꯟꯗꯗꯀꯣ ꯎꯁꯣꯞ ꯑꯃ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕꯀꯣ ꯐꯤꯔꯣꯏ ꯐꯤꯉꯥꯝꯒ ꯍꯣꯡꯉꯝꯃꯦꯕ ꯒꯣꯕꯤꯟꯗꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ 2021ꯗ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄ ꯉꯝꯒꯗꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯛꯀꯦꯗꯤ ꯈꯜꯂꯤ ꯑꯗꯣ ꯏꯁꯣꯔꯅ ꯆꯤꯡꯁꯤꯜꯂꯒꯅꯤ ꯂꯥꯛꯇꯣꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯐꯖꯅ ꯆꯥꯊꯔꯒꯣ ꯑꯩꯅ ꯍꯥꯏꯕ ꯃꯊꯦꯜ ꯂꯣꯏꯅ ꯄꯜꯂꯛꯑꯦ ꯅꯤꯡꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯅꯝꯃꯅ ꯄꯜꯂꯤꯁꯤꯡꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯣꯀꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤꯀꯣ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯛꯑꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯅꯪ ꯍꯥꯏꯁꯤꯗꯤ ꯄꯣꯠꯁꯝ ꯑꯃ ꯆꯦ ꯅꯪꯁꯦ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯄꯦꯔꯦꯟꯁꯅꯤ ꯏꯆꯥ ꯁꯦꯝꯕ ꯌꯥꯝ ꯀꯜꯂꯤ ꯏꯆꯦ ꯑꯩꯅ ꯊꯥꯒꯠꯂꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯦ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯗꯥꯒꯤ ꯄꯨꯟꯁꯤꯗꯤ ꯋꯥꯅ ꯍꯧꯔꯦ ꯋꯥꯅ ꯑꯗꯨꯝ ꯂꯣꯏꯔꯅꯤꯀꯣ ꯋꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯣꯏꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯁꯤꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯋꯥꯅ ꯂꯦꯟꯕꯁꯦ ꯃꯣꯏꯗ ꯂꯦꯜꯍꯟꯅꯤꯡꯗꯦ ꯑꯣꯏꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯐꯝ ꯊꯣꯛꯏꯅꯀꯣ ꯃꯣꯏꯅ ꯐꯕ ꯐꯠꯇꯕꯗꯨꯗꯤ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯂꯩꯔꯦ ꯃꯣꯏꯒꯤ ꯍꯣꯠꯅꯕꯗ ꯂꯩꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯐꯝ ꯊꯣꯛꯏꯀꯣ ꯅꯪꯒꯤ ꯐꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤꯅꯤ ꯍꯥꯏꯅ ꯁꯦꯝꯐꯝ ꯊꯣꯛꯄꯗꯣ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯥꯟ ꯑꯃ ꯑꯣꯏꯅꯀꯣ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯈꯛꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯏꯆꯥꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯇꯝꯃꯝꯒꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯒꯦꯟꯗꯜꯐꯅ ꯍꯥꯏꯕ ꯆꯥꯅꯕ ꯃꯊꯦꯜ 2 ꯇꯧꯕꯗ ꯐꯖꯅ ꯍꯥꯎꯕꯅꯤ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯑꯗꯒꯤꯗꯤ ꯎꯇꯤꯒ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯃꯥꯅꯦ ꯌꯥꯝ ꯆꯥꯟꯅꯕ ꯉꯥꯛꯇꯅꯦ ꯌꯥꯝ ꯍꯥꯎꯕ ꯉꯥꯛꯇꯅꯤꯀோ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯦꯟꯁꯥꯡ ꯍꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯅꯪ ꯍꯥꯏꯔꯛꯏꯁꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤꯁꯨ ꯐꯦꯚꯔꯦꯠ ꯉꯥꯛꯇꯅꯤꯅꯦ ꯒꯨꯖꯕꯇꯤꯅ ꯌꯨ ꯑꯥꯔ ꯀꯦꯠ ꯀ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯃꯣꯅꯥꯂꯤꯅ ꯍꯥꯏꯕ ꯀꯩꯗꯧꯔꯤꯒꯦꯅꯦꯅꯦ ꯍꯥꯏꯌꯣ ꯑꯣꯀꯦ ꯃꯣꯅꯥꯂꯤ LV ꯇꯧꯔꯤ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯪꯁꯨ ꯌꯥꯎꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯈꯥꯅꯣꯟꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇ ꯑꯅꯨ ꯏꯆꯦ ꯊꯦꯡꯉꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯩ ꯍꯧꯖꯤꯛ ꯋꯥꯏꯇ ꯍꯥꯏꯔꯤꯅꯤ ꯏꯆꯦ ꯀꯥꯅꯣꯟ ꯂꯥꯛꯇꯦ ꯉꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯗꯥ ꯃꯦꯘꯥꯁꯨ ꯂꯥꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯏꯆꯦ ꯀꯥꯅꯣꯟꯁꯦ ꯂꯥꯛꯇꯦ ꯉꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯋꯦꯜꯀꯝ ꯏꯆꯦ ꯅꯅꯥꯎ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯪꯀꯔꯖꯤꯅ ꯏꯆꯦ ꯀꯩꯕ
ꯂꯥꯛꯅꯤꯡꯂꯤꯕ꯭ꯔꯣ ꯂꯥꯟ ꯌꯥꯝ ꯀꯟꯕ ꯂꯝꯁꯤꯗ ꯍꯥꯏꯌꯦ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯒꯁꯨ ꯍꯥꯕꯨ ꯇꯧꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯛꯅꯤꯡꯉꯦ ꯁꯪꯀꯔꯖꯤꯠ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯔꯩꯕꯥꯛꯅꯤ ꯏꯃꯥ ꯂꯩꯕꯥꯛꯅꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯃꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯂꯥꯛꯏꯉꯩꯒꯤ ꯍꯥꯏꯗꯤ ꯄꯦꯟꯕ ꯀꯧꯕ ꯅꯥꯏꯗꯦꯕꯀꯣ ꯐꯖꯕꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯦ ꯅꯠꯇ꯭ꯔꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯐꯖꯅꯁꯨ ꯀꯣꯏꯕ ꯐꯪꯉꯛꯇꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯁꯨ ꯀꯣꯔꯣꯅꯥꯒꯤ ꯀꯜꯂꯤꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯀꯣꯏꯕꯁꯨ ꯐꯪꯉꯛꯇꯦ ꯂꯣꯛꯇꯥꯛ ꯈꯛ ꯆꯠꯂꯛꯑꯦ ꯑꯇꯩꯗꯤ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯦꯕ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯅ ꯍꯥꯏꯔꯛꯄꯒ ꯀꯌꯥꯝ ꯆꯥꯟꯅꯒꯦ ꯌꯦꯡꯉꯨ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯊꯥꯔꯛꯑꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯒꯥꯔꯤ ꯊꯦꯡꯉꯤꯗ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯪꯀꯔꯖꯤ ꯅꯪ ꯃꯣꯃꯤꯅ ꯍꯪꯂꯛꯄꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯀꯥꯠ ꯁꯤ ꯀꯊꯛꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯑꯥꯏ ꯑꯦꯝ ꯕꯥꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯗꯥ ꯃꯦꯘꯥꯁꯨ ꯂꯥꯛꯑꯦ ꯆꯠꯇꯦꯀꯣ ꯑꯩ ꯗꯥ ꯃꯦꯘꯥꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯔꯣ ꯂꯣꯠꯅ ꯂꯩꯔꯤꯔꯥ ꯍꯥꯏꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗ ꯇꯥꯔꯝꯅꯤꯅ ꯏꯆꯦ ꯀꯥꯅꯣꯟꯁꯨ ꯂꯥꯛꯇꯦ ꯗꯥ ꯃꯦꯘꯥꯁꯨ ꯂꯥꯛꯑꯝꯃꯒ ꯆꯠꯈꯔꯦꯅ ꯍꯥꯏꯕꯗꯣꯀꯣ ꯗꯥ ꯃꯦꯘꯥ ꯂꯣꯠꯂ ꯂꯩꯔꯤꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯕꯔꯇꯟ ꯁꯣꯏꯕꯝꯅ ꯍꯥꯏꯕ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯄ꯭ꯔꯤꯌꯕꯔꯇꯟ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯦꯘꯥ ꯀꯩꯅꯣ ꯀꯟꯅ ꯅꯣꯝꯂꯛꯑꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯅꯊꯛ ꯍꯠ ꯍꯥꯏꯔ ꯈꯪꯗꯦ ꯃꯤꯁꯦ ꯋꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯥꯔ ꯌꯨ ꯏꯁꯄꯤꯀꯤꯡ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯍꯖꯥꯁꯤꯅ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯁꯪꯀꯔꯖꯤꯅ ꯑꯩ ꯂꯥꯛꯑꯝꯃꯦ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯀꯣꯃꯦꯟ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯑꯣ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯃꯦꯁꯤꯅ ꯗꯗꯥꯁꯤꯗ ꯂꯩ ꯃꯣꯕꯥꯏꯜ ꯀꯟꯅ ꯌꯦꯡꯉ ꯂꯩꯔꯤꯌꯦ ꯃꯥ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯕꯦꯝꯃꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯧꯔꯕꯣ ꯆꯦ ꯐꯦꯕꯋꯥꯔꯤ ꯐꯥꯔꯁꯠ ꯋꯤꯛꯇ ꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯔꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯒꯤꯗꯤ ꯐꯦꯕꯋꯥꯔꯤ ꯂꯥꯁ ꯋꯤꯛꯇꯕꯨ ꯑꯣꯏꯅꯤꯕꯨ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯑꯗꯨꯒꯤ ꯃꯀꯥꯟꯗꯗꯤꯅꯦ ꯑꯩꯁꯦ ꯖꯅꯋꯥꯔꯤ ꯂꯣꯏꯔꯛꯑꯒ ꯐꯦꯕꯋꯥꯔꯤ ꯊꯥꯗꯗꯤꯀꯣ ꯑꯩ ꯑꯦꯜꯕꯤ ꯂꯥꯛꯑꯔꯣꯏꯀꯣ ꯖꯅꯋꯥꯔꯤ ꯊꯥꯁꯤꯃꯗꯤ ꯑꯦꯜꯕꯤ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤꯗꯒꯤꯗꯤ ꯑꯦꯜꯕꯤ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯔꯛꯑꯕꯅꯤꯅꯀꯣ ꯑꯩ ꯃꯉꯣꯟꯗ ꯐꯣꯀꯁ ꯇꯧꯗꯖꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯥꯊꯣꯏꯕꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯁꯤꯁꯨ ꯁꯟꯗꯥꯗꯒꯤꯁꯨ ꯑꯩꯁꯦ ꯑꯦꯜꯕꯤ ꯂꯥꯛꯀꯗꯕꯅꯤꯅ ꯍꯣꯕꯦ ꯇꯧꯅ ꯆꯥꯛ ꯅꯨꯡ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕ ꯏꯆꯥꯊꯣꯏꯕꯤꯗ ꯂꯥꯏꯔꯤꯛꯇꯣ ꯇꯥꯛꯄ ꯉꯝꯗꯦꯕ ꯑꯗꯒꯤꯗꯤ ꯑꯦꯜꯕꯤ 11:30 ꯐꯥꯎ ꯑꯦꯜꯕꯤ ꯊꯥꯔ ꯇꯨꯝꯊꯕꯗ ꯑꯃꯨꯛ ꯊꯦꯡꯉꯦꯕ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯕꯁꯨ ꯌꯥꯍꯧꯗꯣ ꯊꯦꯡꯉꯕꯅꯤꯅ ꯏꯆꯥꯊꯣꯏꯕꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯏꯄꯥ ꯄꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯃ ꯑꯦꯜꯕꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤꯗꯒꯤꯗꯤ ꯑꯦꯜꯕꯤ ꯇꯣꯛꯑꯅꯦꯕꯀꯣ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇꯣꯏꯅꯗꯤ ꯂꯥꯛꯑꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯇꯥꯁꯤꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯖꯩ ꯁꯪꯀꯔꯖꯤꯅ ꯆꯦ ꯀꯥꯅꯣꯟꯕꯂꯥ ꯆꯦ ꯃꯣꯃꯤꯒ ꯂꯥꯏꯚ ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯗꯤꯂꯤꯞꯅ ꯍꯦꯜꯂꯣ ꯍꯥꯏ ꯗꯤꯂꯤꯞ ꯑꯗꯨꯗꯒꯤꯗꯤ ꯄꯤ ꯑꯦꯝ ꯔꯍꯃꯟꯅ ꯅꯦꯅꯦ ꯀꯀꯥ ꯍꯥꯏ ꯔꯍꯃꯟ ꯋꯦꯜꯀꯝ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯆꯨꯝꯅ ꯄꯥꯎ ꯏꯅꯝꯃ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯆꯨꯝꯅ ꯄꯥꯎ ꯏꯅꯝꯃ ꯍꯥꯏꯌꯦ ꯀꯅꯥ ꯂꯥꯛꯑꯖꯥꯠꯅꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯂꯥꯛꯇ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯅꯥꯂꯤꯅ ꯅꯦꯠ ꯌꯥꯝꯅ ꯐꯠꯇꯦ ꯉꯁꯤ ꯂꯥꯏꯚ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯃꯣꯏꯒꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯒꯤꯗꯤ ꯁꯣꯃꯣꯀꯥꯟꯇꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯀꯁꯥꯔꯗꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯑꯃꯟꯕ ꯑꯃ ꯀꯩ ꯍꯥꯏꯕ ꯆꯦ ꯀꯥꯅꯣꯟ ꯑꯃꯥꯟꯕ ꯑꯃꯗꯤ ꯂꯩ ꯈꯪꯗꯔꯦ ꯀꯥꯏ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯃꯥꯁꯦ ꯂꯣꯠꯂꯤꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯗꯥ ꯃꯦꯘꯥꯅ ꯑꯩ ꯂꯦꯞꯄꯤ ꯍꯥꯏ
ꯗꯥ ꯃꯦꯒꯥ ꯂꯦꯞꯅ ꯂꯩꯔꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥ ꯍꯥꯏ ꯔꯕꯤꯅꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯔꯕꯤꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯟ ꯐꯥꯎꯅꯗꯣꯏꯅꯣ ꯏꯕꯣ ꯍꯥꯏ ꯁꯤꯔꯦꯗ ꯂꯣꯟꯅꯗ꯭ꯔꯁꯨ ꯅꯅꯝꯃꯅ ꯂꯀꯛ ꯂꯀꯛ ꯇꯧꯔ ꯄꯥꯏꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯄꯥꯖꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯩ ꯇꯧꯔꯤꯁꯦ ꯀ꯭ꯌꯨꯠ ꯒꯔꯜꯅ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯌꯨꯠ ꯒꯔꯜꯅ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯁꯥꯗꯩꯅꯦ ꯃꯣꯅꯥꯂꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯥꯛꯇꯦ ꯉꯁꯤ ꯍꯥꯏ ꯂꯥꯛꯑꯝꯕꯅꯦ ꯃꯥꯁꯦ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯨꯒ ꯆꯥꯏꯌꯦ ꯏꯆꯟ ꯍꯥꯏ ꯀꯥꯡꯁꯣꯏꯒ ꯁꯣꯔꯤ ꯀꯥꯡꯉꯧꯒ ꯍꯥꯏ ꯀꯥꯡꯉꯧ ꯍꯥꯏꯁꯤꯅꯤ ꯀꯥꯡꯍꯨ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯁꯤꯕ ꯇꯥꯔꯦ ꯉꯁꯤ ꯀꯥꯡꯉꯧꯒ ꯍꯥꯏꯃꯤꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯀ꯭ꯌꯨꯠ ꯒꯔꯜꯅ ꯃꯥꯏ ꯂꯚ ꯑꯗꯤꯇ꯭ꯌ ꯍꯥꯏ ꯃꯥꯏ ꯂꯚ ꯑꯗꯤꯇ꯭ꯌ ꯍꯥꯏ ꯃꯥꯏ ꯂꯚ ꯑꯗꯤꯇ꯭ꯌ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯒꯤꯗꯤ ꯉꯥꯉꯣꯝꯅ ꯀꯩ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯁꯤꯔꯕꯥꯔꯗ ꯂꯤꯂꯥ ꯂꯩ ꯍꯥꯏꯌꯦ ꯑꯣ ꯁꯤꯜꯕꯥꯗ ꯀꯩꯅꯣ ꯂꯥꯟ ꯂꯣꯏꯕ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯂꯥ ꯍꯧꯔꯕꯣ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯈꯨꯄꯥꯗꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤ ꯅꯪ ꯐꯨꯅꯤꯡꯉꯩꯗꯣ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯀꯥꯅꯣꯅ ꯋꯥꯗ꯭ꯔꯣ ꯂꯦꯞꯄꯤꯗꯣ ꯗꯥ ꯃꯦꯒꯥ ꯂꯦꯞꯄꯤ ꯗꯥ ꯃꯦꯒꯥ ꯅꯪ ꯂꯦꯞꯄꯤꯗꯣ ꯏꯃꯨꯡꯗꯔꯣ ꯃꯥꯡꯒꯣꯟꯗꯔ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤꯔꯣ ꯗꯥ ꯃꯦꯒꯥ ꯅꯪ ꯀꯗꯥꯏꯗ ꯂꯦꯞꯄꯤꯅꯣ ꯂꯦꯞꯇꯣꯏ ꯁꯔꯨꯛ ꯐꯝꯃꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯪ ꯂꯦꯞꯄꯗꯣ ꯎꯁꯨ ꯎꯗꯅ ꯍꯤꯞꯄꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯥꯏꯗꯩꯅꯣ ꯍꯤꯞꯅ ꯂꯩꯔꯒ ꯂꯦꯞꯄꯤꯅꯦ ꯍꯥꯏꯖꯤꯜꯂꯤꯅꯤ ꯗꯥ ꯃꯦꯒꯥꯁꯤꯅ ꯌꯦꯡꯉꯨꯅꯦ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯍꯤꯞꯄꯒ ꯂꯣꯡꯒꯥꯛ ꯍꯤꯞꯄ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯍꯥꯟ ꯑꯗꯩꯗꯤ ꯄꯣꯠꯁꯝꯃꯝꯅ ꯍꯣꯏ ꯍꯣꯏ ꯆꯦ ꯀꯥꯏꯗꯦ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯀꯩꯅꯣ ꯃꯅꯨꯡꯗꯗꯤ ꯑꯦꯜ ꯕꯤ ꯊꯥꯔꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯉꯥꯡꯗ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯆꯦ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯅꯦ ꯃꯥꯅꯤ ꯑꯗꯨꯅꯤ ꯃꯣꯏꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤꯅꯅꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯍꯣꯏ ꯈꯪꯗꯦ ꯑꯗ ꯑꯕꯨꯡꯉꯣ ꯈꯪꯗꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯝꯅ ꯌꯥꯎꯍꯟꯅꯤꯡꯗꯦꯕꯀꯣ ꯀꯩꯍꯥꯏꯗꯤ ꯃꯣꯏ ꯇꯨꯃꯤꯟꯅ ꯋꯥꯈꯟꯗꯣ ꯂꯩꯔꯦꯕ ꯄꯥꯊꯔꯕ ꯀꯩꯅꯣ ꯑꯣꯏꯈꯤꯅꯦꯅꯅꯦ ꯑꯗꯨꯒꯤ ꯂꯥꯏꯚꯀꯨꯝꯕꯗ ꯑꯗꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯌꯥꯝ ꯌꯥꯎꯍꯟꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯗꯒꯤꯗꯤ ꯒ꯭ꯔꯦꯚꯤꯇꯤꯅ ꯀꯩ ꯍꯥꯏꯕ ꯑꯔꯥꯝꯕꯇꯤ ꯇꯦꯡꯒꯣꯜꯂ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯂ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯥꯏꯗꯣꯏꯅꯤ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯑꯩ ꯁꯪꯗꯣꯔꯛꯑꯦ ꯑꯗꯒꯤꯗꯤ ꯅꯪ ꯋꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯀꯤꯡ ꯀꯣꯡ ꯗꯥ ꯂꯪꯄꯥ ꯑꯩ ꯃꯤꯠ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦꯕ ꯑꯩ ꯅꯪ ꯄꯥꯍꯟꯗꯣꯏꯅꯤ ꯄꯥꯔꯣ ꯉꯥꯛꯇꯪ ꯄꯥꯔꯣ ꯏꯅꯝꯃ ꯀꯤꯡ ꯀꯣꯡ ꯃꯥꯟꯕꯗꯣ ꯃꯥꯡꯈꯔꯦ ꯀꯤꯡ ꯀꯣꯡꯗꯣ ꯂꯣꯠꯂ ꯂꯩꯔꯝꯒꯅꯤ ꯏꯕꯦꯝꯃ ꯀꯤꯡ ꯀꯣꯡꯒ ꯍꯥꯏꯔ ꯀꯤꯡꯀꯣꯡ ꯍꯥꯏꯁꯦ ꯆꯣꯡꯊꯣꯔꯛꯇꯣꯏꯅꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯎꯝ ꯒꯣꯖꯤꯂꯥꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯥꯉꯣꯝꯅ ꯀꯩꯕ ꯂꯤꯂꯥꯗꯣ ꯀꯩ ꯍꯥꯏꯕ ꯄꯥꯏꯂꯣ ꯀꯩ ꯍꯥꯏꯅꯣ ꯄꯣꯏꯂꯥꯄꯨꯜꯗꯅꯤ ꯑꯣꯀꯦ ꯂꯤꯂꯥꯗꯣ ꯄꯣꯏꯂꯥꯄꯨꯜꯗꯅꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯏꯆꯦ ꯍꯣꯏꯁꯦ ꯀꯁꯥꯔ ꯁꯤꯅꯥꯏꯒꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯇꯣꯃꯥꯁꯅꯒ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯗꯒꯤꯗꯤ ꯁꯣꯏꯔꯅꯤꯅ ꯐꯖꯩ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯗꯥ ꯃꯦꯒꯥꯅ ꯐꯖꯩꯌꯦ ꯋꯥꯔꯁꯨ ꯂꯦꯞꯈꯤꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯉꯥꯡꯗꯤ ꯀꯩꯕ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒꯨꯝꯕꯅꯦ ꯅꯧꯔꯤꯉꯩꯗ ꯐꯖꯅ ꯁꯦꯝꯕꯤꯍꯧꯔꯣ ꯏꯅꯝꯃ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯅꯦ ꯒ꯭ꯔꯦꯚꯤꯇꯤꯅ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯟꯖꯨ ꯀꯁꯥꯔ ꯂꯥꯛꯑꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏ ꯑꯟꯖꯨ ꯉꯁꯤ ꯑꯩꯈꯣꯏ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯩ ꯃꯤꯠ ꯄꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯆꯞꯄ ꯍꯥꯏꯁꯤꯅꯤ ꯄꯨꯡ ꯑꯅꯤ ꯂꯥꯏꯚ ꯊꯥꯗꯣꯏꯁꯦ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯤꯠꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯈꯠꯂꯦ ꯃꯌꯥꯝ ꯋꯥꯔꯦꯗ ꯁꯩꯇ ꯑꯗꯩꯗꯤ
ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯒ꯭ꯔꯦꯚꯤꯇꯤ ꯇꯨꯝꯒꯤꯔꯣꯏ ꯋꯥꯔꯗꯤ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯠ ꯂꯥꯛꯑꯦ ꯕꯨꯡ ꯑꯅꯨ ꯑꯁꯤꯠ ꯁꯤꯡꯍ ꯂꯥꯛꯑꯦ ꯍꯥꯏ ꯑꯁꯤꯠ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯪ ꯁꯤꯠꯇꯣ ꯀꯩ ꯑꯍꯟꯅꯤ ꯑꯍꯟ ꯑꯁꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁꯤꯠꯁꯦ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯁꯤꯠꯀꯤ ꯆꯦꯅꯦꯜꯗꯣ ꯁꯤꯅꯤꯌꯔ ꯃꯥꯜꯂꯤꯅ ꯑꯩꯈꯣꯏꯗꯒꯤ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯏꯆꯦ ꯃꯤꯠ ꯌꯦꯡꯕ ꯊꯥ 3 ꯁꯨꯔꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯦ ꯑꯩꯁꯨ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯀꯃꯦꯟ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯠꯁꯦ ꯈꯪꯕ꯭ꯔꯥ ꯑꯦꯜꯕꯤ ꯂꯣꯏꯔꯛꯄꯗ ꯑꯩ ꯃꯤꯠꯀꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯤ ꯂꯥꯛꯑꯁꯦ ꯑꯗꯨꯅ ꯍꯥꯏꯕ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯣꯏꯅ ꯀꯩ ꯍꯥꯏꯕ ꯋꯥꯔꯁꯨ ꯂꯦꯞꯈꯤꯅꯤ ꯋꯥꯔꯁꯨ ꯂꯦꯞꯈꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯊꯕꯥꯅ ꯑꯩꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯊꯕꯥ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯍꯧꯔꯛꯑꯕ ꯆꯦ ꯅꯪ ꯑꯁ ꯑꯩꯗꯤꯌꯥꯕ ꯍꯧꯔꯒꯕ ꯆꯦ ꯅꯪ ꯑꯁ ꯑꯩꯗꯤꯌꯥꯕ ꯄꯤꯠꯀꯁꯦ ꯏꯄꯟ ꯄꯜꯂꯦ ꯍꯥꯏꯕ ꯇꯨꯝꯅꯤꯡꯉꯛꯑꯦ ꯑꯩꯁꯦ ꯇꯨꯝꯕ ꯐꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯒ꯭ꯔꯦꯚꯤꯇꯤꯅ ꯃꯤꯅ ꯂꯥꯟ ꯇꯧꯅꯔꯤ ꯅꯪꯅ ꯂꯥꯏꯐꯇ ꯃꯤꯅ ꯂꯥꯟ ꯇꯧꯅꯔꯤ ꯅꯪꯅ ꯂꯥꯏꯐꯇ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯌꯥꯎꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯦꯜꯕꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯥꯟꯒꯤ ꯏ ꯄꯥꯎꯁꯨ ꯋꯥꯔꯤ ꯁꯨꯅꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯋꯥꯔꯤ ꯁꯨꯅꯔꯦ ꯑꯗꯒꯤꯗꯤ ꯂꯥꯟ ꯆꯠꯂꯨꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯏ ꯀꯣ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯃꯌꯥꯝ ꯇꯝꯕꯤꯔꯛꯏ ꯑꯗꯨꯅꯦ ꯀꯩꯗꯤ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯁꯄꯔꯁ ꯂꯥꯛꯇꯦ ꯑꯁꯄꯔꯁꯇꯣ ꯉꯔꯥꯡꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯉꯁꯤ ꯂꯥꯛꯇꯦ ꯃꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯗꯨꯗꯤ ꯀꯥꯏꯅꯕ ꯇꯧꯅꯒꯨꯝꯁꯦ ꯃꯤ ꯃꯥꯡꯗ ꯑꯦꯜꯕꯤ ꯇꯧꯕꯩ ꯃꯤꯠ ꯁꯣꯛꯑꯦꯗꯣ ꯀꯛꯁꯦ ꯀꯩꯗꯧꯗꯦ ꯏꯀꯥꯏ ꯀꯩꯅꯣ ꯏꯅꯝꯃ ꯑꯗꯨꯗꯤ ꯇꯧꯅꯒꯨꯝꯁꯦ ꯃꯤ ꯃꯥꯡꯗ ꯑꯦꯜꯕꯤ ꯇꯧꯕꯩ ꯃꯤꯠ ꯁꯣꯛꯑꯦ ꯑꯗꯣ ꯀꯛꯁꯦ ꯀꯩꯗꯧꯗꯦ ꯏꯀꯥꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯨꯝꯕ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯣꯏꯔꯤ ꯅꯪ ꯇꯨꯝꯃꯨꯔꯣꯀꯣ ꯑꯩꯗꯤ ꯄꯨꯡ 2 ꯑꯋꯥꯔꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ 2 ꯑꯋꯥꯔꯁꯁꯦ ꯂꯩꯇꯕ ꯌꯥꯗꯕꯀꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯑꯅꯣꯛ ꯄꯋꯥꯔ 3ꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯩꯗꯤ ꯑꯅꯣꯛꯀ ꯎꯞꯇ꯭ꯔꯤꯕꯅꯤ ꯏꯆꯦ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯄꯋꯥꯔꯒꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯔꯣꯖꯤꯅ ꯆꯦ ꯑꯅꯨ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯣ ꯀꯩ ꯍꯥꯏꯒꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯌꯦ ꯔꯣꯖꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯂꯥꯛꯀꯅꯣ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯔꯣꯖꯤꯗꯣ ꯑꯝꯇ ꯃꯥꯏ ꯀꯩꯅꯣꯗꯣ ꯂꯝ ꯑꯃꯇꯒꯤ ꯃꯤ ꯅꯠꯇꯦ ꯃꯣꯏꯁꯨ ꯄꯥꯎ ꯈꯪꯖꯔꯤꯕꯅꯦ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯎꯅꯤꯡꯗ꯭ꯔꯗꯤ ꯂꯦꯡꯕꯤꯔꯣ ꯍꯥꯏꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯇꯥꯕ꯭ꯔꯥ ꯔꯣꯖꯤꯗꯣ ꯃꯥꯏ ꯑꯦꯀꯥꯎꯟ ꯑꯝꯇ ꯁꯣꯏꯅ ꯍꯪꯉꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯣꯏꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯣꯖꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯣ ꯔꯣꯖꯤꯒꯤ ꯑꯦꯀꯥꯎꯟꯗꯣ ꯀꯩꯅꯣ ꯃꯌꯥꯡ ꯂꯥꯡꯕꯝ ꯔꯣꯖꯤ ꯃꯌꯥꯡ ꯂꯥꯡꯕꯝ ꯍꯥꯏꯅ ꯂꯩ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯕ ꯔꯣꯖꯤ ꯃꯌꯥꯡ ꯂꯥꯡꯕꯝ ꯍꯥꯏꯅ ꯂꯩ ꯍꯥꯏꯕꯅꯤ ꯔꯣꯖꯤꯅ ꯉꯁꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯐꯃꯨꯡꯗ ꯂꯦꯞꯄꯤ ꯅꯠꯇ꯭ꯔꯣ ꯁꯥꯡꯗꯣꯛꯑꯒ ꯂꯦꯞꯄꯤꯃꯤ ꯃꯥꯏꯗꯣ ꯗꯥ ꯃꯦꯀꯥ ꯅꯪ ꯐꯃꯨꯡꯗ ꯂꯦꯞꯄꯤꯔꯣ ꯍꯤꯞꯄ ꯃꯥꯟꯕꯒꯤ ꯈꯨꯂꯦꯞꯇꯨꯔꯥ ꯍꯥꯏꯕ ꯔꯣꯖꯤ ꯕꯦꯡ ꯅꯝꯕꯔꯁꯦ ꯂꯦꯞꯇꯤ ꯃꯌꯥꯝ ꯂꯩ ꯂꯦꯞꯇꯕ ꯍꯤꯞꯇꯤ ꯍꯤꯞꯇꯕ ꯑꯗ ꯍꯤꯞꯄꯗꯤ ꯃꯥꯟꯕ ꯂꯦꯞꯄꯗꯣ ꯑꯗꯨꯗꯨꯔꯥ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯖꯤꯅ ꯀꯩ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗꯤ ꯅꯣꯏꯅ ꯀꯀꯥ ꯏꯗꯣꯟꯆꯥ ꯀꯧꯕ ꯌꯥꯅꯤ ꯍꯥꯏ ꯑꯗꯣ ꯅꯍꯥꯟꯅ ꯑꯩꯅ ꯑꯁꯤꯗ ꯍꯥꯏꯅ ꯀꯟꯅ ꯀꯧꯏꯗꯨꯒ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧ ꯅꯠꯇ꯭ꯔꯒ ꯀꯀꯥ ꯀꯧ ꯍꯥꯏꯔꯗꯤ ꯐꯩꯅ ꯑꯩꯗꯤ ꯈꯪꯗꯕꯅꯤ나 ꯍꯥꯏꯗꯤ ꯑꯉꯥꯡꯂ ꯀꯩꯅꯣ ꯍꯥꯏꯅ ꯑꯁꯤꯗ ꯀꯟꯅ ꯀꯧꯔꯤꯗꯨꯒ ꯑꯗꯨꯗꯤ ꯀꯩ ꯀꯧꯒꯦ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯔꯣ ꯑꯁꯤꯠ ꯑꯩꯈꯣꯏ ꯃꯁꯤꯗ ꯍꯥꯏꯗꯣꯛꯑ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯍꯟꯅꯦꯅ ꯏꯆꯥ ꯀꯀꯥ ꯑꯁꯤꯠ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯑꯩ ꯈꯪꯖꯕꯩ ꯅꯍꯥꯟꯉꯩꯒꯤ ꯑꯁꯤꯠ ꯀꯥꯏꯅ ꯀꯧꯁꯜꯂꯦ ꯑꯗꯒꯤ ꯔꯣꯖꯤ ꯃꯉꯥꯡꯅ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯛꯄꯗꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯃꯦꯘꯥꯅ ꯃꯥꯅꯦ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅꯦ ꯗꯥ ꯈꯧꯕꯥꯏꯅ ꯍꯥꯏꯅꯩꯅꯦꯕ ꯂꯦꯞꯄꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯄꯨ ꯂꯦꯞꯄꯝꯒꯗ꯭ꯔꯅꯦ ꯍꯥꯏꯅ
ꯐꯃꯨꯡꯗ ꯂꯦꯞꯄ ꯑꯣꯏꯔꯦ ꯃꯦꯗꯥꯝ ꯃꯦꯘꯥꯒꯤꯁꯦ ꯔꯣꯖꯤ ꯃꯌꯥꯡ ꯂꯝꯕꯝꯁꯦ ꯍꯨꯝꯐꯨꯇꯔꯥꯃꯨꯛ ꯂꯩꯗꯣ ꯍꯣꯏꯅꯦ ꯔꯣꯖꯤ ꯃꯌꯥꯡ ꯂꯥꯝꯕꯝꯁꯦ ꯃꯌꯥꯝ ꯂꯩꯅꯦ ꯔꯣꯖꯤ ꯀꯔꯝꯕꯅꯣꯅꯦ ꯅꯪ ꯗꯤꯄꯤ ꯀꯃꯥꯏꯅ ꯊꯝꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯏꯕꯥꯅꯤꯁꯦ ꯀꯩ ꯍꯥꯏꯕ ꯗꯁꯥꯅꯤꯀꯣ ꯍꯥꯏꯌꯦ ꯁꯣꯏꯅ ꯇꯨꯝꯃꯒꯦ ꯀꯣ ꯏꯆꯦ ꯍꯥꯏꯌꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯁꯣꯏꯌꯤꯟ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯩ ꯄꯨꯡ ꯃꯥꯄꯟꯗꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯌꯦꯡꯁꯦ ꯍꯌꯦꯡꯁꯦ ꯂꯥꯛꯀꯗ꯭ꯔꯅꯦ ꯑꯩꯕꯨ ꯑꯦꯜꯕꯤ ꯈꯪꯗꯦꯅꯦ ꯍꯌꯦꯡꯒꯤ ꯑꯦꯜꯕꯤꯁꯦ ꯍꯌꯦꯡ ꯑꯦꯜꯕꯤꯁꯦ ꯑꯩ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯍꯌꯦꯡꯁꯦ ꯑꯩ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯁꯤꯌꯔ ꯇꯧꯔꯛꯑꯔꯣꯏ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕꯨꯅꯣ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯗ ꯃꯦꯘꯥꯅ ꯑꯅꯣꯛꯇꯣ ꯗꯨꯀꯥꯟꯗ ꯌꯥꯝ ꯌꯣꯟꯕꯅꯤ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯀꯃꯦꯟꯁꯦ ꯄꯥꯕꯁꯤꯒꯅꯦ ꯃꯤꯠꯁꯦ ꯁꯣꯛꯑꯦ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯤ ꯐꯤꯁꯨ ꯇꯨꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯕꯅꯦꯕꯀꯣ ꯐꯤ ꯇꯨꯕꯒꯤꯁꯨ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯕ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯤꯔꯒꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯗꯤ ꯏꯁꯧ ꯇꯧꯕꯒꯤ ꯉꯥꯏꯔꯝꯃꯣ ꯏꯁꯧ ꯇꯧꯕꯒꯤ ꯉꯥꯏꯔꯝꯃꯣ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯥꯡꯁꯣꯏ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯅ ꯍꯌꯦꯡ ꯂꯥꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯍꯪꯆꯤꯠꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯥꯒꯤ ꯗꯦꯟꯁꯀꯤ ꯄ꯭ꯔꯣꯒꯥꯝ ꯂꯩꯔꯤꯗꯣ ꯃꯥ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯣꯏꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯆꯠꯂꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯔꯨꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯔꯨꯔꯗꯤꯅꯦ ꯑꯦꯜꯕꯤ ꯇꯧꯔꯛꯄꯗꯣ ꯇꯜꯂꯕ ꯃꯣꯏꯒꯤꯗꯨꯒꯩ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯂꯥꯡꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤꯅꯤꯗꯣ ꯑꯩ ꯂꯩꯕ ꯌꯥꯏ ꯂꯩꯇꯕ ꯌꯥꯏꯑꯕꯀꯣ ꯈꯪꯗꯦ ꯍꯌꯦꯡ ꯈꯪꯒꯅꯤꯕ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗ ꯏꯆꯦ ꯀꯥꯅꯣꯅ ꯀꯩꯕ ꯉꯁꯤꯅ ꯈꯨꯃꯟ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ ꯈꯨꯃꯟ ꯂꯥꯛꯑꯝꯃꯤꯅꯤ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯃꯁꯤ ꯉꯥꯡꯁꯦꯕꯣ ꯇꯨꯃꯤꯟ ꯆꯠꯈꯤꯖꯔꯕꯁꯦ ꯂꯝꯍꯨꯏ ꯍꯥꯏꯕ ꯃꯆꯥꯗꯨꯅꯤ ꯃꯁꯦ ꯂꯝꯍꯨꯏ ꯍꯥꯏꯕ ꯃꯆꯥꯗꯣ ꯁꯣꯏꯅ ꯀꯩꯕ ꯃꯪ ꯐꯔꯁꯦ ꯃꯪ ꯐꯔꯁꯤꯀꯣ ꯏꯆꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯁꯣꯏꯟ ꯃꯪ ꯐꯔꯁꯦ ꯑꯗꯒꯤꯗꯤ ꯃꯦꯘꯥꯊꯗꯅ ꯑꯍꯥꯎꯕꯁꯨ ꯂꯩꯕꯅꯤ ꯀꯩꯕ ꯑꯍꯥꯎꯕꯁꯨ ꯂꯩꯕꯅꯤ ꯃꯌꯥꯡꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯣꯟꯕꯅꯤ ꯍꯥꯏꯌꯦ ꯑꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯗꯥ ꯃꯦꯘꯥ ꯈꯪꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯈꯨꯃꯟ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯌꯦ ꯑꯁꯦꯡꯕꯗ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ 26 ꯖꯅꯋꯥꯔꯤ ꯁ꯭ꯀꯨꯜ ꯄ꯭ꯔꯣꯒꯥꯝ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯑꯕꯦꯝꯃ ꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯗꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤꯅꯦ ꯃꯣꯏ ꯁ꯭ꯀꯨꯜꯗꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯣꯏ ꯗꯥꯟꯁ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯗꯣ ꯃꯣꯏ ꯗꯦꯃꯣ ꯑꯃ ꯎꯠꯀꯗꯕꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯃꯣꯏꯒꯤ ꯗꯥꯟꯁꯀꯤ ꯇꯝꯕꯤꯕ ꯑꯣꯖꯥꯗꯣ ꯇꯤꯆꯔꯗꯨꯅꯅꯦ ꯗꯦꯃꯣ ꯑꯃ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨꯒ ꯎꯠꯀꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯨꯒꯤ ꯏꯆꯥꯊꯣꯏꯕꯤꯁꯨ ꯃꯣꯏ ꯒ꯭ꯔꯨꯞꯇꯨꯒ ꯃꯥꯅ ꯀꯩꯅꯣ ꯂꯤꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯊꯣꯏꯕꯤꯅ ꯃꯀꯣꯛ ꯆꯤꯡꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯍꯌꯦꯡꯗꯒꯤ ꯑꯩꯁꯦ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯏꯆꯥꯊꯣꯏꯕꯤꯗꯤ ꯍꯌꯦꯡ ꯁꯤꯌꯣꯔ ꯆꯠꯇꯣꯏꯅꯤ ꯍꯌꯦꯡꯗꯒꯤ ꯃꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯥꯗ ꯄꯨꯔꯥ ꯍꯌꯦꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯒ꯭ꯔꯨꯞ ꯗꯦꯟꯁ ꯇꯧꯔꯛꯄꯅꯤꯅ ꯃꯣꯏ ꯌꯥꯝ ꯋꯥꯕꯗꯣ ꯒ꯭ꯔꯨꯞ ꯍꯥꯏꯕꯁꯤ ꯑꯃꯒ ꯃꯥꯟꯅꯗꯗꯤ ꯐꯖꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯍꯌꯦꯡ ꯃꯣꯏ ꯁꯔꯅ ꯍꯌꯦꯡꯁꯦ ꯄꯨꯔꯥ ꯗꯤꯟ ꯑꯃ ꯃꯣꯏꯁꯦ ꯇꯧꯗꯣꯔꯤꯕ ꯃꯣꯏꯁꯦ ꯀꯩꯅꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯔꯤꯑꯕ ꯑꯗꯣ ꯑꯩꯁꯦ ꯆꯠꯄ ꯌꯥꯏ ꯆꯠꯇꯕ ꯌꯥꯏ ꯅꯣꯡꯃ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯆꯦꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ ꯑꯉꯥꯡꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯒꯤꯀꯣ ꯌꯦꯡꯒꯅꯤ ꯑꯩ ꯍꯌꯦꯡꯁꯦ ꯈꯪꯒꯅꯦꯕ ꯍꯌꯦꯡꯁꯦ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯈꯪꯒꯅꯤ ꯍꯌꯦꯡꯁꯦ ꯆꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠꯇꯨꯒꯗꯤ ꯁꯤꯌꯣꯔ ꯆꯠꯇꯣꯏꯅꯦꯕ ꯑꯩꯁꯦ ꯄ꯭ꯔꯣꯒꯥꯝꯗꯨꯒꯤ ꯑꯗꯒꯤꯗ ꯀꯀꯥ ꯑꯁꯤꯅ ꯍꯥꯏꯌꯦ ꯍꯣꯏ ꯀꯀꯥ ꯑꯁꯤ ꯍꯥꯏꯅ ꯀꯧ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯀꯥ ꯑꯁꯤ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯅꯍꯥꯟꯉꯩꯒꯤ ꯀꯀꯥꯅꯤ ꯍꯥꯏꯕꯅ ꯈꯪꯗꯕꯒꯤ ꯑꯁꯤꯗ ꯀꯧꯈꯤꯕꯗꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ ꯑꯗꯒꯤꯗꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯏꯇꯩꯃ ꯐ꯭ꯔꯦꯟꯗꯤ ꯍꯥꯏꯌꯦ ꯐ꯭ꯔꯦꯟꯁꯤꯒ ꯂꯣꯡꯇꯥ ꯇꯥꯔꯒ ꯂꯩꯔꯦ ꯗꯥ ꯕꯤꯖꯣꯟꯁꯤꯒ ꯁꯤꯒ ꯃꯣꯕꯥꯏꯜ ꯆꯤꯡꯉꯒ ꯂꯩꯔꯤ ꯑꯃ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯅꯤ ꯏꯅꯝꯃ
ꯑꯁꯦꯡꯕꯅꯤ ꯐꯦꯛꯀ ꯅꯠꯇꯦ ꯁꯦꯡꯕꯨ ꯀꯩꯅꯣ ꯁꯦꯡꯉꯛꯇ꯭ꯔꯤ ꯁꯦꯡꯂꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯅꯤ ꯏꯅꯝꯃ ꯑꯁꯦꯡꯕꯅꯤ ꯐꯦꯛꯀ ꯅꯠꯇꯦ ꯁꯦꯡꯕꯕꯨ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯂꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯀꯥꯁꯤꯅ ꯍꯥꯏꯕ ꯕꯨꯡꯒꯤ ꯂꯥꯏꯚ ꯊꯥꯔꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯗꯦ ꯃꯥꯁꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯈꯪꯗꯦꯗ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯃꯥ ꯏꯟꯇꯔꯦꯁ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯆꯦ ꯀꯥꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯅꯣꯞ ꯎꯞꯄ ꯄꯥꯝꯖꯗꯦ ꯍꯥꯏ ꯑꯗꯩ ꯗꯥ ꯕꯤꯖꯣꯅ ꯐ꯭ꯔꯦꯟꯁꯦ ꯀꯨꯏꯔꯦ ꯎꯅꯗꯕ ꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯍꯥꯏꯌꯦ ꯗꯥ ꯕꯤꯖꯣꯟ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯁꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯍꯦꯛ ꯍꯦꯛ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯆꯦꯅꯨ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯁꯥꯔ ꯗꯣꯔꯦꯟꯗꯣ ꯈꯪꯉꯤꯀꯣ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯅꯤꯉꯣꯜ ꯂꯧꯕꯗꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤꯗꯣ ꯗꯣꯔꯦꯟꯗꯣ ꯑꯩꯈꯣꯏꯒꯅꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯀꯣ ꯍꯧꯖꯤꯛꯁꯨ ꯇꯤꯟꯅꯔꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯩꯀꯣ ꯏꯅꯝꯃꯗꯣ ꯈꯨꯐ ꯑꯃ ꯇꯥ ꯗꯣꯔꯦꯟꯒꯤꯅꯦ ꯏꯅꯝꯃꯗꯣ ꯈꯨꯐ ꯑꯃ ꯅꯣꯛꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯩꯅꯒ ꯆꯠꯄꯁꯦ ꯅꯪ ꯂꯥꯛꯏꯔꯥ ꯈꯣꯠꯂꯤꯔꯥ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯝꯃꯗꯣ ꯑꯗꯒꯤꯗꯤ ꯀꯥꯁꯤꯅ ꯍꯥꯏꯕ ꯀꯔꯤꯒꯤ ꯋꯥꯔꯧꯗꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯥꯁꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯝꯇ ꯂꯦꯡꯈꯠꯄꯤꯔꯒꯣ ꯀꯣꯃꯦꯗꯤ ꯇꯧꯔꯒꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯀꯥꯏ ꯑꯗꯩ ꯗꯥ ꯃꯦꯒꯥꯅ ꯀꯩ ꯍꯥꯏꯕ ꯑꯍꯣꯡꯕꯁꯨ ꯂꯩꯕꯅꯤ ꯑꯅꯣꯛꯇꯣ ꯃꯌꯥꯡꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯣꯟꯕꯅꯤ ꯑꯩꯗꯤ ꯑꯅꯤ ꯁꯤꯖꯤꯟꯅꯩ ꯇꯨꯝꯕꯒꯤ ꯑꯃ ꯇꯨꯝꯕꯗꯤ ꯑꯅꯣꯛ ꯌꯥꯝꯅ ꯇꯦꯛꯀꯜꯂꯤ ꯎꯞꯅ ꯇꯨꯝꯕ ꯇꯦꯛꯀꯜꯂꯤ ꯏꯆꯦ ꯀꯥꯟꯅ ꯑꯅꯨ ꯐꯖꯅ ꯄꯥꯔꯧꯀꯣ ꯑꯝꯇ ꯍꯥꯏꯌꯦ ꯑꯣꯀꯦ ꯉꯁꯥꯏ ꯀꯗꯥꯏꯅꯣ ꯏꯆꯦ ꯀꯥꯅꯣꯒꯤꯗꯣ ꯑꯅꯣꯞ ꯎꯞꯄ ꯄꯥꯝꯖꯗꯦ ꯑꯗꯨꯗꯨꯔꯣ ꯏꯆꯦ ꯀꯥꯅꯣ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯐꯖꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯝꯕꯝꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏ ꯑꯣ ꯗꯥ ꯕꯤꯖꯣꯟꯅ ꯀꯩ ꯍꯥꯏꯕ ꯃꯥꯔꯁꯇ ꯂꯤꯐ ꯊꯣꯛꯂꯛꯀꯦ ꯈꯜꯂꯤ ꯑꯗꯨꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯎꯅꯁꯤ ꯍꯥꯏ ꯗꯥ ꯕꯤꯖꯣꯟꯅꯗ ꯃꯥꯔꯁꯇ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯞꯄꯤꯔꯣ ꯗꯥꯕꯨꯡꯒꯤꯗꯣ ꯍꯥꯏꯌꯦ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦꯗ ꯈꯣꯡꯒꯁꯦ ꯅꯥꯕꯅ ꯔꯦꯅꯤ ꯗꯦꯕꯤꯅ ꯆꯦꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯔꯦꯅꯤ ꯋꯦꯜꯀꯝ ꯅꯪ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯔꯦꯅꯤ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯕꯅ ꯍꯛꯀꯥꯝꯒꯁꯦ ꯋꯥ ꯆꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯉꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯏꯆꯥ ꯊꯣꯏꯕꯤ ꯑꯃꯨꯛ ꯀꯥꯕꯨꯡ ꯉꯁꯇꯥꯟꯅ ꯊꯤꯟꯕ ꯆꯠꯄ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯊꯣꯡ ꯊꯥꯛꯇꯅ ꯑꯃꯨꯛ ꯇꯧꯃꯤꯟꯅꯔꯒ ꯆꯥꯔ ꯊꯛꯑꯒ ꯑꯃꯨꯛꯀ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯁꯜꯂꯦ ꯊꯕꯛ ꯂꯣꯏꯁꯜꯂꯒ ꯑꯃꯨꯛ ꯏꯆꯥ ꯊꯣꯏꯕꯤ ꯇꯨꯝꯍꯟꯈ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯏꯆꯦ ꯀꯥꯟꯅ ꯑꯃꯨꯛ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏ ꯀꯩꯅꯣ ꯏꯆꯦ ꯀꯥꯟꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯁꯦ ꯃꯊꯛꯇ ꯂꯩꯇꯦꯅꯦ ꯏꯆꯦ ꯀꯥꯟꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯩꯗꯧꯔꯕ ꯑꯗꯨꯅ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯒꯦ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯅꯦ ꯔꯦꯅꯤ ꯗꯦꯕꯤꯅ ꯀꯩ ꯍꯥꯏꯕ ꯐꯤꯁ ꯂꯣꯛꯇꯥꯛ ꯃꯤꯡꯁꯦꯜ ꯔꯦꯗꯤꯑꯣ
ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯂꯣꯛꯇꯥꯛ ꯃꯤꯡꯁꯦꯜ ꯔꯦꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏ ꯅꯪ ꯄꯥꯔ ꯂꯥꯛꯑꯣ ꯅꯪ ꯄꯥꯔ ꯂꯥꯛꯑꯣ ꯑꯩꯕꯨ ꯋꯥꯟꯊꯔꯒꯦ ꯀꯩꯅꯣ ꯐꯪꯅꯔꯕꯣ ꯐꯪꯅꯗꯦꯗ ꯔꯣꯖꯤ ꯀꯩꯅꯣꯗꯣ 63 ꯂꯩ ꯔꯣꯖꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ ꯈꯪꯗꯦ ꯁꯛꯀꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨꯕꯤꯌꯥ ꯃꯅꯤꯡ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯒꯨꯂꯥ ꯀꯧꯇꯥ ꯃꯅꯤꯡ ꯃꯥꯜꯂꯦ ꯁꯛꯀꯁꯦ ꯃꯤꯒꯗꯤ ꯂꯣꯏꯔꯦ ꯈꯨꯌꯥꯝ ꯑꯃꯅꯤꯅꯦ ꯑꯗꯩꯗꯤ ꯀꯩꯕ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯃꯤꯂꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯉꯣꯟꯗ ꯍꯪꯉꯦ ꯆꯥꯔꯦ ꯁꯨꯃꯤꯂꯥ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯨꯅꯦ ꯃꯌꯥꯝ ꯄꯨꯡ 2 ꯐꯥꯎꯗꯤ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 35 ꯁꯨ ꯆꯠꯂꯦꯀꯣ ꯑꯗꯩ ꯏꯆꯦ ꯄꯨꯡ 2 ꯀꯔꯝꯕꯂꯥꯅ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯗꯦꯀꯣ ꯐꯝꯃꯤꯟꯅꯔꯁꯦ ꯑꯗꯩꯗꯤ ꯑꯁꯤꯠ ꯀꯥꯁꯤ ꯀꯀꯥꯅ ꯀꯩ ꯍꯥꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯃꯦꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯋꯥꯕ ꯀꯥꯎꯋꯦ ꯇꯧꯔꯛꯇꯧꯔꯝꯃꯤ ꯁꯤꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯄ ꯍꯧꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯪꯂꯩꯄꯥꯛꯇ ꯋꯥꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯤꯀꯣ ꯄꯨꯡ 2ꯗꯩ ꯀꯩꯅꯣ ꯄꯨꯡ 2ꯗꯩ ꯑꯩꯁꯤꯅ ꯑꯣꯖꯥ ꯃꯦꯒꯥ ꯀꯩ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯄꯨꯡ 2 ꯊꯥꯒꯦ ꯍꯥꯏꯕꯅꯤ ꯄꯨꯡ 2ꯗꯩ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯄꯨꯡ 2 ꯐꯥꯎꯕ ꯄꯨꯡ ꯄꯨꯡ ꯑꯅꯤ 1ꯒꯅꯦ ꯃꯤꯅꯤꯠ 30 ꯆꯠꯇꯣꯔꯦꯕꯀꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯀꯩꯅꯣ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯇꯨꯝꯅꯤꯡꯉꯦ ꯎꯏꯔꯨꯝ ꯍꯥꯔꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯈꯨꯏꯊꯔꯛꯄꯗꯣ ꯃꯥꯟꯗ꯭ꯔ ꯌꯦꯡꯉꯣ ꯁꯛ ꯐꯤꯕꯝꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯣꯏꯁꯨ ꯏꯕꯗ ꯋꯥꯔꯝꯃꯅꯦꯕ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯃꯤꯂꯥ ꯀꯔꯤ ꯃꯊꯦꯜ ꯀꯔꯤ ꯃꯇꯥꯡ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯔꯣ ꯃꯊꯦꯜ ꯆꯥꯔꯕꯒꯦ ꯀꯔꯤ ꯉꯁꯤꯗꯤ ꯃꯊꯦꯜ ꯆꯤꯛꯀꯦꯟ ꯆꯥꯔꯕꯒꯦ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯗꯤ ꯆꯥꯐꯝ ꯈꯪꯗꯅ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯀꯣꯛꯀ ꯆꯤꯛꯏꯁꯦ ꯌꯦꯡꯉꯨ ꯇꯦꯔꯦ ꯑꯩꯅ ꯃꯃꯤꯠ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯪ ꯅꯃꯤꯠ ꯂꯥꯎꯊꯣꯛꯏꯁꯦ ꯇꯨꯝꯅꯦ ꯌꯦꯡꯉꯨ ꯀꯤꯌꯥ ꯍꯦ ꯖꯤꯟꯗꯒꯤ ꯑꯩꯁꯦ ꯑꯩ ꯃꯥꯜꯂꯦꯕ ꯌꯦꯡꯉꯣ ꯆꯨꯝꯗꯕꯤꯗ ꯅꯍꯥꯟ ꯐꯤꯂꯝꯗꯣ ꯍꯪꯉꯣꯏꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕꯗ ꯑꯁ ꯅꯪ ꯄꯥꯔꯛꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒꯒꯤ ꯁꯛꯇꯤ ꯁꯦꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯝꯃꯒꯒꯤ ꯏꯁꯀꯤꯠ ꯁꯦꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯡꯒꯠꯂꯛꯄꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯍꯟꯕꯤꯔꯛꯑꯣ ꯕꯥ ꯆꯥꯟꯕꯤꯗꯨꯅ ꯑꯩ ꯑꯗꯨ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯍꯣꯏ ꯇꯧꯔꯛꯑꯒꯦ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯅꯪꯒꯤꯗꯃꯛꯇꯅꯦ ꯇꯧꯊꯔꯛꯇꯣꯏꯁꯦ ꯀꯥꯁꯤꯅ ꯑꯩꯒꯤ ꯑꯣꯀꯦ ꯑꯗꯩ ꯏꯆꯦ ꯀꯃꯂꯥꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯂꯒꯦ ꯑꯣꯀꯦ ꯏꯆꯦ ꯀꯃꯂꯥ ꯑꯩꯁꯨ ꯌꯥꯗ꯭ꯔꯕ ꯑꯔꯣꯏꯕꯤꯅꯦꯕ ꯍꯟꯗꯛ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯂꯥꯏꯁꯝꯅ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯨ ꯄꯪꯊꯦꯡ ꯊꯦꯡꯉꯔꯣꯏ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯦ ꯌꯥꯗ꯭ꯔꯦꯕ ꯀꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯦꯕ ꯇꯧꯔꯤꯁꯦ ꯄꯨꯡ 2ꯗꯩ ꯇꯥꯎ ꯔꯦꯗꯤꯑꯣ ꯄꯨꯡ 2ꯗꯩ ꯇꯥꯎ ꯍꯥꯏꯔꯣ ꯆꯦꯅꯨ ꯋꯥꯟꯊꯈ꯭ꯔꯦ ꯌꯦꯡꯉꯣ ꯄꯣꯠꯁꯝꯐꯝꯗ ꯑꯣꯀꯦ ꯃꯔꯨꯞ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯤꯖꯣꯟ ꯆꯦꯅꯨ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯅꯦ ꯏꯆꯦ ꯇꯥꯅꯤꯡꯗꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤꯗꯃꯛ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯇꯧꯗꯣꯏꯅꯣ ꯔꯤꯀ꯭ꯋꯦꯁꯅ ꯑꯩꯅ ꯇꯧꯔꯒ ꯑꯗꯨ ꯌꯥꯎꯔꯗꯤ ꯄꯥꯏꯔꯛꯀꯅꯤ ꯑꯗꯨ ꯌꯧꯔꯗꯤ ꯄꯤꯠꯀꯤꯟ ꯄꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯦꯕ ꯑꯗꯩ ꯊꯧꯅꯥꯎꯖꯝ ꯁꯪꯀꯔꯖꯤꯠ ꯁꯤꯡꯍꯆꯦ ꯀꯥꯅꯣꯟꯕꯔꯥ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯁꯩ ꯁꯛꯀꯦ ꯁꯛꯄꯤꯌꯣ ꯑꯩ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯪ ꯖꯒꯣꯏ ꯁꯥꯔꯛꯎ ꯑꯣꯀꯦ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯩ ꯏꯁꯩ ꯁꯛꯂꯒꯦ ꯅꯪ ꯖꯒꯣꯏ ꯁꯥꯔꯛꯎ ꯑꯩꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯅꯪꯅ ꯈꯣꯡꯎꯞ ꯂꯪꯁꯜꯂꯛꯎ ꯅꯥꯔ ꯑꯩ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯪ ꯖꯒꯣꯏ ꯁꯥꯔꯛꯎ ꯑꯩꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯅꯈꯣꯏ ꯃꯌꯥꯝ ꯅꯨꯡ ꯂꯪꯉꯛꯎ ꯑꯔꯥꯝꯕꯥꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯐꯪꯗꯣꯔꯦ ꯀꯗꯥꯏꯗꯩ ꯐꯣꯟ ꯅꯥꯊꯣꯛꯈ꯭ꯔꯦꯅꯦ ꯎꯏꯔꯤꯔꯣ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯑꯣꯏꯕ ꯐꯣꯟꯁꯦ ꯃꯈꯥ ꯊꯥꯗꯔꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯐꯣꯟ ꯌꯦꯡꯉꯤꯕ ꯏꯕꯦꯝꯃ
ꯐꯣꯟ ꯄꯥꯏꯔ ꯎꯏꯔꯒ ꯐꯣꯟ ꯊꯥꯗꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯁꯤꯔꯣꯏꯗꯣꯔꯤꯕꯁꯤꯕꯨ ꯑꯍꯥꯟꯕꯩꯁꯦ ꯑꯔꯥꯝꯕꯥꯏꯁꯦ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯐꯪꯗꯣꯔꯦ ꯑꯩꯒꯤ ꯐꯣꯟꯒ ꯊꯨꯒꯥꯏꯗꯣꯔꯦ ꯃꯥꯅ ꯎꯏꯕꯗ ꯑꯣꯖꯥ ꯃꯦꯘꯥꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯀꯩꯅꯣꯅ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏ ꯑꯣꯖꯥ ꯃꯦꯘꯥꯒ ꯀꯩꯅꯣꯒ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯁꯣꯝꯗ ꯀꯟꯅ ꯀꯩ ꯄꯣꯠꯁꯝꯗ ꯑꯣꯏꯃꯥ ꯑꯩ ꯑꯣꯏꯃꯥ ꯍꯥꯏꯔ ꯆꯦꯅꯨ ꯍꯥꯏ ꯀꯩꯗꯧꯔꯦ ꯎꯏꯕꯗ ꯃꯣꯕꯥꯏꯜꯒ ꯊꯥꯗꯔꯤꯅ ꯇꯧꯏ ꯑꯃꯨꯛ ꯀꯥꯔꯟꯗꯦꯕ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯆꯩꯔꯝ ꯊꯣꯡ ꯁꯥꯏ ꯏꯅꯝꯃ ꯐꯣꯟꯗꯣ ꯕꯣꯜ ꯑꯣꯏꯅ ꯎꯔꯕꯣ ꯂꯪꯉꯤꯗꯣ ꯃꯈꯣꯟ ꯇꯥꯍꯧꯕ꯭ꯔꯥ ꯇꯧꯔꯤꯁꯤꯅ ꯀꯗ꯭ꯔꯣ ꯑꯩꯗꯤ ꯃꯥ ꯑꯣꯟꯊꯔꯤꯕꯩ ꯅꯤꯡꯉꯤꯗꯣ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯦ ꯊꯥꯡꯖꯤꯡ ꯂꯩꯒꯤ ꯂꯩꯃꯥꯡꯗꯨꯗ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩꯗ ꯅꯪꯅ ꯄꯩꯁꯥ ꯊꯥꯔꯛꯄꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯧꯒꯦ ꯍꯥꯏꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯂꯒ ꯑꯃꯨꯛ ꯂꯨꯄꯥ 2 ꯆꯄꯤ ꯆꯥꯝ ꯆꯄꯤ ꯊꯥꯔꯛꯂꯒ 500 ꯆꯄꯤ ꯂꯧꯈꯤꯕ ꯅꯪꯕꯨ ꯀꯥꯎꯔꯕꯔ ꯇꯨꯕꯤꯁꯅꯥ ꯏꯅꯝꯃ ꯑꯣꯟꯊꯔꯝꯗ꯭ꯔꯣꯕꯣ ꯗꯥꯕꯨꯡ ꯂꯋꯥꯏ ꯆꯠꯄ꯭ꯔꯥ ꯉꯥꯛꯇꯪ ꯂꯋꯥꯏ ꯁꯥꯠꯄ꯭ꯔꯥ ꯉꯥꯛꯇꯪ ꯑꯗꯨꯅꯦꯕ ꯒꯣꯔꯣꯡ ꯒꯔꯥꯡ ꯀꯩꯅꯣ ꯈꯜꯂꯨꯔꯦ ꯑꯩ ꯏꯁꯩ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯃꯦꯘꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯄꯣꯠꯁꯝꯕꯝ ꯀꯩꯅ ꯍꯥꯎꯒꯦ ꯉꯁꯤꯁꯦ ꯂꯛꯈꯤꯄꯨꯔꯁꯦ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯕ ꯐꯔꯛ ꯇꯥꯜꯂꯦ ꯁꯌꯦꯡ ꯁꯪꯒꯣꯜꯁꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯀꯣꯏ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅꯅꯦ ꯊꯣꯛꯄꯁꯦ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯃꯍꯥ ꯄꯥꯄꯤꯑꯕ ꯑꯩꯁꯨ ꯑꯣꯜꯂꯕꯅꯤ ꯇꯧꯔꯤꯁꯦ ꯕꯖꯥꯔ ꯅꯨꯃꯤꯠꯇ ꯑꯍꯣꯡ ꯑꯆꯥꯎ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕ ꯆꯦ ꯑꯅꯨ ꯉꯁꯤꯁꯦ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯄꯣꯠꯁꯝꯁꯦ ꯃꯥ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯈꯨꯃꯟꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯈꯪꯗꯦ ꯀꯩ ꯅꯤꯡꯁꯤꯡꯉꯕ ꯈꯪꯗꯦ ꯆꯦꯅꯨ ꯉꯁꯤꯁꯦ ꯅꯪ ꯃꯥꯏ ꯅꯦꯠꯁꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦꯗ ꯁꯤꯈꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯤ ꯆꯅꯤ ꯆꯥꯝꯃꯒ ꯑꯃꯊꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣꯗꯪ ꯂꯩꯕ꯭ꯔꯣ ꯄꯣꯠꯁꯝꯕꯝ ꯅꯪ ꯀꯩꯒꯤ ꯅꯣꯛꯅꯤꯡꯉꯤꯅꯣ ꯍꯥꯏꯔꯣ ꯈꯨꯃꯟꯒ ꯄꯥꯕꯤꯔꯛꯀꯅꯨ ꯆꯦ ꯈꯨꯃꯟꯒ ꯄꯥꯕꯤꯔꯛꯀꯅꯨ ꯇ꯭ꯔꯁ ꯒꯣꯗ ꯕ꯭ꯂꯦꯁ ꯈꯨꯃꯟ ꯉꯁꯤ ꯀꯣꯜꯀꯇꯥ ꯆꯠꯈ꯭ꯔꯦ ꯀꯣꯏ ꯁꯥꯎꯅꯤꯡꯉꯦꯕꯣ ꯌꯥꯝꯅ ꯃꯥ ꯑꯥꯏꯐꯣꯟ ꯀꯩ 14 ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯀꯩꯕ ꯇ꯭ꯔꯁ ꯒꯣꯗ ꯄ꯭ꯔꯥꯏꯁ ꯒꯣꯗ ꯅꯠꯇꯕ ꯐꯦꯛ ꯇꯥꯔꯦ ꯑꯦꯐ ꯀꯦ ꯇꯥꯔꯦ ꯕ꯭ꯔꯣ ꯀꯣꯜꯀꯇꯥ ꯀꯣꯏ ꯂꯥꯛꯑꯒ ꯑꯥꯏꯐꯣꯟ 14 ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯌꯥ ꯀꯣꯜꯀꯇꯥꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝꯅ ꯐꯔꯛ ꯇꯥꯕꯅꯤꯀꯣ ꯑꯁ ꯔꯦꯅꯤ ꯗꯦꯕꯤꯅ ꯑꯁꯦꯡꯕꯒꯤꯅꯤꯕꯣ ꯆꯦꯅꯨ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯏꯆꯦ ꯍꯦꯜꯂꯣ ꯀꯂꯝꯕꯝ ꯍꯦꯜꯂꯣ ꯈꯪꯗ꯭ꯔꯕ ꯃꯨꯛ ꯊꯣꯏꯕꯤ ꯁꯞꯄꯣꯔꯠ ꯗꯦꯟꯁ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯋꯤꯠ ꯑꯦꯟꯖꯦꯜ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯍꯥꯏ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯥꯏ ꯑꯩꯒꯤ ꯅꯦꯝ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯃꯊꯣꯏꯕꯤꯁꯅꯥꯅ कीजिए सब लोग मेरे चैनल को प्लीज ꯈꯠꯅ ꯗꯣꯁ ꯁꯣꯅꯣ ꯀꯟꯅ ꯆꯨꯔꯤ ꯈꯨꯃꯟꯗꯣ ꯑꯗꯨꯅꯤ ꯀꯩꯅꯣ ꯃꯥꯁꯨ ꯇꯧꯔꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯈꯠꯅꯗꯤ ꯁꯣꯅꯣꯀꯟ ꯆꯨꯔꯦ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯃꯦꯘꯥꯅ ꯍꯌꯦꯡ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯁꯛꯀꯦ ꯇꯧꯕꯅꯤ ꯑꯣꯖꯥꯕꯨꯡ ꯑꯣ ꯑꯣ ꯑꯠꯆꯥ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨꯁꯦ ꯃꯣꯕꯥꯏꯜ ꯇꯥꯔꯨꯕꯩ ꯈꯪꯅ ꯍꯧꯒꯠꯂꯛꯑꯦ ꯗꯦꯟꯁ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯑꯩ ꯁꯨꯔꯦꯁ ꯕ꯭ꯂꯣꯛ ꯑꯗꯨꯒꯤꯔꯣ ꯅꯪ ꯍꯥꯏ ꯅꯣꯛꯅꯤꯡꯉꯤꯗꯣ ꯄꯣꯠꯁꯝꯕꯝ ꯑꯗꯩꯗꯤ ꯂꯇꯣꯏ ꯄꯨꯆꯦꯜꯅ ꯃꯤꯠꯀ ꯁꯤꯡꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯇꯥꯔꯨꯕꯗꯩ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯅꯇꯩ ꯂꯥꯎꯔꯛꯄꯗꯨꯒ ꯅꯅꯥꯎ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯊꯣꯏ ꯁꯧꯕ ꯌꯥꯝ ꯄꯨꯆꯦꯜ ꯀꯜꯂꯦꯕ ꯍꯥꯏ ꯅꯇꯩ ꯈꯪꯕ꯭ꯔꯥ ꯅꯅꯥꯎ ꯑꯩꯈꯣꯏ ꯗꯥ ꯁꯧꯕ ꯌꯥꯝ ꯀꯜꯂꯦꯕ ꯄꯣꯠꯁꯝꯕꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯅꯦ ꯃꯣꯕꯥꯏꯜ ꯇꯥꯕꯗꯣ ꯃꯥ ꯂꯥꯎꯔꯛꯄꯗꯨꯒꯅꯦ ꯑꯩꯁꯦ ꯑꯀꯤ ꯈꯪ ꯂꯣꯏꯅꯗꯅ ꯍꯧꯒꯠꯂꯛꯄꯗꯣ ꯃꯤꯠꯀꯁꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯇꯨꯝꯅꯤꯡꯕ ꯃꯃꯤꯠ ꯏꯆꯤꯡ ꯆꯤꯡꯉꯨꯕꯗꯣ ꯃꯤꯠꯀꯁꯦ ꯂꯥꯎꯊꯣꯔꯛꯑꯦ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯏꯅꯝꯃ ꯅꯪꯗꯣ ꯈꯪꯂꯒ ꯍꯧꯒꯠꯂꯤꯅꯤꯀꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯁꯧꯔꯅꯦꯅ ꯄꯥꯈꯠꯄ ꯑꯩꯁꯦ ꯃꯤꯠꯀꯤ ꯖꯒꯣꯏ ꯑꯣꯏꯔꯕ ꯅꯣꯏ ꯃꯤꯠꯀꯤ ꯖꯒꯣꯏ ꯐꯖꯅ ꯇꯧꯔꯒ ꯐꯖꯅ ꯅꯪꯅ ꯃꯤꯠꯇꯨ ꯐꯖꯅ ꯇꯧꯔꯒ ꯇꯧ ꯀꯩꯅꯣ ꯃꯤꯠꯀꯤ ꯖꯒꯣꯏꯗꯣ ꯑꯩ ꯃꯤꯠꯀꯤ ꯖꯒꯣꯏ ꯁꯧꯔꯛꯀꯦ ꯃꯌꯥꯝ
ꯑꯩꯁꯨ ꯌꯥꯝ ꯃꯤꯠꯀꯤ ꯖꯒꯣꯏ ꯇꯧꯒꯜꯂꯤ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯣꯕꯥꯏꯜꯅ ꯎꯏꯕꯗ ꯃꯥꯏꯗ ꯊꯣꯝꯃꯒ ꯌꯥꯝꯈ꯭ꯔꯦ ꯑꯩꯁꯨ ꯇꯧꯋꯦ ꯑꯗꯨꯗ ꯐꯖꯕ ꯃꯥꯏꯗ ꯃꯣꯕꯥꯏꯜ ꯇꯥꯔꯒꯅꯦ ꯌꯦꯡꯉꯝꯕꯗꯩ ꯃꯥꯏꯗ ꯃꯣꯕꯥꯏꯜ ꯇꯥꯕꯤꯗꯣ ꯇꯧꯋꯦꯕ ꯑꯩꯁꯨ ꯑꯕꯨꯡꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯕꯥꯏꯒ ꯏꯆꯦꯒ ꯍꯥꯏ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤ ꯑꯕꯨꯡ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯄꯨꯡ 11 ꯐꯥꯎ ꯂꯩꯔꯒꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯀꯥꯅꯣꯟ ꯄꯨꯡ 11 ꯐꯥꯎꯗꯤ ꯇꯧꯗꯣꯏꯅꯦꯀꯣ ꯑꯗꯒꯤꯗꯤ ꯄ꯭रिꯌꯥꯟꯁꯨꯅ ꯇꯨꯀꯠꯆꯩꯌꯦ ꯀꯩꯅꯣ ꯏꯔꯛꯏꯁꯦ ꯑꯗꯒꯤꯗꯤ ꯏꯇꯩꯃ ꯗꯦꯟꯁ ꯇꯧꯔꯛꯑꯣ ꯍꯥꯏ ꯗꯦꯟꯁꯇꯤ ꯗꯦꯟꯁ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯦ प्लीज सपोर्ट कीजिए मेरे चैनल को अनौबा इचिनाउसिंग लाꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ प्लीज लाइक्सु यामना वाले जमुना लाइक फिल्म तौसꯤꯟꯕꯤꯔꯣ हाय प्लीज लाइक कीजिए प्लीज जमुना फिल्म लाइक कीजिए प्लीज लाइक प्लीज प्लीज तौसꯤꯟꯕꯤꯔꯣ प्लीज सपोर्ट तबिसना तौसꯤꯟꯕꯤꯔꯣ अपंग साबियोमी नंग अपंग सानै पंगमनि खंगबे इबे नंग ꯑꯕꯨꯡꯅ ꯀꯩ abung ꯍꯥꯏꯕ ꯅꯪꯁꯦ ngꯁꯤꯁꯦ ꯉꯁꯤꯁꯦ ꯃꯥꯏꯗ माइदे फोन तासिनलुरबा ꯑꯣꯏꯔꯒꯦ ꯎꯍꯧꯗꯦꯗ ꯑꯗꯩ ꯁꯨꯃꯅ ꯍꯥꯏ ꯁꯤꯁꯇꯔ ꯍꯜꯂꯣ ꯁꯨꯃꯌꯥ ꯄꯣꯠꯁꯝꯕꯝꯗ ꯑꯄꯪꯕ ꯑꯝꯇꯪ ꯑꯄꯪꯕ ꯁꯥꯔꯒꯣ ꯑꯝꯇ ꯁꯥꯔꯛꯑꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯏꯕꯥꯏ ꯄ꯭ꯂꯤꯖ ꯑꯄꯪꯕ ꯁꯥꯃꯟꯗꯅ ꯅꯣꯏꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯕꯨ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯃꯥꯟꯅꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯉꯝꯖꯍꯧꯔꯣ ꯀꯩꯅꯣꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯗꯥ ꯃꯦꯘꯥꯅ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯍꯥꯏ ꯑꯩꯈꯣꯏꯗꯔꯣ ꯗꯥ ꯃꯦꯘꯥ ꯑꯩꯈꯣꯏꯗꯤ ꯄꯨꯡ 7ꯗ ꯍꯧꯒꯠꯂꯦ ꯄꯨꯡ 7ꯗ ꯖꯃꯨꯅꯥꯅ ꯊꯥꯝꯁ ꯑꯞ ꯄꯤꯔꯦ ꯑꯗꯒꯤ ꯗꯥꯅ ꯂꯣꯏꯕ ꯐꯥꯎ ꯀꯩꯕ ꯗꯥꯅ ꯇꯧꯕꯗꯣ ꯅꯠꯇꯦ ꯏꯇꯩꯃ ꯗꯦꯟꯁ ꯇꯧꯔꯒꯣ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯂꯨꯄꯥ 10 ꯄꯤꯒꯦ ꯑꯩꯈꯣꯏꯗꯤ ꯗꯦꯟꯁ ꯍꯩꯇꯤꯌꯦ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯁꯨꯃꯨꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯆꯧ ꯑꯄꯨ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯗꯒꯤꯗꯤ ꯀꯆꯧ ꯃꯥꯏ ꯇꯨꯄꯤ ꯁꯨꯡ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯀꯅꯥ ꯈꯪꯗꯦ ꯐꯖꯩ ꯍꯥꯏꯌꯦ ꯊꯦंक यू जो मेरे चैनल पे नए आए हो मेरे चैनल को सपोर्ट कीजिए प्लीज और हाय लाइक गाइस कीजिए वेलकम टू माय लाइव लाइक स्ट्रीम बहुत ज्यादा कम है लाइक कीजिए प्लीज मैं गंगाधर बन गया हूँ अभी मेरा नाम जक्कर है तो बिसना काम चल गए मेरा नाम जोकर है याजिनी हाय विद्या लक्ष्मी खुंड्राकपम मसक्ति इचेना हेना फजैये सुमाई तौरमी कनानोमदि फजरुदे ꯁꯤ ꯁꯛꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯛꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯨꯃ ꯑꯩꯉꯣꯟꯗ ꯂꯩꯕꯤꯒꯤꯗ꯭ꯔꯣ अपंग सारगोबा आए कमाई साधुना फंगु सराव ꯁꯤ ꯃꯥꯁꯦ सागर न कहबा आदरणीय भाभी जी जे जीजाजू जे शिवराज है करमा ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯒꯤꯗꯤ ꯍꯀꯥ ꯋꯥ ꯆꯥꯅꯤꯡꯈ꯭ꯔꯦ ꯗꯥ ꯃꯦꯘꯥꯅ ꯀꯥꯅꯣꯟ ꯆꯠꯂꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯏꯆꯦꯁꯨ 7ꯗ ꯍꯧꯒꯠꯂꯦ ꯑꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯑꯩꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯌꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯃꯣꯕꯥꯏꯜꯒꯁꯦ ꯂꯣꯏꯅ ꯃꯩ ꯆꯦꯜꯂꯦꯅꯦ ꯑꯩꯌꯥ ꯏꯁꯀ꯭ꯔꯤꯟꯒ ꯂꯣꯏꯅ ꯄꯣꯛꯈꯥꯏꯔꯦꯅꯦ ꯕꯕꯨꯂꯥ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯔꯦꯅꯦ सागरना तुम्हारी युबदुबी कꯩꯅꯣ इरेसे खंगदे सी कꯩ पोसम कꯩनोला खंगदे कꯩ खुमल्ला खंगदे दे रोमेशकी मांगरे रोमेशना इबो कना थाउदे पोसंबमना इबाई नपकदो खरा चिंखलोबा आए ꯑꯗꯨꯒꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯍꯧꯅꯕꯤ ꯍꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕ ꯇꯧꯗ꯭ꯔꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯤꯔꯇꯤꯅ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯩ ꯗꯥ ꯃꯦꯘꯥꯅ ꯑꯩꯗꯤ 9 ꯍꯥꯏ ꯑꯣ ꯗꯥ ꯃꯦꯘꯥ 9 ꯍꯧꯒꯠꯄ꯭ꯔꯣ ꯀꯤꯔꯇꯤꯅ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯀꯤꯔꯇꯤ ꯑꯗꯒꯤꯗꯤ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯇꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯂꯥꯊꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯅ ꯍꯥꯏ ꯍꯦꯜꯂꯣ हाय ꯖꯃꯨꯅꯥ हाय ꯐꯤꯔꯦꯝꯅ
ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯇꯧꯔꯤꯁꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯁꯤꯅꯦ ꯅꯥꯏ ꯇꯧꯕ ꯅꯥꯏꯅꯦ तुम पास आई जमुना फिल्म ai kidori thobisana na namana cha saroina ma kinu masina mamaro na mama ma cha saroina ꯂꯩꯃ ꯏꯕꯥꯏꯁꯦ ꯀꯩ ꯇꯧꯔꯒꯦ ꯃꯆꯤꯟꯁꯦ ꯄꯩꯊꯣꯛꯏꯁꯦ mama ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯁꯤꯔꯦ ꯏꯕꯥꯏ ꯍꯥꯏꯌꯦ mama mama ꯑꯩꯉꯣꯟꯗ ꯂꯨꯄꯥ 5 ꯈꯛꯇꯪ ꯄꯤꯌꯨꯅꯦ ꯀꯩꯒꯤ anh khombo kui manya binye ikunja kaya ganya moi jinye mamanya 50 rupees piya bako ado mo 50 rupees akapo chai ju kitang tagenya pige piyo ba piyo ba kare wonong lupa mama kaya biyu haino aina ni badi 5 katanya ba ado 0 amanya phalo ba 5 duga na khajaiduga 0 ama piurahoi ꯑꯩ ꯈꯖꯥꯏꯗ ꯅꯠꯇꯦꯕ 5ꯗꯨꯒꯤ ꯃꯅꯤꯡꯗ 0 ꯑꯃꯅ ꯐꯜꯂꯨ ꯄꯥꯔꯨꯅꯨ ꯊꯣꯏꯕꯤꯁꯅꯥ siga Abilas ana laise kathalo Thoibisana tabra Abilas ana laise si kathalo Abilas chikai haiba kano ma laise kathalo utpar nganga leire school gasu ikun hai di pele hello yam singba mugsaro ayanse mama asing mangang hadu ina masa tu halu he na masa tu ima kenu to khugine sum kenu to bahai tare ko ma ai lupa 2,000 ki tapiu Kahit 2,000 no nang ay mo pesa thokpro nang 2,000 kay ay malum sibo sa ikin to ay iPhone lay dun iPhone dai lupa 2,000 ki to wale do ima kenu 2,000 ki to like tami ba macha nang na huji student ori bana na kari ga iPhone no adu lari to pasana oiroi na thasabam leire adu duna iPhone do pa ga nupi ina kara khun nupi do di ai ma se kin kada toroga nang lobo ya bari ngi to ni dai ma nang mangai he singi se adu kaino jikan de do dani ga imana bagi kaino car do adu ina wire ni na duga mai ma da ka dekhai ge ba Bijon na kaya ba I am from Bangladesh say thank you Bijon imunggi awaba udaba macha sarao yam satina awaba Kitina ado na video do torage ba huji to thodi kan ti do sema ra ba Kitina na nang se yong ngawbro kan ju ngawbra ha ba ngawbro hara kitina to ai yu tak chadi ye Tubisana imungi awaba Yam udaba male. macha sarago yam thina awaba khangdaba macha hai adagi dame khana yam male hai kari na lang lolip to nang tawri khangda 11 taraba 11 taraba ko thara wa ka challe ba ama kam jan ba si gi dore 16 wan di jare wana mama na nungsi ba nungsi ayu ne moi da hai to bi chana no ko de nungsi bra nungsi ayu ne dale ko nungsi ayu ga nungsi ayu ne ai di ne khomba no yam jinu nungsi ba ko no ko yung da nungsi ba nupi ma de to nupi ma ta wo ke thara ke da baba moi ba de ne ko lo ai mai ba ko ne ko lo ne ko lo ba nungsi ayu ne baba de ai ne baba de ai ne hai ba in man ne ko lo ai ne nungsi ayu ne nungsi ayu ne nungsi ba ni nungsi ayu ne nungsi ayu iskita kaya ba iskita oina tause ha aina haiba hojiki do Tawke plan jam lai ri iskita doine khoi su where do you lie will ka share to bisana na ke ani ma yam nung si fasu
ꯐꯨꯁꯨ ꯐꯨꯅꯤꯡꯉꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯐꯨꯅꯤꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯛꯇꯅ ꯊꯥꯒꯠꯆꯔꯤ ꯊꯕꯤꯁꯅ ꯅꯪ ꯑꯩꯅ ꯅꯪ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯈꯥꯏꯗꯤ ꯈꯨꯕꯥꯛꯁꯦ ꯄꯣꯛꯂꯣ ꯊꯥꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯋꯦꯜꯀꯝ ꯇꯧꯖꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕ ꯅꯨꯃꯤꯠꯇ ꯈꯨꯕꯥꯛꯇ ꯄꯥꯛ ꯊꯥꯖꯔꯒ ꯋꯦꯜꯀꯝ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯂꯩꯃꯅ ꯑꯣꯏꯃ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄ ꯅꯣꯛꯄꯤꯅꯨ ꯌꯥꯝ ꯅꯣꯛꯄꯅ ꯅꯃꯥꯏ ꯈꯨꯒꯤꯅ ꯅꯃꯥꯏ ꯈꯨꯟꯕ ꯃꯇꯝꯗ ꯁꯑꯣꯝ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯕ꯭ꯔꯦꯛ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯑꯩꯅ ꯃꯣꯕꯥꯏꯜ ꯌꯥꯝꯃꯜꯂꯦ ꯚꯥꯏ ꯗꯨꯏ ꯅꯨꯄꯤꯗꯣ ꯗꯨꯅꯤ ꯑꯄꯥꯝ ꯀꯜꯂꯤꯉꯣ ꯌꯥ ꯄꯣꯠꯁꯝꯃ ꯅꯪ ꯌꯣꯡꯆꯥꯛ ꯂꯩꯔꯕ ꯂꯩꯔꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯄꯣꯠꯁꯝꯃ ꯅꯪ ꯌꯣꯡꯆꯥꯛ ꯂꯩꯔꯕ ꯂꯩꯔꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯑꯩ ꯑꯩ ꯂꯧ ꯃꯇꯝ ꯂꯥꯛꯀꯦꯅꯦ ꯐꯪꯗꯦꯅꯦ ꯑꯩ ꯂꯧ ꯂꯥꯛꯀꯦꯅꯦ ꯄꯨꯁꯝꯕꯝ ꯅꯪ ꯌꯣꯡꯆꯥꯛ ꯂꯩꯔꯕ ꯗꯥ ꯃꯦꯘꯥꯅ ꯀꯩꯕ ꯀꯔꯤꯗ ꯅꯝꯃꯣꯏ ꯃꯁꯨ ꯗꯥ ꯃꯦꯘꯥꯅ ꯀꯩꯕ ꯗꯥꯕꯨꯡ ꯑꯗꯨꯏ ꯑꯗꯨ ꯅꯨꯄꯤꯗꯣ ꯀꯥꯏꯗꯩꯅꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯥꯜꯂꯦꯀꯣ ꯕꯤꯗ꯭ꯌꯥ ꯂꯛꯁꯃꯤꯅ ꯁꯛ ꯊꯤꯔꯒ ꯐꯖꯕ ꯁꯥꯔꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯊꯥꯕꯅ ꯀꯟꯇꯦꯟ ꯇꯧꯔꯒꯦ ꯊꯥꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯗꯥꯏꯂꯣꯛꯇꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯗꯨ ꯍꯥꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯇꯤꯡ ꯇꯣꯡ ꯀꯨꯏꯅ ꯇꯥꯗꯕ ꯋꯥꯍꯩ ꯇꯤꯡ ꯇꯥꯕ꯭ꯔꯣ ꯇꯣꯡ ꯍꯥꯏꯁꯦ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯌꯥꯅꯤꯌꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯏꯕꯥꯏ ꯅꯪꯒꯤ ꯑꯦꯛꯇꯤꯡꯗꯣ ꯎꯕꯗ ꯑꯩꯈꯣꯏ ꯗꯗꯥ ꯋꯥꯟꯊꯗꯣꯔꯦ ꯁꯨꯔꯤꯇꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯏꯅꯝꯃ ꯃꯆꯟꯗꯤ ꯊꯣꯡꯐꯝ ꯈꯪꯗꯅꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯊꯣꯡꯐꯝ ꯈꯪꯗꯅ ꯖꯦꯟ ꯊꯣꯡꯖꯔꯦ ꯖꯦꯟ ꯑꯗꯨꯅ ꯖꯦꯟꯁꯦ ꯑꯩꯅ ꯐꯖꯅ ꯊꯣꯡꯉꯦꯕ ꯈꯥꯡꯗ ꯆꯟꯗ꯭ꯔꯦ ꯀꯨꯀꯔꯗ ꯍꯥꯞꯆꯤꯜꯂꯒ ꯒꯨꯔꯨ ꯈꯥꯏꯔꯦꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨ ꯄꯤꯖꯔꯦ ꯍꯥꯎꯔꯦ ꯐꯖꯔꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯊꯨꯝ ꯌꯥꯏ ꯐꯖꯅ ꯍꯥꯎꯔꯝꯃꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯤ ꯖꯦꯟ ꯊꯣꯡꯐꯝ ꯈꯪꯗꯅ ꯖꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯩ ꯏꯆꯥꯁꯤꯡꯗ ꯄꯤꯖꯔꯝꯃꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯤꯛꯀꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯤꯖꯔꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛ ꯂꯥꯛꯑꯦ ꯇꯦꯕꯤꯁꯅꯥ ꯀꯕ ꯑꯦꯜꯕꯤ ꯂꯣꯏꯕꯗꯧ ꯋꯥ ꯋꯥ ꯆꯪꯉꯨ ꯆꯪꯉꯨꯀꯣ ꯏꯅꯝꯃ ꯑꯩꯅ ꯑꯣ ꯊꯥꯕꯗ ꯀꯩ ꯋꯥꯆꯞꯇ ꯆꯪꯉꯨ ꯍꯥꯏꯕ ꯋꯥꯆꯞꯇ ꯆꯪꯉꯨꯀꯣ ꯊꯥꯕꯗ ꯌꯦꯡꯉꯣ ꯑꯃꯗ ꯄ꯭ꯂꯤꯖ ꯁꯣꯏꯗꯅ ꯌꯦꯡꯉꯦ ꯁꯨꯆꯤꯇ꯭ꯔꯥ ꯁꯃꯨꯔ ꯂꯥꯠꯄꯝ ꯁꯤꯔꯦꯗ ꯑꯩꯗꯤ ꯁꯨꯆꯤꯇ꯭ꯔꯥ ꯃꯌꯥꯝ ꯁꯨꯔꯤꯇꯥ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯁꯨꯔꯤꯇꯥ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯑꯝꯇꯪ ꯀꯩꯗꯧꯗꯣꯏꯗ ꯐꯥꯎꯁꯥꯏ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯔꯤꯕ ꯏꯕꯥꯏ ꯌꯣꯡꯆꯥꯛ ꯀꯌꯥꯝ ꯄꯥꯝꯒꯦ ꯃꯥ ꯄꯥꯝꯒꯦ ꯗꯗꯥ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯎ ꯍꯥꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ 2025ꯗ ꯈꯨꯟꯁꯤꯁꯦ ꯊꯥꯖꯗ꯭ꯔꯦ ꯈꯪꯗꯦꯕ ꯑꯩꯁꯦ ꯆꯠꯅꯤꯡꯕꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩ ꯈꯣꯡꯖꯤ ꯊꯥꯕ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦꯀꯣ ꯑꯗꯨꯏꯗꯤ ꯈꯣꯡꯖꯤ ꯁꯥꯗ꯭ꯔꯦ ꯈꯣꯡꯖꯤ ꯁꯥꯏꯕ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯈꯨꯖꯤ ꯈꯛꯇ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯀꯕꯤ ꯆꯅꯅ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯕꯣꯟ ꯍꯥꯏꯕꯤꯔꯛꯀꯗꯕꯅꯤꯀꯣ ꯑꯣꯀꯦ ꯏꯆꯦ ꯀꯅꯥ ꯅꯨꯄꯤꯗꯣ ꯈꯠꯅꯕ ꯍꯧꯔꯗꯤ ꯈꯪꯕ ꯋꯥꯕꯅꯤ ꯈꯪꯕ ꯅꯨꯄꯤꯗ ꯈꯠꯅꯕ ꯍꯧꯔꯗꯤ ꯈꯥꯡꯕ ꯋꯥꯕꯅꯤ ꯀꯥꯏꯅꯤ ꯗꯥꯏꯂꯣꯛ ꯑꯗꯨꯅꯤ ꯋꯥ ꯀꯌꯥ ꯗꯥꯏꯂꯣꯛ ꯍꯦ ꯋꯥ ꯈꯨꯗꯥꯕꯤꯁ ꯍꯥꯐꯤꯁ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯅꯣ ꯆꯨꯝꯃꯦ ꯈꯨꯠ ꯑꯝꯇ ꯁꯣꯛꯀꯦ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯕ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯏꯛ ꯇꯧꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯅꯨ ꯈꯨꯃꯟꯅ ꯅꯥꯀꯟꯗ ꯀꯟꯅ ꯍꯀꯥꯝ ꯆꯜꯂꯤ ꯍꯀꯥꯝ ꯅꯣꯛ ꯅꯣꯛꯅ ꯍꯀꯥꯝ ꯆꯟꯕ ꯅꯣꯏ ꯀꯅꯥ ꯉꯝꯃꯤ ꯑꯅꯨ ꯈꯨꯃꯟ ꯅꯣꯛꯏ ꯅꯣꯛ ꯅꯣꯛꯅ ꯍꯀꯥꯝ ꯆꯟꯗꯣꯏꯔꯥ ꯁꯨꯃꯥꯏꯅ ꯑꯅꯨ ꯈꯨꯃꯟꯅ ꯍꯀꯥꯝ ꯅꯣꯛ ꯅꯣꯛꯅ ꯍꯀꯥꯝ ꯀꯃꯥꯏꯅ ꯆꯠꯂꯤ ꯈꯪꯕ꯭ꯔ ꯃꯌꯥꯝ ꯅꯣꯛ ꯅꯣꯛꯅ ꯍꯀꯥꯝ ꯆꯜꯂꯤ ꯑꯣꯀꯦ ꯊꯣꯏꯕꯤ ꯍꯥꯏ ꯑꯩꯁꯦ ꯄꯨꯔꯥ ꯍꯅꯨꯕ ꯑꯣꯏꯗꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯎꯔꯒ ꯍꯧꯖꯤꯛ ꯀꯀꯥꯁꯨ ꯀꯧꯗꯦ ꯀꯩꯝ ꯀꯧꯗꯦ ꯄꯨꯄꯨꯗ ꯀꯧꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯦ ꯑꯅꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯗꯗꯥ ꯃꯍꯥꯎ ꯈꯪꯉꯦꯀꯣ ꯍꯥꯏ ꯃꯍꯥꯎ ꯈꯪꯉꯦ ꯃꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯍꯥꯏꯌꯣ ꯏꯅꯝꯃ ꯐꯖꯕꯤꯅ ꯍꯀꯥꯝ ꯆꯟꯕꯗꯤ ꯀ꯭ꯌꯨꯠ ꯑꯣꯏꯕꯅꯤ ꯀꯦꯃꯦꯔꯥꯗ ꯆꯜꯍꯜꯂꯨ ꯍꯥꯏ
cute ꯑꯣꯏꯕꯅꯦ ꯌꯨ ꯇꯜꯂꯤ ꯂꯩꯇꯕꯣ ꯑꯩꯅ ꯆꯟꯕꯗꯤ ꯍꯦꯃꯣꯄꯦꯇꯤꯁ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯝꯕꯨꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥꯟꯕ꯭ꯔꯣ subscribe do you have daughter yes ꯄꯨꯡ ꯇꯥꯔꯦ ꯆꯠꯂꯒꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯗꯩ ꯉꯥꯎꯔꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕ ꯇꯥꯗꯣꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯒꯤꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅꯦꯕ ꯗꯥꯃꯦꯘꯥꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯀꯩ ꯄꯠꯊꯔꯒꯤ ꯊꯃꯣꯏ ꯈꯔ ꯅꯨꯄꯥ ꯈꯔ ꯌꯥꯏ ꯃꯌꯥꯝ 2 hours ꯑꯣꯏꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯦꯜꯕꯤꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯔꯣꯅꯦ ꯀ꯭ꯌꯨꯠꯀ ꯄꯛꯆꯩ ꯍꯦꯛ ꯆꯥꯏ ꯍꯦ ꯗꯥꯕꯨꯡ ꯆꯥꯏ ꯀ꯭ꯌꯨꯠꯀ ꯄꯨꯡꯆꯥꯏ ꯆꯥꯏꯍꯦ ꯗꯥꯕꯨꯡ ꯍꯥꯏꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯌꯥꯝ ꯇꯜꯂꯦꯗ ꯅꯪꯁꯦ ꯀꯩꯅꯣꯍꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯣꯛꯀ ꯉꯥꯎꯋꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯏꯕꯨꯡ ꯏꯅꯝꯃ ꯍꯥꯏꯌꯦ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯕꯥꯏ 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 ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯂꯚ ꯌꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯀꯥꯅꯣꯟꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯅꯣꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥ ꯂꯚ ꯌꯨ ꯍꯥꯏꯌꯦ ꯂꯚ ꯌꯨ ꯇꯨ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝ ꯅꯪꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣꯅꯦ ꯀꯅꯥ ꯂꯩꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯗꯥꯃꯦꯀꯥꯁꯨ ꯍꯥꯏꯔꯣ ꯕꯥꯏ ꯍꯥꯏꯔꯣ good ꯂꯣꯏꯁꯤꯜꯂꯁꯤꯀꯣ night good night good night good night bye say ꯏꯕꯥ good ꯏꯆꯦ night bye bye good night ꯒꯨꯗ good night ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯗꯥꯃꯦꯘꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯥꯃꯦꯘꯥ ꯕꯥꯏ ꯍꯥꯏꯔꯝꯃꯣꯅꯦ ꯍꯥꯏꯔꯝꯃꯤꯁꯤꯗꯤ good night bye ꯅ ꯗꯥꯃꯦꯘꯥ ꯍꯥꯏꯔꯝꯃꯕꯣ ꯎꯝ ꯑꯣ ꯕꯥꯏ ꯁꯨꯔꯤꯇꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯕꯥꯏ ꯗꯥꯃꯦꯘꯥ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯁꯨ ꯊꯣꯏꯕꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯕꯥꯏ ꯃꯌꯥꯝ ꯉꯥꯛꯇꯪ ꯃꯇꯝꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ bye ꯕꯥꯏ bye ꯕꯥꯏ